Himalayas tꯧꯔꯁꯤ ꯅꯍꯥꯟ ꯄꯦꯅꯤꯟꯁꯨꯂꯔ ꯄ꯭ꯂꯦꯇꯨ ꯂꯣꯏꯔꯦꯀꯣ ꯍꯧꯖꯤꯛ ꯍꯤꯃꯥꯂꯌꯥ ꯇꯧꯔꯁꯦ Himalayasꯇ ꯍꯧꯔꯁꯤ ꯑꯩꯈꯣꯏꯒꯤ What are the 6 physiographic divisions of Himalaya? Himalayagi 6 physiographic divisions kari karino hayo kaiba ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯔꯤꯁꯦ इंडिया से फिजियोग्राफिक डिवीजन तरुक खाइदोएबको इंडिया से फिजियोग्राफिक डिवीजन तरुक तो खाइदोए नॉर्दर्न माउंटेन्स हिमालयास desert desert situated at the west part of Arabian mountain desert Aravalli mountain hangan yaw gi Aravalli mountain ko desert sin kai leba west part of Aravalli mountain leba awna ga do इंडिया से फिजियोग्राफिक डिवीजन तरुक थोना खाइदोए सिदा ये इंडिया की 6 फिजियोग्राफिक डिवीजन लेको कई कई ना बतो द हिमालयास नॉर्दर्न प्लेन्स पेनिनसुलर प्लेटू से कोई ना तो थोक रहे हिमालयन तो तौदने मथक नॉर्दर्न प्लेन मथक तौते असि तरुक मक्सी मथक तौरक तुइने को करे बसी तरुक मक्से नेक्स्ट मथक तौरक तुइने पेनिनसुलर प्लेटू दे हाना तो थोक रहे दोजी हिमालयास तौते से परे The Indian 6 physiographic divisions the Himalayas, the Himalayas, the northern plains, peninsular plateau, the Great Indian Desert, coastal plains, and a group of islands. The Great Indian Desert is situated at the west part of Aravalli Mountain. Great Indian Desert is west part of Aravalli Mountain. Great Indian Desert west part of Aravalli Mountain. Saya ina pakan yang kunya sang kerja ni ko video ko yang ni ada pusa muk thamani ada muk isalan ni semua kan para namin mga turun ni sang heba revision do badi kuin chang do hana pathokra mena ko dona noi na video si yang ta ra badi pam kana bodi yam tam yam sang do pa ko sang dana hai tare matang da sida formation of Himalayas ke ka le re formation of Himalayas TTC hana leram ko ado asi singse to video amna nena se iri se han revision tawr se ngasi iri se manipur da su ini pa khangja na mong ko fall mountain ji kamana same ma tamda convergent plate boundary tawr ga same ko fall mountain f young fall mountain all fall mountain kaina lai ko deciduous mountain kana ko aduna fall mountain ji kaina same ma tamda convergent plate boundary na ko makha da plate amana amagi makara changla convergent plate boundary hai di kaino hai ban manipur da handok pe wale da kare convergent plate boundary hai di kaino hai ta di amka yang ko munna convergent plate boundary hai badi plate amagi makara changla inkhat naraga ko fall mountain cme ko fall mountain ka cme ba plate amagi makara changla plate amagi makara changlaga inkhannaga fall mountain singa si semeba sida fall mountain singa semeba fall mountain singa sema tumda plate amagi makara changlaga fall mountain singa si inkhannaga semeba ko maina kolamana asi plate amana si plate amana ba maina thingina kan inkhat kiba maina mathak ko mase kulomani hai ulagi si plate amana tinggi kan aman khasang ma inkalaga siam atro si chang raga si inkalaga siam inkalaga ko bari siam plate ni tinggi na matanda plate ma khasang aduga kari sima I hai matanda fall mountain ji siam e ko yare gyan tare se bo matanda fall mountain ji makala ni sui kari na tunda young fall mountain hai ba old fall mountain hai ba ma pare ko masang da sida northern mountain Himalayas ki saruk to northern mountain hai ji kaino yengase northern mountains ko the Himalayas young fall mountains ne fall mountain makala ni chobse all fall mountain hai ba young fall mountain hai ba makala ni su ye hai na hai re dana hai ba makala ni sida Himalayas ki kai ham tam young fall mountain ne ba Himalayas ki kai young fall mountains formation millions of years ago say million ke mang ni siam re ko
हिमालय से 𝗑𝗪𝗓 माउंटेन मासे सही मिलियंस कया की ममंग सेमग्रेबको उनका है कि हिमालय से करीने 𝗑𝗪𝗓 माउंटेन नि फॉर्मेशन मिलियन ऑफ इयर्स यो सही मिलियन कया की ममंग सेमग्रेब मार्क्स हिमालय से को एग्जांपल द हिमालय यो longest mountain range Andes से एग्जांपल यंग करी हिमालय से सही क्या की ममंग सेमग्रे 𝗑𝗪𝗓 माउंटेन नि मार्क्स से मिलियन ऑफ इयर्स को ममंग सेमग्रे द 𝗑𝗪𝗓 माउंटेन की हिमालयन मखल नि थोन खदे 𝗑𝗪𝗓 माउंटेन है 𝗠𝗪 माउंटेन है हिमालय से मखल नि थोन खदे 𝗑𝗪𝗓 माउंटेन है 𝗠𝗪 माउंटेन है को 𝗑𝗪𝗓 माउंटेन से मिलियंस ऑफ इयर्स को मंदा सेम क्रेब को ज्ञान तारे ब्रो को मखल ते मखल की इंडिया से 6 फिजियोग्राफिक डिवीजन तर तुना खदो हिमालयस नॉर्दर्न प्लेन्स पेनिनसुलर प्लेटू ले से को जैसे Himalayas, Northern Plains, Peninsular Plateau, Great Indian Desert, Coastal Plains, अथवा Group of Islands को उनको है रखी हूँ Himalayas इंडिया से जियोग्राफिक डिवीजन क्या थोड़ा कहते हैं तरफ थोड़ा कहते कहीं नो Himalayas जैसे Northern Plains, Peninsular Plateau, the Great Indian Desert, Coastal Plains, Group of Islands मसीदा हिमालय से के दौरे में तंदा Northern Mountain sing Himalaya से मकल तो नहीं थोन खदे बा हिमालय से कई तो खदे मकल नहीं थोन खदे 𝗠𝗪 माउंटेन है हमने अदो सॉरी 𝗑𝗪𝗓 माउंटेन है हमने 𝗠𝗪 माउंटेन है हमने अनि थोन खदे को द 𝗠𝗪 माउंटेन है दी कइनो है मतम द 𝗠𝗪 माउंटेन है बदी अखोई 𝗠𝗪 माउंटेन है बदी कन्वर्जेंट प्लेट बाउंड्री ने सेमला कन्वर्जेंट प्लेट बाउंड्री है दी कइनो मतम द प्लेट अमना प्लेट अमा की मखाना संग इंखनारगा 𝗠𝗪 माउंटेन सेमे को 𝗠𝗪 माउंटेन से मखल नहीं छुई 𝗑𝗪𝗓 माउंटेन है बमा 𝗠𝗪 माउंटेन है बमा कया 𝗠𝗪 माउंटेन से मखल नहीं छुई 𝗑𝗪𝗓 माउंटेन है बमा 𝗠𝗪 माउंटेन है बमा से मैं यारे को रोदा 𝗑𝗪𝗓 माउंटेन से सही मिलियन ऑफ इयर्स एगो की मांग सेम ग्रेव को 𝗑𝗪𝗓 माउंटेन एग्जांपल कर यंग सेवा 𝗑𝗪𝗓 माउंटेन एग्जांपल दी एंडीज माउंटेन रेंज साउथ अमेरिका दा लेबे को मासे माउंट 𝗘𝗫𝗣𝗑𝗚 है उसको नहीं बा करे है बा एंडीज माउंटेन रेंज से 𝗑𝗪𝗓 माउंटेन्स नहीं 𝗑𝗪𝗓 माउंटेन्स एग्जांपल से करे बा एंडीज माउंटेन रेंज से 𝗑𝗪𝗓 माउंटेन एग्जांपल लेबे को मासे लॉन्गेस्ट माउंटेन रेंज ने बा वर्ल्ड के लॉन्गेस्ट माउंटेन रेंज से एंडीज माउंटेन रेंज नहीं साउथ अमेरिका दा लेबा और मासे माउंट 𝗘𝗫𝗣𝗑𝗚 है उसको नहीं को द अल्प्स माउंटेन रेंज इसी पी बाय एग्जांपल सिंग से 𝗑𝗪𝗓 माउंटेन एग्जांपल सिंग ने को 𝗑𝗪 माउंटेन से मकल नहीं तो कहते ऑल है बम यंग है बम तो 𝗑𝗪𝗓 माउंटेन एग्जांपल ने पी सिंग से अल्प्स माउंटेन रेंज यूरोप तो ले अल्प्स सिंग का ले यूरोप तो मिस्टर ब्लैंक जो कहो ये मतलब द रॉकीज माउंटेन रेंज नॉर्थ अमेरिका तो ले रॉकीज माउंटेन रेंज का ले बा नॉर्थ अमेरिका द किलोमीटर रॉकी नॉर्थ अमेरिका चला मैंने संग ठीक तो रॉकीज माउंटेन रेंज सिकाई ले बा नॉर्थ अमेरिका ले मासे माउंट मैकिनली माउंट डेनियल जो को माउंट मैकिनली माउंट मैकिनली तो माउंट डेनियल से रॉकीज माउंटेन ले को तो जिदा हाईएस्ट पीक है पिरे मिजी कइनो हाय मतम द एंडीज माउंटेन रेंज की ख्वाइदी वांग बसिंग जे माउंट 𝗘𝗫𝗣𝗑𝗚 को वेब को फिर है बसी एंडीज माउंटेन रेंज ख्वाइदी वांग बसिंग जे कइको द माउंट 𝗘𝗫𝗣𝗑𝗚 जी प्रोनाउंसिएशन खिदक नुआइते नोय पानिंग मुंग दो पावर एंडीज माउंटेन रेंज ख्वाइदी वांग बसिंग जे करि को मतम द माउंट 𝗘𝗫𝗣𝗑𝗚 को वेब करे एंडीज माउंटेन रेंज की से कायदे ले साउथ अमेरिका ले को एंडीज माउंटेन रेंज से कायदे ले मतलब साउथ अमेरिका ले मागे ख्वाइदी वांग बसिंग जे करि को माउंट 𝗘𝗫𝗣𝗑𝗚 को या तो अल्प्स माउंटेन रेंज से कायदे ले यूरोप तो ले मागे ख्वाइदी वांग बा कनो से अल्प्स माउंटेन रेंज की ख्वाइदी वांग बा सिंग जे हाईएस्ट पीक से मिस्टर ब्लैंक मतलब रॉकीज माउंटेन रेंज का नॉर्थ अमेरिका दा मागे ख्वाइदी वांग बसिंग दी माउंट मैकिनली माउंट डेनियली की जो को माउंट मैकिनली नत्रगा माउंट डेनाली कौरे को सुमाइना ले रहे मथंग दा 𝗠𝗪 माउंटेन्स के एग्जांपल अमु येंगसे मखल नि तो खदो 𝗑𝗪𝗓 माउंटेन है बमा 𝗠𝗪 माउंटेन है बम खदो की 𝗠𝗪 माउंटेन्स के एग्जांपल अमु येंगसे 𝗠𝗪 माउंटेन्स फॉर्म बिलियंस ऑफ इयर्स एगो 𝗠𝗪 माउंटेन से कर्म द सेम ग्राम द बिलियंस ऑफ इयर्स एगो सही बिलियन के और दी 𝗑𝗪𝗓 माउंटेन का 𝗠𝗪 माउंटेन दी 𝗑𝗪𝗓 माउंटेन
kuikuidringan same haitare all fall mountain ga yengnabadago all fall mountain millions of years ago chahi billions of years ago mangna same greba all fall mountains ti all fall mountain example sing yo si khongjelo ko si geography ne geography oresu dum lu bane exam toina hang basaruk sing jone geography master graduate torosu khangdaba yawi adi kauthokiba or pahudaba nona mu khanna nona paneba khoju master loire to ta khangdaba nona mu loi parai ni autan video je thing na bi yaw di mun na ta video to isin gara coaching gara screenshot law gara or sigi note che parmar sigi do note to to dai ni ado thiraga coaching ke su yare du je se hitab so ya de duna yo revision do ba oina pajabani noisu mateng teng pangjabo su ana thakachabani yo all fall mountains example se all fall mountains se amakuire from billions of years ago say billion among the same crab ko Ural mountain range all fall mountain example the Ural mountain range separates Europe and Asia all fall mountains say same ko billions of years ago among the same crab Ural mountain range separate Europe and Asia Ural mountain range na separate sa Europe among Asia Europe ko Asia khadok ba all fall mountain ko ri ko haita di Ural mountain ko Ural mountain range separate Europe and Asia tangda Appalachians North America ko kaya Appalachians hai se ke do North America da leiba yadi USA da leiba all fall mountain example ni Aravalli India da leima si all fall mountain ni residual mountains ni ko si kano da peninsular plateau ni abda yaw bone ko bimang video ni yaw bone Aravalli se India da leibo Aravalli se kaina to India leima si all fall mountain example ni residual mountain ni ma si dom magi height dom handarak tu ni ko Ural mountain range sa high grade boundary separates Europe and Asia boundary of Europe and Asia na asitu yung Aravalli mountain range kari high residual mountain height to eugenic force na maram oraga kara adum handarak tu ni ko handarak tu ni ma si hanadi Himalaya dagi sigi Aravalli mountain hena wangam bane hujikti Himalaya na wangkre mari exogenic force maram mai watch adum height che tamna hantarak to ne ko jida exogenic force ti no ne ram jiong je mate gam ko sida endogenic force ai dinga no tamda height khat pa growth over force do exogenic force na height hantan ba decay ko force ne ko endogenic force na tamna height dom ingalak pa growth ko force do exogenic force na height che to ba hantan ba height decay to han ko tangda Himalaya dagi hena wangba adubu exogenous form yo sidang sa haram si fall mountains makala ni sui heba yang fall mountains ko all fall mountains kaina makala ni sui heba ko ado yang ginang sa Himalayas laire yang fall mountains na man pigre all fall mountains man pire ade Aravalli si all fall mountains inge ba do Himalayas dagi hena wangi adubu exogenous force na sa thabana mar mor hojikti Himalaya na hena wang kre wala hisi name kre ko fall mountains se mata amana amagi makhada changkhiba do subduction zone ko kare ba se fall mountains se matamda amana amagi makhada changkhiba do kai go subduction zone ko ba manipuri te ni ram na wai lek pa khiba matamda fall mountains se mada amana amagi makhada changkhiba do kai go amda subduction zone ko ba se ya ko subduction zone adu ngai fall mountains se karamba kano na same hai ba convergent plane na same hai ko plate divergent plate kano plate ki kano se plate tectonic plate matung ina plate thingina ba se makal hum lai convergent hai ba ma divergent hai ba ma transform hai ba ko convergent na ma makhala changi do divergent hai ba na plate ni le ko convergent hai ba na amai makhala ma changi do inthong na do ba divergent hai ba na plate ni se do ba na chingthong na do ba ado transform hai na plate ni se ma na dum parallel na lai do ko do ne do all fall mountains di convergent of same to same ko form to ne ko do amana wa ki makhala changi hai tong hai divergent do matam da adu lei ba amana amagi makhala changi ba adu subduction zone ko
प्लेट सेम कन्वर्जन प्लेट सेम असूब यारे असीबुद फजन ज्ञान तारमनी खल्ले हजे पेज अमसे तंदा नेक्स्ट मखा चथरसी को दे जोग्राफी मतंग लोसेंदोरिबने हंद रिविजन तौद्रदि कांदे पागी मैमसे मांग मतमजु मांगे अदि इफोर्टसु मांगे अदुना अई हंद लोइना अइना पागी जीएस लोइना रिविजन तौथोगे खल्ले जेमा रिविजन जे नमलिंग तो तारा रुम तो खल्ली मतम लेरद मतम संगदबे वान मैथ्स इंग्लिश रीजनिंग जीएस स्लो इन पास मतम को ngawे तो पाउ तो मी लाइक पादा मान पाउ हराउ तो पाउ दन कोइन पामी आई सराउ नि सराउ माय पास युम मी स्कंग दे यंग्स पाबले पे आते हम Tourist oh pare matang the block mountain yang ase fall mountain lore matang the kari yang ase block mountain ko fall mountain lore usi kari yang ase block mountain yang ase block mountain ko block mountain di vertical seepage block mountain di kata vertical seepage vertical loina nantha do ko block mountain example figure ne si horse ko bom lere adi graben ko bom lere horse di mathak इनकट की बनीना इनकट की बसीना ब्लॉक माउंटेन को मतलब इनकट की बसीना ब्लॉक माउंटेन को मखा द खरा इंटर की बना रिबेली को मखा द खरा इंटर की बना रिबेली को मतलब इनकट की बना ब्लॉक माउंटेन को मखा द खरा इंटर की बना रिबेली को ऐसा है को फोकस यस तो पर yang kaya ba block mountain se vertical seepage ne ba block mountain ji kaya ba vertical seepage ni vertical na leng ba nantha bai tare the horse horse ji mathak tingkat ki ba block mountains kowi makha da khara intha ki bana rebelli ko ko makha da khara intha ki sing rebelli se karam mature na siam mana do siam ko le to do asi kono lo yoro kane kare और नर्मदा ताप्ती के गाता मतलब रिबेली से मतंग लो न्योरो कने को सीधा ग्रेबन ने कहते is a belly floor that is a part of rebelly ग्रेबन GRAVEN ग्रेबन जी का इनो हैंग मल्टीपल सुतरम नो तो थिंगना री खंजल और ग्रेबन जी करीन है is a belly floor that is a part of rebelly ग्रेबन से belly floor मने belly floor मने that is a part of rebelly में part rebelly है दिखे ना तब दा सिर्फ example ले रहे होंगे rebelly है दि कोई बिंदिया का सतपुरा के मरक तो नर्मदा ना तुरे ना सिले बको बिंदिया है जी mountain range नि मामा के peninsular plateau की वीडियो नहीं आउट करो नहीं है तो यंग बीरो तो क्या करे सतपुरा जो माउंटेन रेंज ने बिंदिया जी कहीं ने माउंटेन रेंज नहीं सीधा देखिए सतपुरा जो कहीं ना मतलब ना माउंटेन रेंज ने बिंदिया जो माउंटेन रेंज नहीं सतपुरा जो माउंटेन रेंज नहीं अरे अनी की मरकता नर्मदा तुरेन सेली रिबेली फॉर्म तो रिबेली सेम अमुक है बिंदिया जो कहीं ना मतलब माउंटेन रेंज नहीं सतपुरा जो माउंटेन रेंज नहीं अनी की मरकता नर्मदा तुरेन सेली रिबेली फॉर्म तो रिबेली चको नाइबा बेली ने को tapi na su siam do ni ko tapi ki yoro kini pare masi da example mu yang se block mountain ko ni ngai se saina mamang na do fall mountain fall mountain na re fall mountain da all fall mountain ade di kari young fall mountain new ham the young fall mountain ka to kar ji mu block mountain ko ni ngai se block mountain ja ma khara yang se example da ko Bosses mountain France da leba adi Caucasus mountain Bosses mountain le मतलब Caucasus mountain को अदुगा Bosses mountain France ले Caucasus mountain को example India दा लेवा block mountain range के कहने तो विंध्या सतपुरा सी विंध्या से ले सतपुरा ना सीधा मैं इधर कहीं चले मतलब नर्मदा को बतूरे लम्बा चले सतपुरा से कोई डेक्कन प्लेटू के नॉर्दर्न मोस्ट पार्ट होने को डेक्कन प्लेटू है जो कोई पेनिनसुलर प्लेटू ने ना वीडियो दिया उखरे और दम तक यंग भी रख जानता भी नहीं अथंग द बिंदिया मसुंग सतपुरा ने से के ब्लॉक माउंटेन्स ने अदुगा हार्स माउंटेन रेंज जर्मनी ले बसे
ꯀꯔꯤꯕ ꯖꯔꯃꯅꯤꯗ ꯂꯩꯕ ꯍꯔꯁ ꯃꯥꯎꯟꯇꯦꯟ ꯔꯦꯟꯖꯁꯤꯁꯨ ꯕ꯭ꯂꯣꯛ ꯃꯥꯎꯟꯇꯦꯟꯅꯦꯕ ꯌꯦꯡꯉꯨ ꯕ꯭ꯂꯣꯛ ꯃꯥꯎꯟꯇꯦꯟ ꯑꯦꯛꯖꯥꯝꯄꯜ ꯕꯣꯖꯦꯁ ꯃꯥꯎꯟꯇꯦꯟ ꯐ꯭ꯔꯥꯟꯁ ꯂꯩꯔꯦ ꯑꯗꯩ ꯀꯥꯎꯀꯥꯁꯁ ꯃꯥꯎꯟꯇꯦꯟꯁꯤꯅ ꯀꯥꯏ ꯂꯩꯕ ꯑꯁꯤ ꯄꯤꯔꯝꯗ꯭ꯔꯦ ꯕꯦꯟꯗꯤꯌꯥ ꯑꯃꯁꯨꯡ ꯁꯠꯄꯨꯔꯥ ꯏꯟꯗꯤꯌꯥ ꯂꯩꯔꯦ ꯃꯣꯏꯁꯤ ꯕ꯭ꯂꯣꯛ ꯃꯥꯎꯟꯇꯦꯟ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯖꯔꯃꯅꯤ ꯂꯩꯕ ꯐꯥꯔꯁ ꯃꯥꯎꯟꯇꯦꯟꯁꯤ ꯖꯔꯃꯅꯤ ꯂꯩꯕꯁꯤ ꯕ꯭ꯂꯣꯛ ꯃꯥꯎꯟꯇꯦꯟꯅꯦꯕꯀꯣ ꯑꯗꯨꯒ ꯖꯔꯃꯅꯤꯒꯤ ꯔꯥꯏꯟ ꯚꯦꯂꯤꯗ ꯖꯔꯃꯅꯤ ꯂꯩꯕ ꯔꯥꯏꯟ ꯚꯦꯂꯤꯁꯦ ꯁꯤ ꯖꯔꯃꯅꯤ ꯂꯩꯕ ꯔꯥꯏꯟ ꯚꯦꯂꯤ ꯍꯥꯏꯕ ꯚꯦꯂꯤꯁꯦ ꯀꯗꯥꯏ ꯂꯩꯕꯅꯣ ꯑꯦꯛꯖꯥꯝꯗꯒ ꯁꯣꯏꯗꯅ ꯍꯪꯉꯛ ꯇꯥꯔꯗꯤ ꯔꯥꯏꯟ ꯚꯦꯂꯤ ꯍꯥꯏꯁꯤ ꯖꯔꯃꯅꯤ ꯂꯩ ꯊꯛ ꯅꯤꯡꯁꯤꯡꯍꯧꯀꯣ ꯔꯥꯏꯟ ꯚꯦꯂꯤꯁꯤ ꯀꯗꯥꯏ ꯂꯩꯕ ꯖꯔꯃꯅꯤꯗ ꯂꯩ ꯌꯥꯔꯦꯀꯣ ꯃꯊꯪꯗ ꯚꯣꯜꯀꯦꯅꯤꯛ ꯃꯥꯎꯟꯇꯦꯟꯁ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯍꯧꯖꯤꯛ ꯕ꯭ꯂꯣꯛ ꯃꯥꯎꯟꯇꯦꯟ ꯂꯣꯏꯔꯦ ꯑꯗꯒꯤ ꯐꯣꯜ ꯃꯥꯎꯟꯇꯦꯟ ꯂꯣꯏꯔꯦ ꯚꯣꯜꯀꯦꯅꯤꯛ ꯃꯥꯎꯟꯇꯦꯟ ꯈꯔ ꯑꯃꯨꯛ ꯌꯦꯡꯉꯁꯤꯀꯣ ꯚꯣꯜꯀꯦꯅꯤꯛ ꯃꯥꯎꯟꯇꯦꯟ ꯌꯦꯡꯉꯁꯤ ꯚꯣꯜꯀꯦꯅꯤꯛ ꯃꯥꯎꯟꯇꯦꯟꯁꯤ ꯀꯃꯥꯏꯅ ꯁꯦꯝꯃꯤ ꯍꯥꯏꯕ ꯃꯇꯝꯗ ꯕꯥꯏ ꯚꯣꯜꯀꯦꯅꯤꯛ ꯏꯔꯞꯁꯟ ꯐꯔꯁ ꯄ꯭ꯔꯗ꯭ꯌꯨꯁ ꯃꯦꯛꯃꯥ ꯑꯦꯟ ꯁꯣꯂꯤꯗꯤꯐꯥꯏꯁ ꯃꯦꯛꯁ ꯃꯦꯛꯃꯥ ꯑꯍꯥꯟꯕꯗ volcanic eruption first produce magma and solidifies and makes magma ꯑꯁꯤ ꯂꯕꯥꯗ ꯑꯣꯟꯊꯣꯛꯈꯤꯕꯀꯣ volcanic eruption ꯊꯣꯛꯄ ꯃꯇꯝꯗ volcanic eruption ꯊꯣꯛꯂꯅꯤ ꯍꯥꯏꯕꯗꯤ ꯃꯦꯛꯃꯥ ꯄꯨꯊꯣꯛꯑꯅꯤ ꯃꯦꯛꯃꯥꯁꯤ ꯁꯣꯂꯤꯗꯤꯐꯥꯏ ꯇꯧꯔꯒ ꯀꯟꯁꯤꯜꯂꯒ ꯂꯕꯥ ꯑꯣꯟꯈ꯭ꯔꯅꯦꯕꯀꯣ ꯃꯦꯛꯁ ꯃꯦꯛꯃꯥꯁꯤ ꯀꯩꯗ ꯑꯣꯟꯈ꯭ꯔꯅꯤ ꯂꯕꯥꯗꯀꯣ ꯑꯗꯨꯅ ꯁꯤꯗ volcanic mountain example ꯀꯩ ꯀꯩ ꯅꯠꯇꯅꯤ ꯃꯥꯎꯟ ꯀꯤꯜꯃꯟꯖꯥꯔꯣ ꯑꯐ꯭ꯔꯤꯀꯥꯗ ꯂꯩꯀꯣ volcanic mountain example ꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯥꯎꯟ ꯀꯤꯜꯃꯟꯖꯥꯔꯣ ꯑꯐ꯭ꯔꯤꯀꯥ ꯃꯥꯎꯟ ꯀꯤꯜꯃꯟꯖꯥꯔꯣꯁꯤ ꯀꯥꯏꯗ ꯂꯩꯕ ꯑꯐ꯭ꯔꯤꯀꯥꯗ ꯃꯊꯪꯗ ꯃꯥꯎꯟ ꯁ꯭ꯇ꯭ꯔꯣꯝꯕꯣꯂꯤ ꯂꯥꯏꯠ ꯍꯥꯎꯁ ꯑꯣꯐ ꯃꯦꯗꯤꯇꯔꯦꯅꯤꯌꯟ ꯍꯥꯏꯅ ꯈꯪꯅꯩꯕ ꯁꯤ ꯃꯔꯨ ꯑꯣꯏ ꯃꯥꯎꯟ ꯁ꯭ꯇ꯭ꯔꯣꯝꯕꯣꯂꯤꯁꯤ ꯀꯔꯤ ꯍꯥꯏꯅ ꯈꯪꯅꯩꯕ ꯂꯥꯏꯠ ꯍꯥꯎꯁ ꯑꯣꯐ ꯃꯦꯗꯤꯇꯔꯦꯅꯤꯌꯟ ꯍꯥꯏꯅ ꯈꯪꯅꯩꯕ ꯃꯥꯎꯟ ꯁ꯭ꯇ꯭ꯔꯣꯝꯕꯣꯂꯤꯁꯤ ꯀꯔꯤ ꯍꯥꯏꯅ ꯈꯪꯅꯩ ꯍꯥꯏꯕ ꯃꯇꯝꯗ ꯂꯥꯏꯠ ꯍꯥꯎꯁ ꯑꯣꯐ ꯃꯦꯗꯤꯇꯔꯦꯅꯤꯌꯟ ꯍꯥꯏꯅ ꯈꯪꯅꯩ ꯃꯊꯪꯗ ꯃꯥꯎꯟ ꯐꯨꯖꯤꯌꯥꯃꯥ ꯀꯥꯏꯗ ꯂꯩ ꯖꯄꯥꯟꯗꯀꯣ ꯖꯄꯥꯟꯗ ꯂꯩꯕ ꯃꯥꯎꯟ ꯐꯨꯖꯤꯌꯥꯃꯥꯁꯤ ꯀꯔꯤ ꯑꯣꯏꯔꯝꯃꯦ ꯍꯥꯏ ꯇꯥꯔꯗꯤ ꯖꯄꯥꯟꯗ ꯂꯩꯕ ꯃꯥꯎꯟ ꯐꯨꯖꯤꯌꯥꯃꯥꯁꯤ ꯀꯔꯤ ꯑꯣꯏꯔꯝꯃꯦ ꯍꯥꯏꯕ volcanic mountain ꯑꯣꯏꯔꯝꯃꯤ ꯃꯊꯪꯗ ꯃꯥꯎꯟ ꯑꯣꯖꯥꯁ ꯗꯦꯜ ꯁꯥꯂꯥꯗꯣ ꯆꯤꯂꯤ ꯑꯥꯔꯖꯦꯟꯇꯤꯅꯥ ꯕꯣꯔꯗꯔꯗ ꯂꯩꯕ ꯀꯔꯤ ꯍꯥꯏꯕ ꯃꯥꯎꯟ ꯑꯣꯖꯥꯁ ꯗꯦꯜ ꯁꯥꯂꯥꯗꯣꯁꯦ ꯆꯤꯂꯤ ꯑꯥꯔꯖꯦꯟꯇꯤꯅꯥ ꯕꯣꯔꯗꯔꯗ ꯂꯩꯌꯦꯕ ꯁꯤꯁꯨ ꯀꯔꯤ volcanic mountain ꯑꯦꯛꯖꯥꯝꯄꯜꯅꯦꯀꯣ ꯃꯩꯒꯤ ꯆꯤꯡ ꯑꯦꯛꯖꯥꯝꯄꯜꯅꯤ ꯁꯥꯎꯠ ꯑꯃꯦꯔꯤꯀꯥ ꯆꯤꯂꯤ ꯑꯥꯔꯖꯦꯟꯇꯤꯅꯥ ꯕꯣꯔꯗꯔ ꯆꯤꯂꯤ ꯑꯥꯔꯖꯦꯟꯇꯤꯅꯥꯁꯤ ꯀꯥꯏ ꯂꯩ ꯁꯥꯎꯠ ꯑꯃꯦꯔꯤꯀꯥꯗꯀꯣ ꯑꯗꯣ ꯍꯥꯏꯌꯦꯁ volcanic mountainꯅꯦꯕ ꯁꯤ ꯃꯥꯎꯟ ꯑꯣꯖꯥꯁ ꯗꯦꯜ ꯁꯥꯂꯥꯗꯣꯁꯦ ꯑꯦꯛꯖꯥꯝꯗ ꯍꯪꯉꯒꯗꯤ ꯀꯔꯤꯅ ꯍꯥꯏꯌꯦꯁ volcanic mountainꯗꯨ ꯀꯔꯤꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯃꯥꯎꯟ ꯑꯣꯖꯥꯁ ꯗꯦꯜ ꯁꯥꯂꯥꯗꯣꯅꯦꯕꯀꯣ ꯍꯥꯏꯌꯦꯁ volcanic mountainꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯦꯛꯖꯥꯝ ꯍꯪ ꯇꯥꯔꯗꯤ ꯀꯔꯤ ꯑꯣꯏꯔꯝꯃꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯎꯟ ꯑꯣꯖꯥꯁ ꯗꯦꯜ ꯁꯥꯂꯥꯗꯣ ꯆꯤꯂꯤ ꯑꯥꯔꯖꯦꯟꯇꯤꯅꯥ ꯕꯣꯔꯗꯔꯗ ꯂꯩꯕꯁꯤ ꯑꯣꯏꯔꯝꯃꯦ ꯃꯊꯪꯗ ꯃꯥꯎꯟ ꯀꯣꯇꯣꯄꯥꯛꯁꯤ ꯏꯀ꯭ꯋꯦꯗꯔꯗ ꯂꯩꯕꯀꯣ ꯏꯀ꯭ꯋꯦꯗꯔꯗ ꯂꯩꯕ ꯀꯔꯤꯕ ꯃꯥꯎꯟ ꯀꯣꯇꯣꯄꯥꯛꯁꯤꯁꯦ ꯏꯀ꯭ꯋꯦꯗꯔꯗ ꯂꯩ ꯃꯊꯪꯗ ꯕꯦꯔꯦꯟ ꯑꯦꯟ ꯅꯥꯔꯀꯣꯟꯗꯥꯝ ꯑꯟꯗꯃꯥꯟ ꯅꯤꯀꯣꯕꯔ ꯂꯩꯕ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤꯁꯨ volcanic ꯑꯥꯏꯂꯦꯟꯁꯤ ꯀꯥꯏ ꯂꯩ ꯑꯟꯗꯃꯥꯟ ꯅꯤꯀꯣꯕꯔ ꯑꯥꯏꯂꯦꯟꯗ ꯑꯃ ꯂꯩꯔꯝꯃꯦ ꯀꯩ ꯀꯧꯕ ꯕꯦꯔꯦꯟ ꯑꯃꯁꯨꯡ ꯅꯥꯔꯀꯣꯟꯗꯥꯝ ꯀꯧꯕꯀꯣ ꯀꯔꯤ ꯀꯧꯕ ꯕꯦꯔꯦꯟ ꯑꯃꯁꯨꯡ ꯅꯥꯔꯀꯣꯟꯗꯥꯝ ꯑꯩ ꯁꯣꯝꯗ ꯀꯣꯂꯣꯝ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯕ ꯀꯩꯅꯣ ꯈꯔ ꯌꯦꯡꯁꯤꯀꯣ ꯃꯊꯪꯗ ꯂꯥꯔꯖꯦꯁ ꯔꯤꯞ ꯚꯦꯂꯤ ꯏꯟ ꯗ ꯋꯥꯔꯜꯁꯦ ꯒ꯭ꯔꯦꯠ ꯑꯐ꯭ꯔꯤꯀꯥꯟ ꯔꯤꯞ ꯚꯦꯂꯤꯅꯦꯕꯀꯣ ꯂꯥꯔꯖꯦꯁ ꯔꯤꯞ ꯚꯦꯂꯤ ꯏꯟ ꯗ ꯋꯥꯔꯜ ꯔꯤꯞ ꯚꯦꯂꯤ ꯍꯥꯏꯗꯤ ꯇꯨꯔꯦꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯦꯝꯕ ꯆꯣꯠ ꯂꯥꯎꯕ ꯇꯨꯔꯦꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯦꯝꯕ ꯆꯣꯠ ꯂꯥꯎꯕ ꯚꯦꯂꯤꯁꯦ ꯀꯩꯅꯣ ꯔꯤꯞ ꯚꯦꯂꯤ ꯀꯧꯋꯦꯕꯀꯣ ꯍꯥꯏꯔꯤꯕ ꯔꯤꯞ ꯚꯦꯂꯤꯁꯦ ꯂꯥꯔꯖꯦꯁ ꯔꯤꯞ ꯚꯦꯂꯤ ꯏꯟ ꯗ ꯋꯥꯔꯜꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯔꯤꯞ ꯚꯦꯂꯤꯁꯤ ꯀꯩꯅꯣꯗ ꯒ꯭ꯔꯦꯠ ꯑꯐ꯭ꯔꯤꯀꯥꯟ ꯔꯤꯞ ꯚꯦꯂꯤ ꯀꯧꯋꯦꯕ ꯋꯥꯔꯜꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯔꯤꯞ ꯚꯦꯂꯤꯁꯤ ꯀꯔꯤ ꯀꯧꯋꯦꯕ ꯒ꯭ꯔꯦꯠ ꯑꯐ꯭ꯔꯤꯀꯥꯟ ꯔꯤꯞ ꯚꯦꯂꯤ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦ ꯋꯥꯔꯜꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯔꯤꯞ ꯚꯦꯂꯤꯁꯤ ꯀꯔꯤ ꯀꯧꯋꯦ ꯒ꯭ꯔꯦꯠ ꯑꯐ꯭ꯔꯤꯀꯥꯟ ꯔꯤꯞ ꯚꯦꯂꯤ ꯀꯧꯋꯦꯕꯀꯣ ꯋꯥꯔꯜꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯔꯤꯞ ꯚꯦꯂꯤꯁꯤ ꯀꯔꯤ ꯀꯧꯕ ꯒ꯭ꯔꯦꯠ ꯑꯐ꯭ꯔꯤꯀꯥꯟ ꯔꯤꯞ ꯚꯦꯂꯤ ꯀꯧꯏ ꯃꯊꯪꯗ ꯁꯤꯗ 이리ꯁꯤ ꯌꯦꯡꯉꯣ ꯁꯤꯜ volcanoes at ꯍꯋꯥꯏ ꯁꯤꯜ volcanoes ꯍꯥꯏꯕꯁꯦ SHIELD ꯁꯤꯜ volcano ꯁꯤꯜ ꯍꯥꯏꯗꯤ ꯆꯨꯡꯒꯣꯏꯗꯣ ꯑꯩꯈꯣꯏꯒꯤ ꯈꯟꯕꯗꯣ ꯑꯗꯨꯅ ꯁꯤꯜ volcanoꯁꯤ ꯀꯩꯗꯧꯕ ꯍꯋꯥꯏꯗ ꯂꯩꯕ USAꯗꯀꯣ ꯑꯗꯨꯒ ꯀꯣꯜꯗꯦꯔꯥ ꯍꯥꯏꯁꯤ ꯀꯥꯏꯗ ꯕꯦꯔꯤ ꯑꯦꯛꯁꯄꯦꯟꯁꯤꯞ ꯏꯟ ꯅꯦꯆꯔ ꯀꯣꯜꯗꯦꯔꯥ ꯀꯧꯕ ꯆꯤꯡꯁꯤ ꯕꯦꯔꯤ ꯑꯦꯛꯁꯄꯦꯟꯁꯤꯞ ꯏꯟ ꯅꯦꯆꯔ ꯍꯥꯏꯗꯤ ꯑꯦꯛꯁꯄꯦꯟꯁꯤꯞ ꯍꯥꯏꯁꯤꯅ ꯀꯣꯛꯁꯦ ꯄꯩꯁꯥꯒꯤ ꯋꯥꯈꯜꯗ ꯄꯩꯁꯥ ꯇꯤꯡꯕ ꯋꯥꯈꯜꯗ ꯂꯩꯕꯅꯤꯅ ꯄꯩꯁꯥ ꯋꯥꯟ ꯇꯥꯟꯕ ꯄꯩꯁꯥ ꯇꯤꯡꯕ ꯄꯥꯝꯃꯨꯏꯅ ꯋꯥꯟ ꯇꯥꯟꯕ ꯑꯩꯈꯣꯏꯗꯗꯤꯀꯣ ꯑꯗꯨ ꯑꯦꯛꯁꯄꯦꯟꯁꯤꯞ ꯍꯥꯏꯅ ꯆꯠꯈ꯭ꯔꯤꯁꯤꯅꯤ ꯀꯣꯜꯗꯦꯔꯥ ꯍꯥꯏꯁꯤ ꯀꯩꯅꯣꯗ ꯕꯦꯔꯤ ꯑꯦꯛꯁꯄ꯭ꯂꯣꯁꯤꯞ ꯅꯦꯆꯔ ꯌꯥꯝꯅ ꯀꯥꯏꯒꯟꯕ ꯀꯣꯜꯗꯦꯔꯥ ꯍꯥꯏꯗꯤ ꯀꯩꯅꯣ ꯌꯥꯝꯅ ꯀꯥꯏꯒꯟꯕ ꯀꯩꯅꯣ ꯑꯃꯅꯦꯕ ꯀꯣꯜꯗꯦꯔꯥ ꯍꯥꯏꯁꯤ ꯀꯔꯤꯅꯦꯕ ꯌꯥꯝꯅ ꯀꯥꯏꯒꯟꯕ ꯄꯣꯛꯈꯥꯏꯒꯟꯕ ꯆꯤꯡ ꯑꯃꯒꯤ ꯃꯃꯤꯡꯅꯤ ꯐꯔꯦ ꯍꯧꯖꯤꯛ ꯐꯣꯔꯃꯦꯁꯟ ꯑꯣꯐ ꯍꯤꯃꯥꯂꯌꯥꯁꯤ ꯑꯃꯨꯛ ꯀꯃꯥꯏꯅ ꯁꯦꯝꯕꯅꯣ ꯅꯩꯅꯔꯁꯤ ꯃꯔꯨ ꯑꯣꯏꯀꯣ ꯁꯤ ꯑꯦꯛꯖꯥꯝꯒꯤ ꯑꯣꯏꯅ ꯃꯔꯨ ꯑꯣꯏꯕ ꯀꯔꯤ ꯍꯥꯏꯕ ꯐꯣꯔꯃꯦꯁꯟ ꯑꯣꯐ ꯍꯤꯃꯥꯂꯌꯥꯁꯀꯤ ꯐꯣꯔꯃꯦꯁꯟ ꯁꯤꯗ ꯈꯔ ꯌꯥꯎꯔꯛꯈꯤꯅꯤ
ꯌꯦꯡꯉꯣ ꯐꯣꯔꯃꯦꯁꯟ ꯑꯣꯐ ꯍꯤꯃꯥꯂꯌꯥꯁ ꯍꯤꯃꯥꯂꯌꯥꯁ ꯀꯃꯥꯏꯅ ꯁꯦꯝꯕꯅꯣ ꯅꯩꯅꯔꯁꯤ ꯌꯦꯡꯉꯣ ꯈꯤꯇꯪꯗ ꯍꯤꯃꯥꯂꯌꯥꯁꯀꯤ ꯀꯣꯔꯁꯦ ꯃꯅꯨꯡꯁꯦ ꯃꯦꯗ ꯑꯞ ꯑꯣꯐ ꯒ꯭ꯔꯦꯅꯥꯏꯇꯤꯛ ꯔꯣꯛꯁꯅ ꯁꯦꯝꯃꯦꯕꯀꯣ ꯍꯤꯃꯥꯂꯌꯥꯁ ꯀꯣꯔ ꯏꯁ ꯃꯦꯗ ꯑꯞ ꯑꯣꯐ ꯒ꯭ꯔꯦꯅꯥꯏꯇꯤꯛ ꯔꯣꯛꯁ ꯍꯤꯃꯥꯂꯌꯥꯒꯤ ꯀꯩꯗꯧꯕ ꯀꯣꯔꯁꯦ ꯀꯔꯤꯅ ꯁꯦꯝꯕ ꯃꯇꯝꯗ ꯒ꯭ꯔꯦꯅꯥꯏꯇꯤꯛ ꯔꯣꯛꯁꯅ ꯁꯦꯝꯃꯦꯕ ꯍꯤꯃꯥꯂꯌꯥꯁ ꯀꯣꯔ ꯏꯁ ꯃꯦꯗ ꯑꯞ ꯑꯣꯐ ꯒ꯭ꯔꯦꯅꯥꯏꯇꯤꯛ ꯔꯣꯛꯁ ꯍꯤꯃꯥꯂꯌꯥ ꯀꯣꯔꯁꯦ ꯀꯔꯤꯅ ꯁꯦꯝꯕ ꯃꯇꯝꯗ ꯒ꯭ꯔꯦꯅꯥꯏꯇꯤꯛ ꯔꯣꯛꯁꯅ ꯁꯦꯝꯃꯦꯕ ꯃꯇꯨꯡꯗ ꯇ꯭ꯔꯥꯟꯁ ꯍꯤꯃꯥꯂꯌꯥꯁ ꯍꯤꯃꯥꯂꯌꯥꯁꯤ ꯇ꯭ꯔꯥꯟꯁ ꯍꯤꯃꯥꯂꯌꯥꯁ ꯀꯧꯕ ꯑꯃ ꯂꯩ ꯇ꯭ꯔꯥꯟꯁ ꯍꯤꯃꯥꯂꯌꯥꯁ ꯀꯃꯥꯏꯅ ꯁꯦꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇꯦꯊꯤꯁ ꯁꯤꯗꯒꯤ ꯗꯤꯄꯣꯖꯤꯠ ꯇꯧꯔꯒ ꯁꯦꯝꯕꯅꯦꯕ ꯇ꯭ꯔꯥꯟꯁ ꯍꯤꯃꯥꯂꯌꯥꯁꯤ ꯀꯃꯥꯏꯅ ꯁꯦꯝꯕꯅꯦꯕ ꯇꯦꯊꯤꯁ ꯇ꯭ꯔꯥꯟꯁ ꯍꯤꯃꯥꯂꯌꯥꯁꯤ ꯍꯤꯃꯥꯂꯌꯥ ꯁꯔꯨꯛ ꯑꯃ ꯅꯠꯇꯦꯀꯣ ꯇꯦꯊꯤꯁ ꯁꯤꯗꯒꯤ ꯗꯤꯄꯣꯖꯤꯠ ꯇꯧꯔꯒ ꯁꯦꯝꯕꯅꯦꯕ ꯇꯦꯊꯤꯁ ꯍꯥꯏꯅ ꯂꯩꯔꯝꯕ ꯁꯤꯗꯣ ꯑꯗꯨꯗꯒꯤ ꯗꯤꯄꯣꯖꯤꯠ ꯇꯧꯔꯒ ꯁꯦꯝꯕꯅꯦꯕ ꯇ꯭ꯔꯥꯟꯁ ꯍꯤꯃꯥꯂꯌꯥꯁꯦ ꯀꯣ ꯑꯗꯨꯒ ꯁꯦꯔꯤꯁ ꯑꯣꯐ ꯃꯥꯎꯟꯇꯦꯟ ꯇ꯭ꯔꯥꯟꯁ ꯍꯤꯃꯥꯂꯌꯥꯗ ꯃꯥꯎꯟꯇꯦꯟ ꯁꯦꯔꯤꯁ ꯈꯔ ꯌꯥꯎꯋꯦꯕ ꯇ꯭ꯔꯥꯟꯁ ꯍꯤꯃꯥꯂꯌꯥꯗ ꯀꯩꯗꯧꯕ ꯃꯥꯎꯟꯇꯦꯟ ꯁꯦꯔꯤꯁ ꯈꯔ ꯌꯥꯎꯋꯦꯕꯀꯣ ꯀꯦꯠ ꯂꯩꯕ ꯆꯠꯀꯅꯤ ꯀꯦꯠ ꯂꯩꯕ ꯆꯠꯀꯅꯤ ꯇ꯭ꯔꯤꯛꯅꯦꯕꯀꯣ ꯑꯁꯤ ꯈꯔ ꯂꯨꯔꯦ ꯀꯦ ꯑꯦꯜ ꯖꯦꯠ ꯀꯦꯅ ꯐꯥꯔꯣ ꯀꯔꯤ ꯍꯥꯏꯕ ꯇ꯭ꯔꯥꯟꯁ ꯍꯤꯃꯥꯂꯌꯥꯗ ꯌꯥꯎꯔꯤꯕ ꯁꯦꯔꯤꯁ ꯑꯣꯐ ꯃꯥꯎꯟꯇꯦꯟ ꯃꯔꯤꯁꯦ ꯀꯔꯤ ꯀꯦꯅ ꯀꯩꯗꯧꯕ ꯀꯥꯔꯥꯀꯣꯔꯝ ꯑꯦꯜꯅ ꯂꯗꯥꯛ ꯖꯦꯅ ꯖꯪꯁꯀꯔ ꯀꯦꯅ ꯀꯩꯂꯥꯁ ꯀꯣ ꯌꯦꯡꯉꯣ ꯁꯤꯗ ꯇ꯭ꯔꯥꯟꯁ ꯍꯤꯃꯥꯂꯌꯥꯁꯤ ꯀꯃꯥꯏꯅ ꯁꯦꯝꯕꯅꯣ ꯍꯥꯏꯕ ꯇꯦꯊꯤꯁ ꯁꯤꯗꯒꯤ ꯗꯤꯄꯣꯖꯤꯠ ꯇꯧꯔꯒ ꯁꯦꯝꯕ ꯇ꯭ꯔꯥꯟꯁ ꯍꯤꯃꯥꯂꯌꯥꯁꯤ ꯀꯃꯥꯏꯅ ꯁꯦꯝꯕꯅꯣ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯇꯦꯊꯤꯁ ꯍꯥꯏꯗꯤ ꯀꯩꯅꯣ ꯁꯃꯨꯗ꯭ꯔ ꯑꯃꯅꯦ ꯍꯥꯏꯅ ꯂꯩꯔꯝꯕꯀꯣ ꯁꯤꯗꯒꯤ ꯀꯩꯗꯧꯕ ꯗꯤꯄꯣꯖꯤꯠ ꯇꯧꯔꯒ ꯁꯦꯝꯕꯅꯦꯕ ꯀꯩꯅꯣꯁꯦ ꯇ꯭ꯔꯥꯟꯁ ꯍꯤꯃꯥꯂꯌꯥꯁꯦ ꯇꯦꯊꯤꯁ ꯁꯤꯗꯒꯤ ꯗꯤꯄꯣꯖꯤꯠ ꯇꯧꯔꯒ ꯁꯦꯝꯕꯅꯦꯕꯀꯣ ꯇ꯭ꯔꯥꯟꯁ ꯍꯤꯃꯥꯂꯌꯥꯁꯦ ꯀꯔꯤꯕ ꯇꯦꯊꯤꯁ ꯁꯤꯗꯒꯤ ꯗꯤꯄꯣꯖꯤꯠ ꯇꯧꯔꯒ ꯁꯦꯝꯕꯅꯦꯕ ꯇ꯭ꯔꯥꯟꯁ ꯍꯤꯃꯥꯂꯌꯥꯁꯦ ꯁꯦꯔꯤꯁ ꯑꯣꯐ ꯃꯥꯎꯟꯇꯦꯟ ꯌꯥꯎꯋꯦꯕ ꯀꯔꯤꯅ ꯐꯥꯔꯣꯕ KLZK ꯍꯥꯏꯅ ꯀꯥꯔꯥꯀꯣꯔꯝ ꯂꯗꯥꯛ ꯖꯪꯁꯀꯔ ꯀꯩꯂꯥꯁ ꯀꯣ ꯀꯔꯤꯅ ꯐꯥꯔꯣꯕ KLZK ꯍꯥꯏꯅ ꯐꯥꯔꯣ ꯀꯥꯔꯥꯀꯣꯔꯝ ꯂꯗꯥꯛ ꯖꯪꯁꯀꯔ ꯀꯩꯂꯥꯁ ꯍꯥꯏꯅ ꯀꯣ ꯑꯗꯨꯒ ꯁꯦꯔꯤꯁ ꯑꯣꯐ ꯃꯥꯎꯟꯇꯦꯟꯁꯤꯗ ꯃꯔꯤ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ EFG ꯍꯥꯏꯗꯤ ꯃꯊꯪ ꯒ꯭ꯔꯦꯠ ꯍꯤꯃꯥꯂꯌꯥ ꯂꯦꯖꯔ ꯍꯤꯃꯥꯂꯌꯥ ꯁꯦꯋꯥꯂꯤ ꯀꯥꯏꯅ ꯂꯩꯔꯤꯀꯣ ꯑꯗꯨꯗꯒꯤ ꯁꯤꯗ ꯇ꯭ꯔꯥꯟꯁ ꯍꯤꯃꯥꯂꯌꯥ ꯁꯦꯔꯤꯁ ꯑꯣꯐ ꯀꯩꯅꯣ ꯃꯥꯎꯟꯇꯦꯟꯁꯤꯅ ꯃꯊꯪ ꯄꯥꯏꯔꯤꯁꯦ ꯀꯥꯔꯥꯀꯣꯔꯝ KLZK ꯀꯥꯔꯥꯀꯣꯔꯝ ꯂꯗꯥꯛ ꯖꯥꯁꯀꯔ ꯑꯗꯒꯤ ꯀꯩꯂꯥꯁ ꯃꯊꯪꯗ ꯍꯤꯃꯥꯂꯌꯥ ꯔꯦꯟꯖꯀꯤ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯒ꯭ꯔꯦꯠ ꯍꯤꯃꯥꯂꯌꯥ ꯑꯗꯩꯗꯤ ꯂꯦꯖꯔ ꯍꯤꯃꯥꯂꯌꯥ ꯑꯗꯩ ꯁꯤꯅ ꯀꯔꯤ ꯁꯤꯋꯥꯂꯤꯛ ꯑꯗꯣ ꯍꯤꯃꯥꯂꯌꯥꯟ ꯔꯦꯟꯖꯁꯦ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯤꯃꯥꯂꯌꯥꯟ ꯔꯦꯟꯖꯁꯦ ꯃꯈꯜ ꯑꯃ ꯈꯥꯏꯗꯣꯛꯏ ꯒ꯭ꯔꯦꯠ ꯍꯤꯃꯥꯂꯌꯥ ꯃꯤꯗꯜ ꯍꯤꯃꯥꯂꯌꯥ ꯑꯣꯔ ꯁꯤꯋꯥꯂꯤꯛ ꯍꯥꯏꯅ ꯁꯤꯁꯨ ꯌꯥꯎꯔꯤꯁꯦ ꯀꯔꯤ ꯍꯥꯏꯕ ꯒ꯭ꯔꯦꯠ ꯍꯤꯃꯥꯂꯌꯥ ꯃꯤꯗꯜ ꯍꯤꯃꯥꯂꯌꯥ ꯁꯤꯋꯥꯂꯤꯛ ꯑꯁꯤ ꯐꯥꯕ ꯇꯥꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯔꯥꯇꯥ ꯃꯥꯔꯣ ꯁꯤꯝꯕꯥ ꯄꯨꯔꯣ ꯍꯥꯏꯁꯦ ꯀꯣ ꯇ꯭ꯔꯥꯟꯁ ꯍꯤꯃꯥꯂꯌꯥꯗ ꯌꯥꯎꯗꯦꯕ ꯑꯗꯨꯁꯨ ꯃꯥꯒꯤ ꯀꯩꯅꯣ ꯆꯤꯡ ꯃꯈꯜ ꯃꯔꯤ ꯂꯩꯌꯦꯕ ꯃꯔꯨ ꯑꯣꯏꯕ ꯀꯥꯔꯥꯀꯣꯔꯝ ꯂꯗꯥꯛ ꯖꯪꯁꯀꯔ ꯀꯩꯂꯥꯁ ꯑꯗꯨꯒ ꯒ꯭ꯔꯦꯠ ꯍꯤꯃꯥꯂꯌꯥꯁꯤ ꯃꯈꯜ ꯑꯍꯨꯝ ꯊꯣꯛꯅ ꯈꯥꯏꯗꯣꯛꯑꯦꯕ ꯑꯁꯦꯡꯕ ꯍꯤꯃꯥꯂꯌꯥꯁꯤ ꯃꯈꯜ ꯑꯍꯨꯝ ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ ꯒ꯭ꯔꯦꯇꯔ ꯍꯤꯃꯥꯂꯌꯥ ꯃꯤꯗꯜ ꯍꯤꯃꯥꯂꯌꯥ ꯑꯣꯔ ꯂꯦꯖꯔ ꯍꯤꯃꯥꯂꯌꯥ ꯑꯗꯒꯤ ꯁꯤꯋꯥꯂꯤꯛ ꯍꯥꯏꯅꯀꯣ ꯒ꯭ꯔꯦꯠ ꯍꯤꯃꯥꯂꯌꯥꯁꯤ ꯀꯔꯤ ꯀꯧꯏ ꯍꯤꯃꯥꯗ꯭ꯔꯤꯁꯨ ꯀꯧꯋꯦꯕ ꯒ꯭ꯔꯦꯠ ꯍꯤꯃꯥꯂꯌꯥꯁꯤ ꯀꯔꯤ ꯀꯧꯋꯦꯕ ꯑꯍꯥꯟꯕꯒꯤ ꯒ꯭ꯔꯦꯠ ꯍꯤꯃꯥꯂꯌꯥꯁꯦ ꯍꯤꯃꯥꯗ꯭ꯔꯤꯁꯨ ꯀꯧꯏ ꯃꯤꯗꯜ ꯍꯤꯃꯥꯂꯌꯥꯁꯤꯅ ꯍꯤꯃꯥꯆꯜ ꯀꯧꯏ ꯑꯗꯨꯒ ꯁꯤꯋꯥꯂꯤꯛꯁꯤꯅ ꯁꯨꯔꯤꯌꯥ ꯍꯤꯜꯁꯨ ꯀꯧꯋꯦꯕ ꯍꯧꯖꯤꯛ ꯑꯁꯤꯗꯤ ꯐꯥꯖꯤꯜꯂꯣ ꯍꯥꯏꯕ ꯇꯔꯇꯥ ꯃꯥꯔꯣ ꯇꯧꯔꯣ ꯁꯤꯝꯕꯥ ꯄꯨꯔꯣ ꯎꯄꯥꯏ ꯂꯩꯇꯦ ꯃꯇꯨꯡꯗ ꯍꯤꯃꯥꯂꯌꯥꯁꯀꯤ ꯁꯦꯔꯤꯁ ꯑꯣꯐ ꯃꯥꯎꯟꯇꯦꯟ ꯍꯧꯖꯤꯛ ꯄꯤꯔꯤꯁꯦ ꯌꯦꯡꯉꯣ ꯁꯤ ꯗꯥꯏꯒ꯭ꯔꯥꯝ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯀꯦ ꯌꯦꯡꯉꯣ ꯗꯥꯏꯒ꯭ꯔꯥꯝꯗ ꯁꯤ ꯏꯟꯗꯤꯌꯥ ꯃꯦꯞꯅꯦꯀꯣ ꯁꯤꯁꯦ ꯏꯟꯗꯤꯌꯥ ꯃꯦꯞꯁꯦ ꯅꯩꯕꯅꯤ ꯌꯥꯝꯅ ꯑꯗꯣ ꯄꯥꯛꯅꯕ ꯌꯦꯛꯈꯤꯕꯅꯤ ꯌꯦꯛꯄꯁꯨ ꯀꯌꯥ ꯍꯩꯇꯕ ꯐꯔꯦ ꯌꯦꯡꯉꯣ ꯁꯤꯗ ꯍꯤꯃꯥꯂꯌꯥꯁꯀꯤ ꯃꯊꯛꯇ ꯀꯔꯤ ꯂꯩꯔꯦ ꯑꯍꯥꯟꯕ ꯇ꯭ꯔꯥꯟꯁ ꯍꯤꯃꯥꯂꯌꯥ ꯂꯩꯔꯦꯀꯣ ꯍꯤꯃꯥꯂꯌꯥꯁꯀꯤ ꯃꯊꯛꯇ ꯀꯔꯤ ꯍꯥꯏꯕ ꯇ꯭ꯔꯥꯟꯁ ꯍꯤꯃꯥꯂꯌꯥ ꯂꯩꯔꯦꯕ ꯇ꯭ꯔꯥꯟꯁ ꯍꯤꯃꯥꯂꯌꯥꯁꯤꯗ ꯃꯈꯜ ꯃꯔꯤ ꯌꯥꯎꯔꯤ ꯉꯁꯥꯏ JLZK ꯍꯥꯏꯅꯀꯣ KLZK ꯍꯥꯏꯅ Kꯅ ꯀꯥꯔꯥꯀꯣꯔꯝ ꯇ꯭ꯔꯥꯟꯁ ꯍꯤꯃꯥꯂꯌꯥꯗ ꯌꯥꯎꯔꯤꯁꯤ ꯀꯔꯤ ꯃꯈꯜ ꯃꯔꯤ ꯌꯥꯎꯔꯦꯕ ꯀꯔꯤꯅ KLZK
ꯀꯩ ꯀꯦ ꯀꯣ ꯀꯦꯅ ꯀꯩꯅꯣ ꯀꯥꯔꯥꯀꯣꯔꯥꯝ ꯂꯗꯥꯛ ꯖꯪꯁꯀꯔ ꯑꯗꯨꯒ ꯁꯤꯅ ꯀꯩꯂꯥꯁ ꯀꯣ ꯃꯊꯪꯗ ꯁꯤꯒꯤ ꯃꯈꯥꯗꯅꯦꯕ ꯍꯤꯃꯥꯂꯌꯥꯒꯤ ꯁꯦꯔꯤꯁ ꯑꯣꯐ ꯃꯥꯎꯟꯇꯦꯟ ꯂꯩꯔꯤꯁꯤ ꯍꯤꯃꯥꯂꯌꯥ ꯁꯦꯔꯤꯁ ꯑꯣꯐ ꯃꯥꯎꯟꯇꯦꯟ ꯑꯁꯤ ꯑꯍꯥꯟꯕꯁꯤꯅ ꯀꯩ ꯀꯧꯗꯣꯏꯅꯣ ꯒ꯭ꯔꯦꯠ ꯍꯤꯃꯥꯂꯌꯥ ꯅꯠꯇ꯭ꯔꯒ ꯍꯤꯃꯥꯗ꯭ꯔꯤ ꯀꯧꯔꯦ ꯃꯊꯪ ꯁꯦꯀꯦꯟꯁꯤꯅ ꯂꯦꯖꯔ ꯍꯤꯃꯥꯂꯌꯥ ꯅꯠꯇ꯭ꯔꯒ ꯍꯤꯃꯥꯆꯜ ꯀꯧꯔꯦ ꯑꯣꯔ ꯃꯤꯗꯜ ꯍꯤꯃꯥꯂꯌꯥꯁꯨ ꯀꯧꯔꯦ ꯃꯈꯜ ꯃꯃꯤꯡ ꯌꯥꯝꯃꯦꯀꯣ ꯑꯔꯣꯏꯕꯁꯤꯅ ꯀꯩ ꯁꯤꯋꯥꯂꯤꯛ ꯅꯠꯇ꯭ꯔꯒ ꯁꯨꯔꯤꯌꯥ ꯍꯤꯜꯁꯨ ꯀꯧꯔꯤ ꯁꯤꯕꯨ ꯌꯥꯔꯦꯀꯣ ꯁꯤꯕꯨ ꯌꯥꯔꯦ ꯁꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯄꯦꯖ ꯑꯅꯤꯕꯨ ꯑꯣꯏꯔꯦ ꯃꯊꯪꯗ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯩꯈꯣꯏ ꯄꯦꯖ ꯀꯌꯥꯅꯣ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯃꯔꯤ ꯃꯉꯥ ꯑꯃꯒꯤ ꯌꯥꯝ ꯍꯤꯃꯥꯂꯌꯥ ꯂꯩꯔ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯑꯩꯈꯣꯏꯁꯦ Northern Plain Island Close ꯂꯩꯔꯒ ꯄꯦꯅꯤꯟꯁꯨꯂꯥ ꯇꯧꯒꯗꯕꯅꯤ ꯑꯁꯦꯡꯕꯗꯤꯀꯣ ꯄꯦꯅꯤꯟꯁꯨꯂꯥꯗꯤ ꯍꯥꯟꯅ ꯇꯧꯊꯣꯛꯈ꯭ꯔꯦꯕ ꯑꯗꯨꯅ ꯀꯩ ꯇꯧꯁꯦ Northern Plain Island ꯇꯧꯁꯦ ꯑꯩꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯃꯇꯝ ꯃꯥꯅ ꯀꯅꯥꯝ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯔꯣꯏ ꯑꯩꯗꯤ ꯔꯤꯚꯤꯖꯟꯁꯨ ꯑꯣꯏꯕꯗꯨꯒꯤ ꯇꯧꯕꯅꯦꯕ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯀꯥꯟꯅꯍꯧꯅꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯕꯤꯒꯤꯅꯔ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅ ꯄꯥꯕ ꯀꯥꯡꯕꯨ ꯂꯣꯏ ꯈꯪꯅꯔꯝꯃꯅꯤ ꯑꯩꯅ ꯍꯩꯕꯒꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯅꯠꯇꯦꯕ ꯑꯅꯧꯕ ꯑꯩꯅ ꯍꯥꯏꯇꯥꯔꯦ ꯄ꯭रिꯄꯦꯔꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯌꯥꯝ ꯋꯥꯅ ꯄ꯭रिꯄꯦꯔꯦꯁꯟ ꯇꯧꯋꯦꯕ ꯖꯤ ꯍꯩꯇꯕꯗ ꯈꯪꯗꯕꯒꯤ ꯑꯗꯨꯒꯤ ꯈꯜꯂꯒ ꯇꯧꯕꯅꯤꯗ ꯕꯤꯒꯤꯅꯔꯁ ꯊꯋꯥꯏ ꯌꯥꯎꯕ ꯊꯕꯛ ꯇꯧꯖꯅꯤꯡꯕ ꯇꯤ ꯍꯩꯖꯗꯕ ꯄꯥꯖꯅꯤꯡꯕꯁꯤꯡꯒꯤ ꯈꯜꯂꯒ ꯈꯤꯇꯪꯇꯁꯨ ꯃꯇꯦꯡ ꯃꯆꯥ ꯑꯃꯇ ꯑꯣꯏꯔꯁꯨ ꯁ꯭ꯃꯣꯜ ꯗ꯭ꯔꯣꯞꯁ ꯑꯣꯐ ꯍꯦꯜꯞ ꯑꯃ ꯑꯣꯏꯔꯁꯨ ꯑꯣꯏꯕ ꯌꯦꯡꯁꯦ ꯀꯣ ꯃꯊꯪꯗ ꯌꯦꯡꯉꯣ actually Trans-Himalayas is not considered as a part of Himalaya ꯍꯥꯏꯕꯗꯨꯀꯣ actually ꯑꯁꯦꯡꯕꯩꯗꯤ Trans-Himalayas is not considered as a part of Himalaya actually ꯀꯩꯅꯣ ꯃꯇꯝꯗ Trans-Himalayas consider ꯇꯧꯗꯦꯕ part of Himalaya ꯅꯦ ꯍꯥꯏꯗꯨꯅ ꯀꯩꯗꯧꯕ consider ꯇꯧꯗꯦꯕ actually the Trans-Himalaya is not considered as a part of Himalayas Trans-Himalayas ꯀꯩꯗꯧꯕ ꯍꯤꯃꯥꯂꯌꯥꯒꯤ part ꯑꯃ ꯑꯣꯏꯅ consider ꯇꯧꯗꯦꯕꯀꯣ ꯑꯗꯨꯅ ꯉꯁꯥꯏ Trans-Himalayada ꯑꯩꯈꯣꯏ ꯃꯈꯜ ꯃꯔꯤ ꯂꯩꯕꯗꯣ ꯑꯍꯥꯟꯕꯗ KLZ ꯀꯦ ꯅꯠꯇ꯭ꯔꯒ ꯀꯦꯅ ꯀꯩꯅꯣ ꯂꯩꯔꯦ ꯀꯥꯔꯥꯀꯣꯔꯥꯝ ꯂꯗꯥꯛ ꯖꯪꯁꯀꯔ ꯀꯩꯂꯥꯁ ꯑꯗꯨꯗꯣ ꯍꯤꯃꯥꯂꯌꯥ ꯃꯈꯜꯗꯤ ꯅꯠꯇꯦꯕ ꯃꯈꯣꯏꯁꯤꯀꯣ ꯑꯗꯨꯁꯨ ꯅꯩꯅꯗꯣꯏꯅꯤ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯅꯩꯅꯗꯣꯏꯅꯤ most one of the longest glacier ꯑꯁꯤꯗ ꯌꯥꯎꯔ ꯌꯦꯡꯉꯣ ꯑꯍꯥꯟꯕꯗ ꯀꯩꯅꯣ ꯅꯩꯅꯔꯁꯤ Trans-Himalayas ꯀꯣ ꯑꯍꯥꯟꯕꯗ ꯀꯩ ꯍꯥꯏꯕ Trans-Himalayas ꯅꯩꯅꯔꯁꯤꯀꯣ Trans-Himalayada ꯃꯔꯨ ꯑꯣꯏꯅ ꯂꯩꯔꯤꯁꯤ 3 mountain range ꯑꯍꯨꯝ ꯂꯩ ꯀꯩ ꯍꯥꯏꯕ Trans-Himalayada mountain range ꯑꯍꯨꯝ ꯂꯩꯌꯦꯕ ꯀꯩ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ Trans-Himalayada ꯀꯩꯗꯧꯔꯦ ꯍꯥꯏꯕ ꯃꯇꯝꯗ Trans-Himalayada mountain range ꯑꯍꯨꯝ ꯂꯩꯌꯦꯕ Trans-Himalayada mountain range ꯑꯍꯨꯝ ꯂꯩ ꯑꯁꯦꯡꯕꯗꯤ ꯃꯔꯤꯅꯤ ꯉꯁꯥꯏꯗꯣ ꯃꯔꯨ ꯑꯣꯏꯕ ꯑꯍꯨꯝꯅꯦꯕ ꯂꯥꯁ ꯖꯪꯁꯀꯔ ꯃꯊꯪꯗ ꯀꯩꯂꯥꯁ ꯌꯥꯎꯕꯅꯦꯕ ꯑꯗꯨ ꯅꯩꯅꯔꯁꯤ ꯌꯦꯡꯉꯨꯁꯤ ꯑꯍꯥꯟꯕꯗ ꯀꯥꯔꯥꯀꯣꯔꯥꯝ ꯔꯦꯟꯖ ꯀꯣ ꯀꯥꯔꯥꯀꯣꯔꯥꯝ ꯔꯦꯟꯖꯁꯤ ꯀꯩꯅꯣ ꯍꯥꯏ ꯇꯥꯔꯗꯤ highest peak of this range is K2 or Godwin Austin 8611 meter world second highest peak never sida hai yong Karakoram range sida Trans-Himalaya se Himalaya gi manung chande but ado bujik ne na gadori roi ko Trans-Himalaya gi an range kai ko Karakoram range ko kari ko Karakoram range ki khwai dei wang peak se K2 ko si India na di India gi khwai chau sing ne na hai ado Pakistan occupy Kashmir la yema se POK da ko Karakoram K2 se kai le POK Pakistan occupy Kashmir la yeba हमको है क्या है बा Karakoram range से क्या ले हम Karakoram range की ख्वाहिश है वहाँ बसिंग से K2 अटर Godwin Austin जो कोई इंडिया को बसिंग हाई अदो हुजिक टिका दिले मां से पाकिस्तान को बाय कश्मीर दिले ये बको अदो Godwin Austin को इसी मरम नगे नोटम द मां से Godwin Austin ना डिस्कवर तो बने बा
ꯑꯗꯣ ꯃꯥꯏ ꯑꯋꯥꯡꯕꯅ 8,611 ꯃꯤꯇꯔꯁꯅꯦꯕ ꯋꯥꯔꯜ ꯁꯦꯀꯦꯟ ꯍꯥꯏꯌꯦꯁ ꯄꯤꯛꯅꯦꯕꯀꯣ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯀꯔꯤꯕ ꯄꯤꯛ ꯍꯥꯏꯗꯤ ꯀꯩꯅꯣ ꯆꯤꯡ ꯀꯣ ꯋꯥꯔꯜ ꯁꯦꯀꯦꯟ ꯍꯥꯏꯌꯦꯁ ꯄꯤꯛꯅꯦꯕ ꯀꯔꯤ ꯍꯥꯏꯕ ꯀꯥꯔꯥꯀꯣꯔꯝ ꯔꯦꯟꯖꯇ ꯂꯩꯕ ꯃꯥꯎꯟ ꯀꯦꯇꯨ ꯑꯣꯔ ꯒꯣꯗꯋꯤꯟ-ꯑꯣꯁꯇꯤꯟꯁꯦ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏ ꯋꯥꯡꯕ ꯆꯤꯡꯅꯤ ꯍꯥꯏ ꯃꯥ ꯄꯤꯔꯝꯗꯥꯔꯦ ꯑꯣꯞꯁꯟ ꯑꯃ ꯈꯣꯠꯀꯅꯤ ꯃꯥ ꯄꯤꯔꯝꯗ꯭ꯔꯒꯅ ꯀꯥꯟꯆꯤꯟꯖꯨꯡꯒ ꯈꯣꯠꯀꯅꯤꯀꯣ ꯃꯊꯪꯗ ꯁꯤ ꯂꯩꯔꯦ ꯃꯊꯪꯗ ꯂꯗꯥꯛꯁꯤ ꯀꯩꯗꯧꯕ ꯍꯥꯏ ꯁ꯭ꯂꯣꯞ ꯌꯥꯝꯅ ꯁ꯭ꯂꯣꯞꯁꯦ ꯌꯥꯝꯅ ꯉꯝꯃꯦꯕꯀꯣ ꯂꯗꯥꯛꯀꯤ ꯁ꯭ꯂꯣꯞꯁꯦ ꯌꯥꯝꯅ ꯉꯝꯃꯤ ꯃꯊꯪꯗ ꯖꯪꯁꯀꯔ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯇ꯭ꯔꯥꯟꯁ ꯍꯤꯃꯥꯂꯌꯥꯁꯤ ꯀꯩꯅ ꯁꯦꯝꯗꯅ ꯐꯣꯝ ꯕꯥꯏ ꯗꯤꯄꯣꯖꯤꯁꯟ ꯑꯣꯐ ꯐ꯭ꯔꯣꯝ ꯇꯦꯊꯤꯁ ꯃꯃꯥꯡꯗꯁꯨ ꯌꯥꯎꯔꯦ ꯇ꯭ꯔꯥꯟꯁ ꯍꯤꯃꯥꯂꯌꯥꯁꯤ ꯀꯩꯅ ꯁꯦꯝꯕꯅꯦꯕ ꯐꯣꯝ ꯕꯥꯏ ꯗ ꯗꯤꯄꯣꯖꯤꯁꯟ ꯑꯣꯐ ꯇꯦꯊꯤꯁꯅ ꯗꯤꯄꯣꯖꯤꯠ ꯇꯧꯔꯒ ꯁꯦꯝꯕꯅꯦꯕ ꯀꯩ ꯐꯣꯝ ꯕꯥꯏ ꯗꯤꯄꯣꯖꯤꯁꯟ ꯑꯣꯐ ꯇꯦꯊꯤꯁ ꯇ꯭ꯔꯥꯟꯁ ꯍꯤꯃꯥꯂꯌꯥꯁꯤ ꯀꯩꯅ ꯁꯦꯝꯕꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯐꯣꯝ ꯕꯥꯏ ꯗꯤꯄꯣꯖꯤꯁꯟ ꯑꯣꯐ ꯇꯦꯊꯤꯁꯅ ꯗꯤꯄꯣꯖꯤꯠ ꯇꯧꯔꯒ ꯁꯦꯝꯕꯅꯦꯕ ꯇ꯭ꯔꯥꯟꯁ ꯍꯤꯃꯥꯂꯌꯥꯁꯦ ꯇꯦꯊꯤꯁ ꯍꯥꯏꯗꯤ ꯁꯃꯨꯗ꯭ꯔ ꯑꯃꯒꯤ ꯃꯃꯤꯡꯅꯤꯀꯣ ꯃꯊꯪꯗ ꯁꯤꯗ ꯍꯥꯏꯔꯤꯁꯦ ꯀꯥꯔꯥꯀꯣꯔꯝ ꯔꯦꯟꯖꯇꯀꯣ host one of the largest glacier ꯀꯥꯔꯥꯀꯣꯔꯝ ꯔꯦꯟꯖꯇꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯒ꯭ꯂꯦꯁꯤꯌꯔ ꯑꯃ ꯂꯩꯌꯦꯕ ꯀꯩ ꯍꯥꯏꯕ ꯀꯥꯔꯥꯀꯣꯔꯝ ꯔꯦꯟꯖꯇ host one of the largest glacier ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯒ꯭ꯂꯦꯁꯤꯌꯔ ꯑꯃ ꯂꯩ ꯑꯗꯨꯒ ꯇ꯭ꯔꯥꯟꯁ ꯍꯤꯃꯥꯂꯌꯥꯒꯤ ꯑꯜꯇꯤꯆꯨꯠꯁꯦ ꯉꯁꯥꯏ ꯍꯧꯕꯗ ꯍꯥꯏꯔꯝꯗ꯭ꯔꯦ ꯇ꯭ꯔꯥꯟꯁ ꯍꯤꯃꯥꯂꯌꯥꯒꯤ ꯑꯜꯇꯤꯆꯨꯠꯁꯦ 5,700 ꯃꯤꯇꯔꯅꯤ ꯀꯩ ꯍꯥꯏꯕ ꯇ꯭ꯔꯥꯟꯁ ꯍꯤꯃꯥꯂꯌꯥꯒꯤ ꯑꯜꯇꯤꯆꯨꯠꯁꯦ 5,700 ꯃꯤꯇꯔꯅꯤꯀꯣ ꯑꯗꯨꯒ ꯃꯥꯎꯟ ꯀꯩꯂꯥꯁꯁꯦ ꯍꯣꯏ ꯃꯥꯎꯟ ꯀꯩꯂꯥꯁꯅ ꯏꯟꯗꯤꯌꯥꯗ ꯐꯥꯎꯔꯤꯁꯦ ꯇ꯭ꯔꯥꯟꯁ ꯍꯤꯃꯥꯂꯌꯥꯒꯤ ꯄꯥꯔꯠ ꯑꯃꯅꯦꯕꯀꯣ ꯇ꯭ꯔꯥꯟꯁ ꯍꯤꯃꯥꯂꯌꯥꯒꯤ ꯄꯥꯔꯠ ꯑꯃꯅꯤ ꯑꯗꯨꯒ ꯍꯤꯃꯥꯂꯣꯏꯒꯤ ꯄꯥꯔꯠ ꯑꯃꯗꯤ ꯅꯠꯇꯦ ꯇ꯭ꯔꯥꯟꯁ ꯍꯤꯃꯥꯂꯌꯥꯒꯤ ꯄꯥꯔꯠ ꯑꯃꯅꯤ ꯃꯥꯎꯟ ꯀꯩꯂꯥꯁꯁꯦ ꯌꯥꯔꯦꯀꯣ ꯒ꯭ꯌꯥꯟ ꯇꯥꯔꯤꯕ꯭ꯔꯣ ꯑꯗꯨꯒ ꯁꯤꯌꯣꯛ ꯑꯩꯅ ꯇꯨꯔꯦꯟ ꯑꯃ ꯂꯩꯌꯦꯕꯀꯣ ꯁꯤꯌꯣꯛ ꯑꯩꯅ ꯇ꯭ꯔꯤꯕꯨꯇꯔꯤ ꯑꯣꯐ ꯏꯟꯗꯁ ꯀꯣ ꯏꯟꯗꯁ ꯇꯨꯔꯦꯟꯒꯤ ꯇ꯭ꯔꯤꯕꯨꯇꯔꯤ ꯑꯃ ꯂꯩꯌꯦꯕ ꯃꯃꯤꯡꯅ ꯀꯩ ꯀꯧꯕ ꯁꯤꯌꯣꯛ ꯀꯧꯕ ꯁꯤꯁꯦ ꯁꯤꯌꯣꯛ ꯀꯧꯕ ꯏꯟꯗꯁ ꯇꯨꯔꯦꯟꯒꯤ ꯇ꯭ꯔꯤꯕꯨꯇꯔꯤ ꯑꯃ ꯂꯩ ꯁꯤꯌꯣꯛ ꯔꯤꯚꯔꯁ ꯐ꯭ꯂꯣꯁ ꯕꯤꯇ꯭ꯋꯤꯟ ꯀꯥꯔꯥꯀꯣꯔꯝ ꯑꯦꯟ ꯂꯗꯥꯛ ꯁꯤꯌꯣꯛ ꯔꯤꯚꯔꯁꯦ ꯁꯤꯌꯣꯛ ꯍꯥꯏꯅ ꯏꯟꯗꯁ ꯇꯨꯔꯦꯟꯒꯤ ꯇ꯭ꯔꯤꯕꯨꯇꯔꯤ ꯑꯃ ꯂꯩꯌꯦꯕ ꯀꯔꯤ ꯍꯥꯏꯅ ꯂꯩꯌꯦꯕ ꯁꯤꯌꯣꯛ ꯍꯥꯏꯕ ꯏꯟꯗꯁ ꯇꯨꯔꯦꯟꯒꯤ ꯇ꯭ꯔꯤꯕꯨꯇꯔꯤ ꯑꯃ ꯂꯩ ꯁꯤꯌꯣꯛ ꯀꯧꯕ ꯏꯟꯗꯁ ꯇꯨꯔꯦꯟꯒꯤ ꯇ꯭ꯔꯤꯕꯨꯇꯔꯤ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯁꯤꯌꯣꯛ ꯍꯥꯏꯕ ꯔꯤꯚꯔꯁ ꯏꯟꯗꯁ ꯇꯨꯔꯦꯟꯒꯤ ꯇ꯭ꯔꯤꯕꯨꯇꯔꯤꯁꯦ ꯀꯅꯥꯒꯤ ꯃꯔꯛꯇ ꯆꯦꯜꯂꯤ ꯍꯥꯏ ꯇꯥꯔꯗꯤ ꯐ꯭ꯂꯣꯁ ꯕꯤꯇ꯭ꯋꯤꯟ ꯀꯥꯔꯥꯀꯣꯔꯝ ꯑꯃꯁꯨꯡ ꯂꯗꯥꯛ ꯑꯃꯁꯨꯡ ꯀꯥꯔꯥꯀꯣꯔꯝ ꯔꯦꯟꯖꯀꯤ ꯃꯔꯛꯇ ꯆꯦꯜꯂꯦꯕꯀꯣ ꯇ꯭ꯔꯥꯟꯁ ꯍꯤꯃꯥꯂꯌꯥꯒꯤ ꯀꯥꯔꯥꯀꯣꯔꯝ ꯔꯦꯟꯖ ꯑꯃꯁꯨꯡ ꯂꯗꯥꯛ ꯍꯥꯏꯔꯤꯕ ꯔꯦꯟꯖ ꯆꯤꯡ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯁꯤꯌꯣꯛ ꯍꯥꯏꯕ ꯏꯟꯗꯁ ꯇꯨꯔꯦꯟꯒꯤ ꯇ꯭ꯔꯤꯕꯨꯇꯔꯤ ꯑꯁꯤ ꯆꯦꯜꯂꯦꯕ ꯌꯥꯔꯦꯀꯣ ꯍꯧꯖꯤꯛ ꯑꯁꯤ ꯂꯣꯏꯔꯦ ꯀꯩꯅꯣꯒꯤ ꯇ꯭ꯔꯥꯟꯁ ꯍꯤꯃꯥꯂꯌꯥꯒꯤ ꯃꯔꯨꯑꯣꯏꯕ ꯅꯩꯅꯕ ꯂꯣꯏꯔꯦ ꯑꯃꯨꯛ ꯔꯤꯚꯤꯖꯟ ꯑꯃꯨꯛ ꯇꯧꯔꯛꯀꯦ ꯌꯦꯡꯉꯣ ꯑꯦꯛꯆꯨꯑꯦꯂꯤ ꯇ꯭ꯔꯥꯟꯁ ꯍꯤꯃꯥꯂꯌꯥ ꯏꯁ ꯅꯣꯠ ꯀꯟꯁꯤꯗꯔ ꯄꯥꯔꯠ ꯑꯣꯐ ꯍꯤꯃꯥꯂꯌꯥ ꯑꯁꯦꯡꯕꯩꯗꯤ ꯇ꯭ꯔꯥꯟꯁ ꯍꯤꯃꯥꯂꯌꯥ ꯑꯁꯤ ꯅꯣꯠ ꯀꯟꯁꯤꯗꯔꯏꯁ ꯄꯥꯔꯠ ꯑꯣꯐ ꯍꯤꯃꯥꯂꯌꯥ ꯑꯣꯏꯅ ꯂꯧꯗꯦꯕꯀꯣ most of the host one of the glacier longest glacier ꯍꯥꯏꯗꯤ ꯀꯥꯔꯥꯀꯣꯔꯝ ꯔꯦꯟꯖꯇ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯕ ꯒ꯭ꯂꯦꯁꯤꯌꯔ ꯑꯃ ꯌꯥꯎꯋꯦꯕ ꯑꯗꯨ ꯃꯈꯥꯗ ꯇꯝꯃꯛꯀꯅꯤ ꯃꯊꯪꯗ ꯇ꯭ꯔꯥꯟꯁ ꯍꯤꯃꯥꯂꯌꯥꯒꯤ ꯑꯜꯇꯤꯆꯨꯠꯁꯤ ꯀꯌꯥ 5,700 ꯃꯤꯇꯔꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗ ꯒ꯭ꯂꯦꯁꯤꯌꯔꯒꯤꯁꯤ ꯃꯈꯥꯗ ꯑꯣꯏꯅ ꯍꯥꯏꯔꯛꯂꯒꯦ ꯃꯈꯥꯗ ꯇꯝꯕꯗ ꯌꯥꯎꯔꯛꯂꯅꯤ ꯌꯦꯡꯉꯨꯁꯤ ꯁꯦꯀꯦꯟ ꯂꯥꯔꯖꯦꯁ ꯁꯥꯏꯆꯦꯟꯁꯦ ꯑꯁꯤꯃꯗꯤ ꯍꯥꯏꯔꯝꯃꯒꯦ ꯁꯥꯏꯆꯦꯟꯁꯦ ꯁꯦꯀꯦꯟ ꯂꯥꯔꯖꯦꯁ ꯅꯟ ꯄꯣꯂꯔ ꯒ꯭ꯂꯦꯁꯤꯌꯔꯅꯦ ꯅꯟ ꯄꯣꯂꯔ ꯒ꯭ꯂꯦꯁꯤꯌꯔꯗ ꯁꯥꯏꯆꯦꯟ ꯀꯣ ꯕꯥꯏꯑꯣꯐꯣꯟꯅ ꯊꯥꯔꯠ ꯂꯥꯔꯖꯦꯁ ꯅꯟ ꯄꯣꯂꯔ ꯒ꯭ꯂꯦꯁꯤꯌꯔ ꯃꯈꯥꯗ ꯑꯃꯨꯛ ꯌꯥꯎꯔꯛꯑꯅꯤ ꯐꯔꯦ ꯃꯈꯥꯗ ꯑꯣꯏꯅ ꯇꯧꯔꯁꯤ ꯑꯗꯨꯒ ꯀꯥꯔꯥꯀꯣꯔꯝ ꯔꯦꯟꯖꯁꯦ ꯍꯥꯏꯌꯦꯁ ꯄꯤꯛ ꯀꯥꯔꯥꯀꯣꯔꯝ ꯔꯦꯟꯖꯀꯤ ꯍꯥꯏꯌꯦꯁ ꯄꯤꯛꯁꯦ ꯀꯩꯅꯣꯗꯅ ꯒꯦꯠꯇꯨ ꯀꯧꯏ ꯒꯣꯗꯋꯤꯟ-ꯑꯣꯁꯇꯤꯟꯁꯨ ꯀꯧꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯗꯤꯁꯀꯣꯚꯔ ꯕꯥꯏ ꯒꯣꯗꯋꯤꯟ-ꯑꯣꯁꯇꯤꯟꯅ ꯄꯨꯊꯣꯛꯂꯝꯕꯅꯦꯕꯀꯣ ꯃꯥꯒꯤ ꯑꯋꯥꯡꯕꯁꯤꯅ 8,611 ꯃꯤꯇꯔ ꯋꯥꯡꯉꯦꯕ ꯋꯥꯔꯜ ꯁꯦꯀꯦꯟ ꯍꯥꯏꯌꯦꯁ ꯄꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯆꯤꯡ ꯑꯅꯤꯁꯨꯕ ꯆꯤꯡꯅꯦꯕꯀꯣ ꯏꯟꯗꯤꯌꯥ ꯔꯤꯖꯟꯅꯦꯕꯨꯗꯤ ꯍꯥꯏ ꯑꯗꯣ ꯃꯥ ꯄꯥꯀꯤꯁꯇꯥꯟ ꯑꯣꯀꯨꯄꯥꯏ ꯀꯥꯁꯃꯤꯔꯗ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯇꯤꯕꯦꯠ ꯄ꯭ꯂꯦꯇꯨ ꯁꯤ ꯃꯈꯥꯗ ꯇꯧꯔꯁꯤ ꯃꯈꯥꯒꯤ ꯁꯔꯨꯛꯅꯤ ꯐꯔꯦ ꯁꯤꯐꯥꯎ ꯂꯩꯔꯦ ꯃꯊꯪꯗ ꯌꯦꯡꯉꯣ ꯇ꯭ꯔꯥꯟꯁ ꯒ꯭ꯂꯦꯁꯤꯌꯔꯁ ꯑꯣꯐ ꯀꯥꯔꯥꯀꯣꯔꯝ ꯔꯦꯟꯖ ꯒ꯭ꯂꯦꯁꯤꯌꯔꯁ ꯑꯣꯐ ꯀꯥꯔꯥꯀꯣꯔꯝ ꯉꯁꯥꯏ ꯀꯥꯔꯥꯀꯣꯔꯝ ꯔꯦꯟꯖꯇ ꯀꯔꯤ ꯌꯥꯎꯏ ꯍꯥꯏꯒꯦ ꯉꯁꯥꯏ ꯀꯥꯔꯥꯀꯣꯔꯝ ꯔꯦꯟꯖꯇ ꯀꯔꯤ ꯌꯥꯎꯒꯦ ꯍꯥꯏ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯥꯔꯥꯀꯣꯔꯝ ꯔꯦꯟꯖꯁꯤꯗ ꯀꯔꯤ ꯌꯥꯎꯈꯤ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯍꯣꯁ ꯋꯥꯟ ꯑꯣꯐ ꯗꯤ ꯂꯥꯔꯖꯦꯁ ꯒ꯭ꯂꯦꯁꯤꯌꯔ ꯂꯣꯡꯒꯦꯁ ꯒ꯭ꯂꯦꯁꯤꯌꯔ ꯑꯃ ꯌꯥꯎꯈꯤ ꯍꯥꯏꯀꯣ ꯑꯩꯅ ꯃꯊꯛꯇ ꯄꯥꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯀꯥꯔꯥꯀꯣꯔꯝ ꯔꯦꯟꯖꯇ ꯈ꯭ꯋꯥꯏꯗꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯕ ꯒ꯭ꯂꯦꯁꯤꯌꯔ ꯍꯥꯏꯗꯤ ꯎꯟꯒꯤ ꯃꯄꯩꯁꯤꯡ ꯍꯥꯏꯇꯥꯔꯦ ꯌꯥꯎꯏ ꯑꯗꯣ ꯀꯥꯔꯥꯀꯣꯔꯝ ꯔꯦꯟꯖꯇ ꯂꯩꯕ ꯒ꯭ꯂꯦꯁꯤꯌꯔꯁꯤꯡ ꯀꯩꯀꯩꯅꯣ ꯌꯦꯡꯉꯁꯦ
ꯁꯥꯏꯆꯦꯟ ꯍꯥꯏꯗꯤ ꯀꯩꯅꯣ ꯃꯇꯝꯗ highest battlefield of the world ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ battlefieldꯅꯤ ꯀꯩꯅꯣꯕ ꯁꯥꯏꯆꯦꯟꯁꯦ ꯁꯥꯏꯆꯦꯟꯁꯦ ꯀꯔꯤꯅꯦꯕ highest battlefield of the world ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ battlefieldꯅꯦꯕꯀꯣ ꯁꯥꯏꯆꯦꯟꯁꯦ ꯑꯣꯄꯔꯦꯁꯟ ꯃꯦꯘꯗꯨꯠ ꯇꯧꯈꯤ ꯁꯥꯏꯆꯦꯟꯗ ꯑꯣꯄꯔꯦꯁꯟ ꯃꯦꯘꯗꯨꯠ ꯇꯧꯈꯤ ꯏꯟꯗꯤꯌꯥꯅ 1984ꯗꯀꯣ ꯀꯔꯤ ꯍꯥꯏꯕ ꯁꯥꯏꯆꯦꯟꯗ ꯁꯥꯏꯆꯦꯟꯗꯅꯦ ꯏꯟꯗꯤꯌꯥꯅ ꯑꯣꯄꯔꯦꯁꯟ ꯃꯦꯘꯗꯨꯠ ꯀꯧꯈꯤꯕ 1984ꯗꯀꯣ 1984ꯗ ꯑꯗꯨꯒ ꯕꯥꯜꯇꯣꯔꯣ ꯍꯥꯏꯁꯤꯅ ꯁꯦꯀꯦꯟ ꯂꯥꯔꯖꯦꯁ ꯅꯟ ꯄꯣꯂꯔ ꯁꯦꯀꯦꯟ ꯂꯥꯔꯖꯦꯁ ꯀꯔꯤ ꯍꯥꯏꯕ ꯕꯥꯜꯇꯣꯔꯣ ꯍꯥꯏꯁꯤꯅ ꯒ꯭ꯂꯦꯁꯤꯌꯔ ꯑꯣꯐ ꯀꯥꯔꯥꯀꯣꯔꯝ ꯔꯦꯟꯖ ꯉꯁꯥꯏ ꯁꯤꯗ ꯑꯩꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯒꯦ ꯑꯗꯨꯝ ꯃꯈꯥꯗ ꯁꯤ ꯇꯧꯔꯛꯂꯤꯁꯤꯅꯤꯀꯣ ꯒ꯭ꯂꯦꯁꯤꯌꯔ ꯑꯣꯐ ꯀꯥꯔꯥꯀꯣꯔꯝ ꯔꯦꯟꯖꯀꯤ ꯒ꯭ꯂꯦꯁꯤꯌꯔꯅꯤ ꯍꯧꯖꯤꯛ explain tꯧꯔꯤꯁꯦꯀꯣ ꯍꯧꯖꯤꯛ explain ꯇꯧꯔꯤꯁꯦ ꯀꯔꯤꯅꯦ ꯍꯥꯏꯕ ꯀꯥꯔꯥꯀꯣꯔꯝ ꯔꯦꯟꯖꯀꯤ ꯒ꯭ꯂꯦꯁꯤꯌꯔꯅꯦꯕ ꯍꯧꯖꯤꯛ explain ꯇꯧꯖꯔꯤꯕꯁꯤ ꯀꯥꯔꯥꯀꯣꯔꯝ ꯔꯦꯟꯖꯀꯤ ꯒ꯭ꯂꯦꯁꯤꯌꯔꯅꯤ नंबर 1 दा साइचेन ऑपरेशन में गुतोगी इंडिया 1984 दा मासे हाईएस्ट बैटलफील्ड इन द वर्ल्ड नि माय मरो याम हंग बया बसिंग मदंग बाल्टोरो से सेकेंड लार्जेस्ट नॉन पोलर ग्लेशियर नि अदुगा हिस्पर हाइसिना ग्लेशियर ऑफ द वर्ल्ड नि हिस्पर जिजु कइनो ग्लेशियर मै ममिंग निको बाल्टोरो सिना काय ताजिकिस्तान दा लेबा बाल्टोरो से सेकेंड हाईएस्ट नॉन पोलर ग्लेशियर ऑफ द वर्ल्ड बाल्टोरो से सेकेंड हाईएस्ट सेकेंड लॉन्गेस्ट है ख्वाई सांब अनीसुब नॉन पोलर ग्लेशियर ऑफ द वर्ल्ड नि मासे ताजिकिस्तान दा ले अदुगा हिस्पर डाइफ्यो है बिसिंग मोइसिंग लोइनमक ग्लेशियर ऑफ काराकोरम रेंज की ग्लेशियर ने को सिदा मरो है से टेक पीरी से सचिन लेरे सचिन से कनो हाईएस्ट बैटलफील्ड इन द वर्ल्ड ऑपरेशन मेघदू 1984 दौकी बाल्टोरो से सेकेंड लॉन्गेस्ट नॉन पोलर ग्लेशियर ऑफ द वर्ल्ड नि दो हिस्पर डाइफो सिंग मरी से काराकोरम रेंज की ग्लेशियर ngaktaneबको बाल्टोरो से सेकेंड लॉन्गेस्ट नॉन पोलर ग्लेशियर से काय ताजिकिस्तान दा लेबको और सिदा कनो मलोरे ngasai इंडस टोरेन से ngasai श्योक रिवर सिना फ्लोस बिटवीन काराकोरम टू लद्दाख मक्ता चेले हाई को अदुगा इंडस टोरेन सिना कराय मक्ता चेले फ्लोस बिटवीन लद्दाख अमसुंग जंस्करी मक्ता चेननिबा इंडस टोरेन सिना काय चेले फ्लोस बिटवीन लद्दाख अमसुंग जंस्करी मक्ता चेननिबको ꯑꯩꯅ ꯁꯤꯟꯕ ꯃꯌꯥꯝꯁꯤꯗ ꯀꯣꯛꯀ ꯉꯥꯎꯔꯝꯕ ꯌꯥꯏ ꯑꯗꯣ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔ ꯐꯖꯅ ꯇꯥꯕꯤꯔꯗꯤ ꯉꯥꯎꯔꯣꯏꯗꯀꯣ ꯑꯗꯨꯒ ꯁꯤꯗ ꯑꯃꯨꯛ ꯍꯥꯏꯔꯝꯒꯦ ꯑꯃ ꯂꯣꯡꯒꯦꯁ ꯅꯟ ꯄꯣꯂꯔ ग्लेशियरꯁꯦ ꯀꯩ ꯀꯧꯏ ꯃꯇꯝꯗ ꯂꯣꯡꯒꯦꯁ ꯅꯟ ꯄꯣꯂꯔ ꯒ꯭ꯂꯦꯁꯤꯌꯔ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯕ ꯅꯟ ꯄꯣꯂꯔ ꯒ꯭ꯂꯦꯁꯤꯌꯔꯁꯤ ꯀꯩ ꯀꯧꯏ ꯇꯥꯔꯗꯤ ꯄꯦꯆꯦꯟꯐꯣ ꯒ꯭ꯂꯦꯁꯤꯌꯔ ꯀꯧꯏꯕ ꯑꯁꯤꯁꯨ ꯇꯥꯖꯤꯀꯤꯁꯇꯥꯟꯁꯤ ꯂꯩꯌꯦꯕ ꯁꯦꯀꯦꯟ ꯂꯣꯡꯒꯦꯁꯅ ꯕꯥꯜꯇꯣꯔꯣ ꯀꯧꯏ ꯃꯥꯁꯨ ꯇꯥꯖꯤꯀꯤꯁꯇꯥꯟꯗ ꯂꯩ ꯑꯗꯨꯒ ꯂꯣꯡꯒꯦꯁ ꯐꯥꯔꯁ ꯂꯣꯡꯒꯦꯁ ꯅꯟ ꯄꯣꯂꯔ ꯒ꯭ꯂꯦꯁꯤꯌꯔꯁꯤꯒꯤ ꯄꯦꯆꯦꯟꯐꯣ ꯀꯧꯏꯕ ꯀꯥꯏꯗ ꯂꯩ ꯃꯥꯁꯨ ꯇꯥꯖꯤꯀꯤꯁꯇꯥꯟꯗ ꯂꯩꯌꯦꯕꯀꯣ ꯁꯤꯕꯨ ꯌꯥꯔꯦ ꯃꯊꯪꯗ ꯗꯥꯏꯒ꯭ꯔꯥꯝꯁꯤꯗꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯤ ꯁꯦꯡꯗ꯭ꯔꯦꯕ ꯃꯌꯦꯛꯁꯦ ꯁꯦꯡꯍꯟꯕꯁꯨ ꯌꯥꯗ꯭ꯔꯦꯕ ꯑꯩꯅ ꯑꯩꯒ iPad ꯑꯃ ꯂꯩꯔꯒ ꯀꯥꯟꯗ ꯑꯗꯒꯤ ꯀꯂꯔ ꯐꯣꯝꯗ ꯌꯥꯔꯀꯥꯟꯗ ꯐꯖꯅ ꯑꯃꯨꯛ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯀꯦ ꯃꯊꯪꯗ ꯍꯧꯖꯤꯛꯀꯤꯗꯤ ꯁꯤ ꯃꯌꯥꯝꯁꯤ ꯈꯪꯕꯗ ꯑꯦꯛꯖꯥꯝꯗꯗꯤ ꯀꯐꯤ ꯑꯣꯏꯔꯕꯅꯤ ꯖꯤꯑꯣꯒ꯭ꯔꯥꯐꯤ ꯑꯣꯏꯅꯗꯤꯀꯣ SSC UPSCꯗꯤ ꯑꯣꯏꯗꯦ SSC CGL CDS ꯑꯗꯩ SSC 10+2 SSC GD SSC CPO NDA ꯀꯩꯀꯥꯒꯤꯗꯤ ꯁꯤ ꯍꯦꯛ ꯈꯪꯕꯗ ꯀꯥꯐꯤꯅꯤ ꯍꯤꯃꯥꯂꯌꯥ ꯃꯇꯥꯡꯗꯗꯤꯕꯣ ꯁꯤꯗꯤ ꯍꯦꯟꯅ ꯍꯪꯉꯛꯂꯔꯣꯏꯗꯕꯅꯤ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦ ꯃꯌꯥꯝ ꯃꯆꯥꯁꯤꯡꯁꯦ ꯑꯁꯤ ꯁꯥꯔ ꯄꯔꯃꯥꯗꯒꯤ ꯄꯥꯒ ꯂꯣꯏꯅ ꯍꯥꯏꯀꯣ UPSCꯐꯥꯎ ꯑꯗꯨꯝ ꯍꯪꯉꯛꯏ ꯍꯥꯏꯅ ꯑꯩꯁꯨ ꯁꯥꯔ ꯄꯔꯃꯥꯒꯤ ꯅꯣꯠꯁꯇꯒꯤꯅꯦ ꯄꯥꯔꯤꯁꯦ ꯁꯥꯔ ꯄꯔꯃꯥꯒꯤ ꯅꯣꯠ ꯁꯥꯔ ꯄꯔꯃꯥꯒꯤ ꯄꯦꯠ ꯚꯤꯗꯤꯑꯣ ꯌꯦꯡꯂꯦ ꯑꯗꯩ ꯏꯁꯜꯂꯦ ꯑꯗꯨꯒ ꯁꯤ ꯔꯤꯚꯤꯖꯟ ꯇꯧꯕ ꯚꯤꯗꯤꯑꯣ ꯌꯦꯡꯀꯥꯟꯗꯗꯤ ꯀꯨꯏꯅ ꯆꯪꯉꯤꯗ ꯁꯤ ꯃꯇꯦꯛꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯌꯦꯡꯉꯅꯤ ꯑꯗꯒꯤ ꯀꯩꯅꯣ ꯄꯨꯁ ꯑꯃꯨꯛ ꯊꯝꯃꯅꯤ ꯑꯃꯨꯛ ꯏꯁꯤꯜꯂꯅꯤ ꯇꯧ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯌꯦꯡꯕ ꯄꯨꯡ ꯑꯃꯒ ꯆꯪꯕꯖꯥꯠꯅꯤ ꯍꯧꯖꯤꯛꯇꯕꯨ ꯔꯤꯚꯤꯖꯟ ꯑꯣꯏꯕꯒꯤ ꯖꯔ ꯆꯠꯄ ꯋꯥꯅꯤ ꯁꯥꯔ ꯄꯔꯃꯥꯒꯤ ꯅꯨꯡꯉꯥꯏꯕꯅꯤ ꯌꯦꯡꯉꯣ ꯀꯣꯔ ꯑꯩꯈꯣꯏꯒꯤ ꯍꯤꯃꯥꯂꯌꯥꯒꯤ ꯀꯣꯔꯁꯦ ꯑꯁꯤ ꯃꯈꯥꯒꯤꯁꯤꯅꯤꯀꯣ ꯃꯈꯥꯒꯤ ꯁꯔꯨꯛꯀꯤꯅꯤ ꯃꯊꯛꯀꯤꯁꯤ ꯂꯣꯏꯔꯦꯀꯣ ꯃꯊꯛꯀꯤ ꯇ꯭ꯔꯥꯟꯁ ꯍꯤꯃꯥꯂꯌꯥꯒꯤ ꯁꯔꯨꯛ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯅꯩꯅꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯇ꯭ꯔꯥꯟꯁ ꯍꯤꯃꯥꯂꯌꯥ ꯁꯔꯨꯛ ꯂꯣꯏꯅꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯍꯤꯃꯥꯂꯌꯥꯒꯤ ꯁꯔꯨꯛ ꯑꯃꯨꯛ ꯅꯩꯅꯕ ꯍꯧꯔꯁꯤ ꯍꯤꯃꯥꯂꯌꯥꯒꯤ ꯁꯔꯨꯛ ꯑꯃꯨꯛ ꯅꯩꯅꯕ ꯍꯧꯔꯁꯤ
ꯃꯦꯇ꯭ꯔꯤꯁꯦ less than 20% ꯍꯥꯏꯔꯛꯑꯦ ꯆꯥꯔꯖ ꯑꯝꯇ ꯊꯤꯟꯖꯟꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯅꯩꯅꯈꯤꯕꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯀꯣꯏꯁꯟ खरा हिंदाड़ी What are the 6 physiographic divisions of Himalaya? Himalaya की 6 physiographic division तो करी करी नो है ना हिंदाड़ी कहाँ नहीं को ची कहना दाड़ी Himalayas दी sorry I नहीं जानता What are the 6 physiographic divisions of India? India की 6 physiographic division तो करी करी नो है ना हिंदाड़ी करी कहना है वो The Himalayas, Northern Plains, Peninsular Plateau, the Great Indian Desert, the coastal plains and group of islands. In which direction or part of Aravalli Mountain these are located? Aravalli Mountain की करम part सरुकता desert चलाई है तारे Aravalli Mountain की ने west थंग में सरुकता लाई है को. Then what is the another name of Northern Himalayas? चीना इन question वाली थोक पने revision तो ना होगी अंतुने रहेंगी पार्ट. And I have not seen a question you pay on ma'am sang him at them. They have very young questions. Some question experiment or shares some money. I told you. But I was a notorious Great Himalayas. Great Himalaya Great Himalaya Himadri नंतर inner करेगा जिक तुम लोग कोई Himalaya की Trans Himalaya लोरे Trans Himalaya नैनबल लोइक्रे Trans Himalaya मतुंग दमो करे ना कोई नैनदो जी Great Himalaya नंतर Himadri और inner Himalayan Great Himalaya जिक ऐसे कोई Himadri जो कोई और inner Himalaya को my white check करो तो 1120 दगिना 190 किलोमीटर ने वो Great Himalaya की white check है ना क्या ना है मतलब 120 दगिना 190 किलोमीटर नहीं है वो Great Himalaya की white check क्या ना है 120 दगिना 190 किलोमीटर ने वो तो मैं Great Himalaya तो मैं Himadri चुका हुई inner Himalaya चुका हुई वो वहाँ से western most point Great Himalaya की western most point से नंगा पर्वत को करें Great Himalaya की western most point से कहीं को नंगा पर्वत को ही Great Himalaya की western most point से कहीं को नंगा पर्वत को ही तो eastern most point है नमचा बरवा को ही नमचा की किन्हीं eastern most point है नमचा बरवा को फिर तो मैं निशिंग मनुआई ने भान नहीं तो निशिंग नमचा की किन करो निशिंग मनुआई ना उन्हें कहीं western most कोई नुजा है कलम रो नमचा बरवा ले को नमचा बरवा western most point जे कहीं नंगा पर्वत ने है करना दिनो Great Himalaya तो Himalaya तो inner Himalaya की western most point जे नंगा पर्वत नहीं तो कोई eastern most point ना नमचा बरवा को तो माजी काय लेवा अरुणाचल प्रदेश लेवा ईस्टर्न मोस्ट पॉइंट नेमचा बरवा माजी काय ले अरुणाचल प्रदेश मतलब एवरेज हाइट कना की एवरेज हाइट नो ग्रेट हिमालय एवरेज हाइट है 6000 मीटर नी अदोगा नेमचा बरवा दा सिंटेक्सियल बेंडिंग है ना को लेवा को कना से ग्रेट हिमालय और हिमालय तो इनर हिमालय से नेमचा बरवा दा कई है ना को लेम तो सिंटेक्सियल बेंडिंग है ना को लेव करेबा सिंटेक्सियल बेंडिंग है ना कोली मागी एवरेज हाइट है 6000 मीटर नी The Great Himalaya की quite one but peak highest peak is Mount Everest कोई Mount Everest is the highest peak in the world नहीं Mount Everest है का यूरोप में Himalayas तो यूरोप में को तो Mount K2 को दिन ऑस्टिन दी Himalaya की शरुक लनते मां दी Trans Himalaya शरुक नहीं का यूरोप काराकोरम लेंस तो को Mount Everest है 8848 से मलांग की ताकोई चार निशिंग ले पूरे किक तो माना तो अभी पता नहीं ताक कोई किक तो है पॉपुलर था मैं यूरोप बता माना जी पर एक्सप्लेन तो ही नहीं मुक्का हूँ रमने पागा मुझे नहीं पर Mount Everest के तो 8848 मीटर हाईएस्ट इन द वर्ल्ड
ꯃꯥꯎꯟ ꯑꯦꯚꯔꯦꯁꯁꯦ ꯀꯩꯗꯧꯕ 8848 ꯃꯤꯇꯔꯅꯦꯕ ꯍꯥꯏꯌꯦꯁ ꯏꯟ ꯗ ꯋꯥꯔꯜ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯆꯤꯡꯁꯤ ꯀꯩ ꯀꯧꯋꯦ ꯑꯗꯨꯅ ꯃꯥꯎꯟ ꯑꯦꯚꯔꯦꯁ ꯀꯧꯋꯦꯕ 8848 ꯃꯤꯇꯔ ꯍꯥꯏꯌꯦꯁ ꯏꯟ ꯗ ꯋꯥꯔꯜ ꯂꯣꯀꯦꯜ ꯅꯦꯝ ꯃꯥꯎꯟ ꯑꯦꯚꯔꯦꯁꯀꯤ ꯂꯣꯀꯦꯜ ꯅꯦꯝꯁꯤ ꯀꯩ ꯑꯁꯤ ꯃꯔꯨ ꯑꯣꯏ ꯁꯒꯔꯃꯊꯥ ꯅꯦꯄꯥꯜꯗ ꯀꯩ ꯀꯧꯋꯤ ꯃꯥꯎꯟ ꯑꯦꯚꯔꯦꯁ ꯁꯒꯔꯃꯊꯥ ꯀꯧꯋꯤ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯕ ꯃꯇꯝꯗ ꯆꯣꯃꯨ ꯂꯨꯡꯃꯥ ꯇꯤꯕꯦꯠꯇ ꯀꯩ ꯀꯧꯋꯤ ꯃꯥꯎꯟ ꯑꯦꯚꯔꯦꯁꯁꯦ ꯆꯣꯃꯨ ꯂꯨꯡꯃꯥ ꯀꯧꯋꯦꯕ ꯃꯥꯎꯟ ꯑꯦꯚꯔꯦꯁꯁꯦ ꯅꯦꯄꯥꯜꯗ ꯀꯩ ꯀꯧꯋꯤ ꯁꯒꯔꯃꯊꯥ ꯀꯧꯋꯤ ꯑꯗꯨꯒ ꯆꯣꯃꯨ ꯂꯨꯡꯃꯥ ꯀꯧꯋꯤ ꯇꯤꯕꯦꯠꯇ ꯈꯪꯉꯅꯤꯀꯣ ꯃꯥꯎꯟ ꯑꯦꯚꯔꯦꯁꯁꯦ 8848 ꯃꯤꯇꯔꯁꯦ ꯍꯥꯏꯌꯦꯁ ꯏꯟ ꯗ ꯋꯥꯔꯜ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯆꯤꯡꯅꯦꯕ ꯂꯣꯀꯦꯜ ꯅꯦꯝꯁꯇ ꯁꯒꯔꯃꯊꯥ ꯀꯧꯋꯦꯕ ꯅꯦꯄꯥꯜ ꯑꯗꯨꯒ ꯆꯣꯃꯨ ꯂꯨꯡꯃꯥ ꯀꯧꯋꯦꯕ ꯀꯥꯏꯗ ꯇꯤꯕꯦꯠꯇ ꯀꯣ ꯃꯊꯪꯗ ꯃꯥꯎꯟ ꯀꯥꯟꯆꯦꯟꯖꯨꯡꯒ ꯀꯣ ꯃꯥꯎꯟ ꯀꯥꯟꯆꯦꯟꯖꯨꯡꯒ ꯁꯤꯀꯤꯝꯗ ꯂꯩꯀꯣ ꯃꯥꯁꯦ ꯁꯤꯀꯤꯝꯗ ꯍꯥꯏꯌꯦꯁ ꯏꯟ ꯏꯟꯗꯤꯌꯥ ꯈ꯭ꯋꯥꯏ ꯋꯥꯡꯕ ꯆꯤꯡꯅꯦꯕ ꯉꯁꯥꯏ ꯀꯦꯇꯨꯗꯣ ꯑꯗꯨ ꯏꯟꯗꯤꯌꯥꯒꯤ ꯆꯤꯡꯅꯦꯅ ꯂꯧꯗ꯭ꯔꯥ ꯍꯥꯏꯗꯤ ꯄꯥꯀꯤꯁꯇꯥꯟ ꯑꯣꯀꯨꯄꯥꯏ ꯀꯥꯁꯃꯤꯔꯗ ꯂꯩꯔꯕꯅꯤꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏ ꯋꯥꯡꯕ ꯆꯤꯡꯁꯦ ꯃꯥꯎꯟ ꯀꯥꯟꯆꯦꯟꯖꯨꯡꯒꯅꯤ ꯍꯥꯏꯌꯦꯁ ꯄꯤꯛ ꯏꯟ ꯏꯟꯗꯤꯌꯥꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯆꯤꯡꯁꯦ 8598 ꯃꯤꯇꯔꯅꯦꯕꯀꯣ ꯀꯌꯥ ꯍꯥꯏꯕ 8598 ꯃꯤꯇꯔ 986 ꯌꯦꯡꯉꯣ ꯃꯥꯎꯟ ꯀꯥꯟꯆꯦꯟꯖꯨꯡꯒ ꯍꯥꯏꯌꯦꯁ ꯄꯤꯛ ꯏꯟ ꯏꯟꯗꯤꯌꯥ ꯈ꯭ꯋꯥꯏ ꯋꯥꯡꯕ ꯆꯤꯡꯁꯤ ꯀꯩꯅꯣ ꯃꯥꯎꯟ ꯀꯥꯟꯆꯦꯟꯖꯨꯡꯒꯅꯤ 8598 ꯃꯤꯇꯔ ꯋꯥꯡꯉꯤ ꯃꯊꯪꯗ ꯃꯥꯎꯟ ꯂꯣꯠꯁꯦ ꯑꯁꯤ 8516 ꯂꯣꯔꯣ ꯐꯨꯖꯣ ꯍꯥꯏꯕ꯭ꯔꯥ MP ꯑꯃ ꯂꯩꯕꯗꯣ ꯑꯗꯨ ꯅꯤꯡꯁꯤꯡꯉꯣ ꯃꯥꯎꯟ ꯂꯣꯠꯁꯦ 8516 ꯇꯤꯕꯦꯠ ꯑꯃꯁꯨꯡ ꯈꯨꯝꯕꯨ ꯔꯤꯖꯟ ꯑꯣꯐ ꯅꯦꯄꯥꯜꯗ ꯂꯩꯕ ꯀꯔꯤ ꯍꯥꯏꯕ ꯃꯥꯁꯦ ꯇꯤꯕꯦꯠ ꯑꯦꯟ ꯈꯨꯝꯕꯨ ꯔꯤꯖꯟ ꯑꯣꯐ ꯅꯦꯄꯥꯜꯒꯤ ꯇꯤꯕꯦꯠ ꯑꯃꯁꯨꯡ ꯈꯨꯝꯕꯨ ꯔꯤꯖꯟꯗ ꯂꯩꯕ ꯃꯥꯎꯟ ꯂꯣꯠꯁꯦ ꯑꯁꯤꯅ ꯃꯊꯪꯗ ꯗꯣꯂꯥꯒꯤꯔꯤꯁꯤꯅ 8167 ꯃꯤꯇꯔ ꯋꯥꯡꯉꯤ ꯅꯦꯄꯥꯜꯗ ꯂꯩꯀꯣ ꯃꯣꯏ ꯀꯌꯥꯅ ꯑꯍꯨꯝꯁꯦ ꯗꯣꯂꯥꯒꯤꯔꯤ 8176 ꯑꯗꯩ ꯃꯥꯎꯟ ꯃꯀꯥꯂꯨ 8485 ꯐꯣꯟ ꯅꯝꯕꯔꯕꯨ ꯃꯥꯜꯂꯦ ꯐꯣꯟ ꯅꯝꯕꯔ ꯍꯧꯕ 8485 ꯃꯊꯪꯗ ꯑꯅꯥꯄꯨꯔꯅꯗꯤ 8091 ꯃꯤꯇꯔ ꯋꯥꯡꯉꯤ ꯅꯟꯗꯥ ꯗꯦꯕꯤꯗꯤ ꯏꯟꯗꯤꯌꯥꯒꯤ ꯂꯩꯀꯣ ꯍꯥꯏꯗꯤ ꯍꯥꯏꯌꯦꯁ ꯄꯤꯛ ꯏꯟ ꯎꯠꯇꯔꯈꯥꯟ ꯅꯟꯗꯥ ꯗꯦꯕꯤꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯆꯤꯡꯅꯦꯕ ꯀꯥꯏꯗ ꯎꯠꯇꯔꯈꯥꯟꯗ ꯌꯦꯡꯉꯣ ꯁꯤꯗ ꯍꯧꯖꯤꯛ ꯅꯦꯄꯥꯜꯒꯤ ꯆꯤꯡ ꯑꯍꯨꯝꯗꯣ ꯗꯣꯂꯥꯒꯤꯔꯤ 8167 ꯂꯩꯔꯦ ꯃꯥꯎꯟ ꯃꯀꯥꯂꯨ 8485 ꯑꯗꯩ ꯑꯅꯥꯄꯨꯔꯅ 8091 ꯃꯤꯇꯔꯅꯤ ꯃꯊꯪꯗ ꯅꯟꯗꯥ ꯗꯦꯕꯤꯗꯤ 7816 ꯃꯤꯇꯔ ꯋꯥꯡꯉꯤ ꯍꯥꯏꯌꯦꯁ ꯄꯤꯛ ꯏꯟ ꯎꯠꯇꯔꯈꯥꯟ ꯈ꯭ꯋꯥꯏ ꯋꯥꯡꯕ ꯆꯤꯡꯅꯦꯕ ꯀꯥꯏꯗ ꯎꯠꯇꯔꯈꯥꯟꯗ ꯃꯊꯪꯗ ꯃꯥꯎꯟ ꯀꯃꯦꯠꯁꯤ ꯀꯩꯗꯧꯕ ꯃꯥꯁꯤ ꯎꯠꯇꯔꯈꯥꯟꯗ ꯂꯩꯌꯦꯕ ꯑꯗꯣ ꯅꯟꯗꯥ ꯗꯦꯕꯤꯁꯤꯅ ꯈ꯭ꯋꯥꯏ ꯋꯥꯡꯕ ꯆꯤꯡꯅꯦ ꯀꯥꯏꯗ ꯎꯠꯇꯔꯈꯥꯟꯗꯀꯣ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏ ꯋꯥꯡꯕ ꯆꯤꯡꯗꯤ ꯃꯥꯎꯟ ꯀꯥꯟꯆꯦꯟꯖꯨꯡꯒ ꯁꯤꯀꯤꯝꯗ ꯂꯩꯌꯦꯕ ꯍꯥꯏꯌꯦꯁ ꯄꯤꯛ ꯏꯟ ꯏꯟꯗꯤꯌꯥ ꯃꯥꯏ ꯑꯋꯥꯡꯕ ꯆꯤꯡꯒꯤ 8598 ꯃꯤꯇꯔ ꯋꯥꯡꯉꯤ ꯃꯁꯤꯗ ꯀꯩꯅꯣꯒꯤ ꯃꯔꯨꯑꯣꯏꯕ ꯂꯣꯏꯔꯦ ꯒ꯭ꯔꯦꯇꯔ ꯍꯤꯃꯥꯗ꯭ꯔꯤ ꯅꯠꯇ꯭ꯔꯒ ꯏꯟꯅꯔ ꯍꯤꯃꯥꯂꯌꯥꯁꯀꯤ ꯃꯔꯨꯑꯣꯏꯕ ꯂꯣꯏꯔꯦꯀꯣ ꯁꯣꯝ ꯗꯥꯏꯗ ꯑꯃꯨꯛ ꯏꯔꯤꯁꯤ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯂꯣꯡꯒꯦꯁ ꯒ꯭ꯂꯦꯁꯤꯌꯔ ꯑꯣꯐ ꯗꯤ ꯋꯥꯔꯜ ꯉꯁꯥꯏꯗꯣ ꯅꯟ ꯄꯣꯂꯔ ꯒ꯭ꯂꯦꯁꯤꯌꯔ ꯍꯥꯏꯕꯅꯦꯕꯀꯣ ꯉꯁꯥꯏ ꯃꯊꯛꯇ ꯇꯝꯈꯤꯕꯗꯨꯅ ꯂꯣꯡꯒꯦꯁ ꯅꯟ ꯄꯣꯂꯔ ꯒ꯭ꯂꯦꯁꯤꯌꯔꯅ ꯄꯦꯆꯦꯟꯐꯣ ꯒ꯭ꯂꯦꯁꯤꯌꯔ ꯀꯧꯏ ꯇꯥꯖꯤꯀꯤꯁꯇꯥꯟꯗ ꯂꯩꯌꯦꯅ ꯇꯝꯈꯤꯕꯗꯣ ꯑꯁꯤꯅ ꯑꯃꯨꯛ ꯅꯟ ꯄꯣꯂꯔ ꯍꯥꯏꯗꯦꯕ ꯒ꯭ꯂꯦꯁꯤꯌꯔ ꯈꯛꯇꯪ ꯍꯥꯏꯕꯅꯦꯀꯣ ꯂꯣꯡꯒꯦꯁ ꯒ꯭ꯂꯦꯁꯤꯌꯔ ꯑꯣꯐ ꯗꯤ ꯋꯥꯔꯜ ꯂꯥꯝꯕꯔꯠ ꯒ꯭ꯂꯦꯁꯤꯌꯔ ꯑꯣꯐ ꯑꯟꯇꯥꯔꯛꯇꯤꯀꯥ ꯂꯣꯡꯒꯦꯁ ꯒ꯭ꯂꯦꯁꯤꯌꯔ ꯑꯣꯐ ꯗꯤ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯕ ꯒ꯭ꯂꯦꯁꯤꯌꯔꯁꯤ ꯀꯌꯥ ꯂꯥꯝꯕꯔꯠ ꯒ꯭ꯂꯦꯁꯤꯌꯔ ꯑꯣꯐ ꯑꯟꯇꯥꯔꯛꯇꯤꯀꯥꯗ ꯂꯩꯕ ꯂꯥꯝꯕꯔꯠ ꯒ꯭ꯂꯦꯁꯤꯌꯔꯁꯦ ꯀꯣ ꯂꯣꯡꯒꯦꯁ ꯒ꯭ꯂꯦꯁꯤꯌꯔ ꯑꯣꯐ ꯗꯤ ꯋꯥꯔꯜꯒꯤ ꯑꯣꯏꯕ ꯂꯣꯡꯒꯦꯁ ꯒ꯭ꯂꯦꯁꯤꯌꯔꯁꯤ ꯀꯔꯤ ꯀꯧꯋꯦꯕ ꯂꯥꯝꯕꯔꯠ ꯒ꯭ꯂꯦꯁꯤꯌꯔ ꯑꯣꯐ ꯑꯟꯇꯥꯔꯛꯇꯤꯀꯥ ꯃꯥꯁꯦ ꯄꯣꯂꯔꯅꯦ ꯄꯣꯂꯔ ꯍꯥꯏꯁꯦ ꯎꯟꯒꯤ ꯃꯔꯛꯇ ꯂꯩꯕ ꯂꯣꯡꯒꯦꯁ ꯑꯁꯤ ꯉꯁꯥꯏ ꯁꯤ ꯌꯥꯎꯔꯦ ꯂꯣꯡꯒꯦꯁ ꯅꯣꯟ ꯄꯣꯂꯔ ꯒ꯭ꯂꯦꯁꯤꯌꯔ ꯏꯟ ꯗ ꯋꯥꯔꯜ ꯐꯦꯆꯦꯟꯀꯣ ꯒ꯭ꯂꯦꯁꯤꯌꯔ ꯏꯟ ꯇꯥꯖꯤꯀꯤꯁꯇꯥꯟ ꯀꯥꯏꯗ ꯂꯩꯕ ꯐꯦꯆꯦꯟꯀꯣ ꯒ꯭ꯂꯦꯁꯤꯌꯔ ꯏꯟ ꯇꯥꯖꯤꯀꯤꯁꯇꯥꯟ ꯂꯣꯡꯒꯦꯁ ꯅꯟ ꯄꯣꯂꯔ ꯒ꯭ꯂꯦꯁꯤꯌꯔ ꯏꯟ ꯗ ꯋꯥꯔꯜꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯅꯟ ꯄꯣꯂꯔ ꯑꯁꯥꯡꯕ ꯅꯟ ꯄꯣꯂꯔ ꯒ꯭ꯂꯦꯁꯤꯌꯔꯁꯦ ꯐꯦꯆꯦꯟꯀꯣꯅꯦꯕ ꯒ꯭ꯂꯦꯁꯤꯌꯔ ꯏꯟ ꯀꯥꯏꯗ ꯇꯥꯖꯤꯀꯤꯁꯇꯥꯟꯗꯀꯣ ꯐꯦꯆꯦꯟꯀꯣ ꯒ꯭ꯂꯦꯁꯤꯌꯔ ꯏꯟ ꯇꯥꯖꯤꯀꯤꯁꯇꯥꯟ ꯏꯁ ꯗ ꯂꯣꯡꯒꯦꯁ ꯅꯟ ꯄꯣꯂꯔ ꯒ꯭ꯂꯦꯁꯤꯌꯔ ꯏꯟ ꯗ ꯋꯥꯔꯜ ꯑꯗꯨꯒ ꯂꯣꯡꯒꯦꯁ ꯒ꯭ꯂꯦꯁꯤꯌꯔ ꯑꯣꯐ ꯗ ꯋꯥꯔꯜ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯁꯥꯡꯕ ꯍꯥꯏꯕ ꯂꯣꯡꯒꯦꯁ ꯍꯥꯏꯕꯗꯤ ꯋꯥꯡꯕ ꯍꯦꯛꯇ ꯍꯥꯏꯈꯤꯕ ꯂꯣꯡꯒꯦꯁ ꯒ꯭ꯂꯦꯁꯤꯌꯔ ꯑꯣꯐ ꯗꯤ ꯋꯥꯔꯜꯁꯦ ꯂꯝꯕꯔꯠ ꯒ꯭ꯂꯦꯁꯤꯌꯔ ꯑꯣꯐ ꯑꯟꯇꯥꯔꯛꯇꯤꯀꯥ ꯄꯣꯂꯔꯅꯦꯕꯀꯣ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯁꯥꯡꯕ ꯒ꯭ꯂꯦꯁꯤꯌꯔꯁꯦ ꯄꯣꯂꯔꯗ ꯂꯝꯕꯔꯠ ꯒ꯭ꯂꯦꯁꯤꯌꯔ ꯑꯣꯐ ꯑꯟꯇꯥꯔꯛꯇꯤꯀꯥ ꯃꯊꯪꯗ ꯂꯣꯡꯒꯦꯁ ꯅꯟ ꯄꯣꯂꯔ ꯒ꯭ꯂꯦꯁꯤꯌꯔ ꯏꯟ ꯗ ꯋꯥꯔꯜꯁꯦ ꯐꯦꯆꯦꯟꯀꯣ ꯒ꯭ꯂꯦꯁꯤꯌꯔ ꯏꯟ ꯇꯥꯖꯤꯀꯤꯁꯇꯥꯟꯒꯤ ꯐꯦꯆꯦꯟꯀꯣ ꯒ꯭ꯂꯦꯁꯤꯌꯔꯅꯦꯕꯀꯣ ꯃꯊꯪꯗ ꯄꯥꯃꯤꯔꯀꯨꯠ ꯍꯥꯏꯗꯤ ꯔꯨꯞ ꯑꯣꯐ ꯗꯤ ꯋꯥꯔꯜ ꯍꯥꯏꯅ ꯈꯪꯅꯩ ꯄꯥꯃꯤꯔꯀꯨꯠꯁꯤ ꯀꯔꯤ ꯍꯥꯏꯅ ꯈꯪꯅꯩ ꯔꯨꯞ ꯑꯣꯐ ꯗꯤ ꯋꯥꯔꯜ ꯍꯥꯏꯅ ꯈꯪꯅꯩꯕ ꯀꯔꯤ ꯍꯥꯏꯕ ꯄꯥꯃꯤꯔꯀꯨꯠꯁꯤ ꯀꯔꯤ ꯍꯥꯏꯅ ꯈꯪꯅꯩ ꯔꯨꯞ ꯑꯣꯐ ꯗꯤ ꯋꯥꯔꯜ ꯍꯥꯏꯅ ꯈꯪꯅꯩ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯔꯨꯞ ꯍꯥꯏꯗꯤ ꯃꯊꯛꯀꯤ ꯈꯟꯕꯗꯣ ꯌꯨꯝꯗ ꯑꯗꯣ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯔꯨꯞꯁꯤ ꯀꯩ ꯀꯧꯋꯦꯕ ꯄꯥꯃꯤꯔꯀꯨꯠ ꯃꯊꯪꯗ ꯋꯥꯔꯜ ꯍꯥꯏꯌꯦꯁ ꯄ꯭ꯔꯤꯊꯤꯕꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕꯁꯤꯡ ꯌꯦꯡꯁꯤ ꯃꯥꯎꯟ ꯑꯦꯚꯔꯦꯁ ꯂꯩꯔꯦ ꯀꯦꯇꯨ ꯅꯣꯔꯠ ꯏꯟ ꯍꯤꯃꯥꯂꯌꯥ ꯀꯦꯇꯨꯗꯤ ꯀꯥꯏ ꯂꯩ ꯍꯤꯃꯥꯂꯌꯥ ꯂꯩꯇꯦ
ट्रांस हिमालय ꯂꯩ ꯃꯊꯪꯗ ꯃꯥꯎꯟ ꯀꯥꯟꯆꯤꯟꯖꯨꯡꯒ ꯃꯥꯎꯟ ꯂꯣꯠꯁꯦ ꯑꯁꯤꯅꯆꯤꯡꯕꯁꯤꯡ ꯑꯁꯦ ꯑꯗꯨꯒ ꯎꯠꯇꯔꯈꯟꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏ ꯋꯥꯡꯕꯅ ꯅꯟꯗꯥ ꯄꯔꯕꯠ ꯅꯟꯗꯥ ꯗꯦꯕꯤ ꯀꯣ ꯂꯩꯔꯦ कैमरा फिर फिर हाई है बिल्कुल तो स्वयं पाव से वाव जो पाव खंग लगता है भाई आयो भाई मैम नुआरी ब्रो ज्ञान तारी ब्रो पुंग फादोरे मैंने जंग मंगा चले यम खातोर सियो मथंग नेम्स है कि मिंग जम्मू कश्मीर दा पीर पंजल रेंज हिमाचल दा 𝗘𝗫𝗣𝗟 उत्तराखंड दा नगी टिपा नेपाल दा महाभारत रेंज को जी हजिक की कनोने लेजर हिमालय के तो ममिंग लेजर हिमालय के हेरमद्री लगी लेसर हिमालय नत्रगा हिमालय की मखल अहम लेबदो अहमद ग्रेटर हिमालय नत्रगा हिमाद्री नत्रगा इनर हिमालय तौख्रे हजिक अनी सूबसी लेजर हिमालय नत्रगा करी मिडल हिमालय नत्रगा हिमाचल हिमालय ने को हों तौदोसे लेसर हिमालय नत्रगा मिडल हिमालय नत्रगा हिमाचल हिमालय मागी एवरेज हाइट 4000 मीटर नेबा करेबा लेसर हिमालय मिडल हिमालय नत्रगा हिमाचल हिमालय की एवरेज हाइट 4000 मीटर नी माई वाइड ना 60 to 80 किलोमीटर नी माई वाइड ना क्या 60 to 80 किलोमीटर नी अदुगा मागी सी तोंगान ममिंग खरा लईको कई कौनो यंगसी लेसर हिमालय से जम्मू कश्मीर पीर पंजाल रेंज को लेसर हिमालय से जम्मू कश्मीर कई को पीर पंजाल रेंज कौई हिमाचल प्रदेश 𝗘𝗫𝗣𝗟 कौई उत्तराखंड नगतिबा कौई नेपाल महाभारत रेंज को लेसर हिमालय से कई कौई जम्मू कश्मीर पीर पंजाल रेंज कौई हिमाचल प्रदेश 𝗘𝗫𝗣𝗟 कौई उत्तराखंड नगतिबा कौई नेपाल महाभारत रेंज को मतंग बेली मखल खरा येंगसी यंगो काश्मीर बेली से फ्लोस बिटवीन ग्रेट हिमालय अमसुंग लेसर हिमालय मरक्ता चेलेबा काश्मीर बेली से कायदा चेलेबा काश्मीर बेली से फ्लोस बिटवीन लेसर हिमालय काश्मीर बेली से फ्लोस बिटवीन लेसर हिमालय अमसुंग ग्रेट हिमालय के मरक्ता चेले कायबा काश्मीर बेली से कायदा चेलेबा काश्मीर बेली फ्लोस बिटवीन काश्मीर बेली से कायदा चेलेबा फ्लोस बिटवीन ग्रेट हिमालय अमसुंग लेसर हिमालय Kashmir Valley से कायदा चेले मतंगदा Kashmir Valley is flows between Great Himalaya अमसुंग Lesser Himalaya Great Himalaya अमसुंग Lesser Himalaya अनि के मरक्ता चेले को नंबर 3 ता अखोई कनोगी मखल अहुम दो हिमालयस के मखल अहुम सुबदा शिवालिक के मुक्तम मसिंग नंबर 3 ता शिवालिक से कई को आउटर हिमालय सु को एवरेज हाइट ना 1000 मीटर नि शिवालिक की एवरेज हाइट जे क्या ना हो मतलब 1000 मीटर नि वाइड ना 10 to 15 किलोमीटर ने को माई वाइड ना क्या है 10 to 15 किलोमीटर माई एवरेज हाइट ना 1000 मीटर ने इन द ईस्टर्न हिमालयस ग्रेट रिप्लेस बाय डोर्स मासी ईस्टर्न हिमालयस महूत सिंगे डोर्स है शॉप अनकंसोलिडेटेड डिपॉजिट सिंग डोर्स है बदी कई शॉप है अथोटपा अनकंसोलिडेटेड डिपॉजिट सिंग जो कोई डोर को इन द ईस्टर्न हिमालय द gets replaced by doors na replace to ki ko kare in the eastern himalayas get replaced by doors na replace to ki doors है soft unconsolidated deposits ne doors है kai soft unconsolidated deposits ne good for tea cultivation ma si tea cultivation ki damuk yamna fai ba doors sing je ko aduga between lesser himalaya amsung shiwalik ke maram da longitudinal valleys known as dunes ko dunes देहरादून का है बोलो दुन्स को फिर कहीं ना तुम दा बिटवीन लेसर हिमालय अमसुंग शिवालिक बिटवीन लेसर हिमालय अमसुंग शिवालिक की मरक्ता बिटवीन है मरक्ता लेसर हिमालय अमसुंग शिवालिक की मरक्ता longitudinal valleys known as dunes को बा longitudinal valleys में हम सेम है बा largest dune जे कहीं ना तो देहरादून ने को सिला शिवालिक की मरो है बनी अभी हम करी रीजनल डिवीजन ऑफ हिमालय से यंग से
Himalaya si mong regional makan halap ni matik regional division of Himalaya ko ba kaya ba Himalaya si matik mo kadulak tu ni ba regional division of Himalaya ko na mo yang asi masang video da si mo sinjal ke thank you so ki bolan ki ba haru da ha ki ya usna pe gani channel si subscribe to biram thank you I am pull up minar si ko Ang video makamo yang asiko regional division of Himalayas regional division si yang map sida si Indus la ko Indus Himalayas masih kada pajoi tam de Indus sige Indus nation Indus ki ruti dari sudles ne ko sudles si Himalaya le Punjab si mata Kumaon Himalaya le ko Kumaon Himalaya Sida Ganga le sida Yamuna Kali sida Gagra aduga si Nepal le si Kumaon Himalaya le ko si Himalaya aduga si na Assam si Tista River Tista dore ne ko si na Northeast ki Assam le mathakta Nepal Himalaya mathakta Nepal le ko Kumaon Himalaya ma su tongan le ko Himalaya na tabakare Kumaon Himalaya sida Punjab le ko sida Sules Indus tu Pakistan rom west rom le so sin Ganga Jamuna Ganga sina gama mutra le bodo turen do ne kali tisa hai si map si di turen ne kan da gyan da kan me bum pajan ne rakhi hoji theory shan lo to se ko region jo Himalaya to ko regional division of Himalaya regional division de Simhapushilo rata maro hai jadi tamaro di Hindi lo ne kare bacin bapuru hai ko IPS Punjab Himalaya se regional division of Himalaya regional division je kare Punjab Himalaya je between Indus River and Sules River marta sele ko Punjab Himalaya se kara marta sele ba between Indus River and Sules River ki marta sele Punjab Himalaya se ko Punjab Himalaya se je Simhapusin dom ne se upai leite Punjab Himalaya je kana marta sele tam da Indus River Punjab Himalaya di Himalaya ba chingje Indus River masung Sules River ki marta le ba Kumaon Himalaya kana marta le ba ya bro Kumaon Himalaya sina Sules masung Kali River ki marta le ba matang da Nepal Himalaya sina kana marta le ha matam da Kali amasung Tista River ki marta le ko auna heng prakada hal tu jaga ha matam da name the three regions of Himalaya city tawkre region jo Himalaya na mana ne di apoi khangin du jaga matam da between which two rivers Punjab Himalaya lies Punjab Himalaya se karam maturin marta le na har ta di multiple source oigra moigra ko adu kana kari hai ne ba Indus River masung Sules River ni marta le har ni matang da Kumaon Himalaya se karam maturin ni marta le mono hai ta di Kumaon Himalaya se Sules masung Kali River ki marta le har ni matang da Nepal Himalaya se karam maturin ni marta le mono hai ta di Nepal Himalaya se Kali amasung Tista River ani ki marta le har ni matang da Assam Himalaya se karam maturin ani ki marta le mono hai ta di Dihang amasung Tista River ani marta le asidi upai leite ai na am hai su Simhapu dam ni rata maro ini maro da rata maro Simhapu hai ba sidi ko jan division tawra adu ki sai si na sai kano do kari ai siki regional division of Himalaya siki map ne ba sai makok sila Simhapu pura siko matang da Kashmir Himalaya se Karewas formation hai kano tam da a local variety of saffron Karewas formation ani Kashmir Himalaya da glacial deposit singa si same hai ko वहाँ से lacustrine deposit hai badi deposit होगी soil की deposit makala mani और Kashmir Himalaya da Karewas formation se to e ko Karewas है saffron hai का तो a local variety of saffron hai बने मतलब like hai ba kano se Kashmir Himalaya se lies between Great and Lesser Himalaya
ꯀꯥꯁꯃꯤꯔ ꯍꯤꯃꯥꯂꯌꯥꯁꯦ ꯀꯩꯗꯧꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯂꯥꯏꯁ ꯕꯤꯇ꯭ꯋꯤꯟ ꯒ꯭ꯔꯦꯠ ꯑꯦꯟ ꯂꯦꯁꯔ ꯍꯤꯃꯥꯂꯌꯥ ꯂꯥꯏꯁ ꯕꯤꯇ꯭ꯋꯤꯟ ꯂꯩꯌꯦꯕ ꯒ꯭ꯔꯦꯠ ꯑꯦꯟ ꯂꯦꯁꯔ ꯍꯤꯃꯥꯂꯌꯥ ꯒ꯭ꯔꯦꯠ ꯑꯃꯁꯨꯡ ꯂꯦꯁꯔ ꯍꯤꯃꯥꯂꯌꯥ ꯃꯔꯛꯇ ꯂꯩꯌꯦꯕꯀꯣ ꯀꯥꯁꯃꯤꯔ ꯍꯤꯃꯥꯂꯌꯥꯁꯤ ꯀꯔꯤ ꯃꯔꯛꯇ ꯂꯩ ꯍꯥꯏꯕ ꯃꯇꯝꯗ ꯂꯥꯏꯁ ꯕꯤꯇ꯭ꯋꯤꯟ ꯒ꯭ꯔꯦꯠ ꯍꯤꯃꯥꯂꯌꯥ ꯑꯃꯁꯨꯡ ꯂꯦꯁꯔ ꯍꯤꯃꯥꯂꯌꯥꯒꯤ ꯃꯔꯛꯇ ꯂꯩꯌꯦꯕ ꯀꯔꯤꯕ ꯀꯥꯁꯃꯤꯔ ꯍꯤꯃꯥꯂꯌꯥꯁꯦ ꯀꯔꯝꯕ ꯍꯤꯃꯥꯂꯌꯥꯒꯤ ꯃꯔꯛꯇ ꯂꯩ ꯍꯥꯏꯕ ꯃꯇꯝꯗ ꯂꯥꯏꯁ ꯕꯤꯇ꯭ꯋꯤꯟ ꯒ꯭ꯔꯦꯠ ꯍꯤꯃꯥꯂꯌꯥ ꯑꯦꯟ ꯂꯦꯁꯔ ꯍꯤꯃꯥꯂꯌꯥꯒꯤ ꯃꯔꯛꯇ ꯂꯩꯌꯦꯕ ꯀꯥꯁꯃꯤꯔ ꯍꯤꯃꯥꯂꯌꯥꯁꯦ ꯀꯣ ꯀꯔꯦꯋꯥꯁ ꯐꯣꯔꯃꯦꯁꯟ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯒ꯭ꯂꯦꯁꯤꯌꯦꯜ ꯗꯤꯄꯣꯖꯤꯠꯅꯦ ꯂꯦꯀꯣꯁꯇ꯭ꯔꯥꯏꯟ ꯗꯤꯄꯣꯖꯤꯠꯅꯦ ꯀꯔꯦꯋꯥꯁ ꯐꯣꯔꯃꯦꯁꯟꯁꯦ ꯑꯗꯨꯒ ꯖꯦꯐ꯭ꯔꯣꯟ ꯑꯦ ꯂꯣꯀꯦꯜ ꯚꯦꯔꯥꯏꯇꯤ ꯑꯣꯐ ꯁꯦꯐ꯭ꯔꯣꯟ ꯀꯔꯦꯋꯥꯁꯁꯦ ꯀꯔꯤꯅ ꯇꯧꯋꯦ ꯁꯦꯝꯕ ꯃꯇꯝꯗ ꯖꯦꯐ꯭ꯔꯣꯟ ꯂꯣꯀꯦꯜ ꯚꯦꯔꯥꯏꯇꯤ ꯑꯣꯐ ꯁꯦꯐ꯭ꯔꯣꯟꯅ ꯁꯦꯝꯃꯦꯕꯀꯣ ꯑꯗꯨꯅ ꯀꯔꯦꯋꯥꯁ ꯐꯣꯔꯃꯦꯁꯟꯁꯦ ꯀꯗꯥꯏꯗ ꯁꯦꯝꯃꯦ ꯍꯥꯏ ꯇꯥꯔꯗꯤ ꯀꯔꯦꯋꯥꯁ ꯐꯣꯔꯃꯦꯁꯟꯁꯦ ꯀꯔꯤꯅ ꯍ꯭ꯋꯥꯠ ꯗꯁ ꯀꯔꯦꯋꯥꯁ ꯐꯣꯔꯃꯦꯁꯟ ꯐꯣꯔꯝ ꯀꯔꯤꯅ ꯁꯦꯝꯕꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯂꯦꯀꯣꯁꯇ꯭ꯔꯥꯏꯟ ꯗꯤꯄꯣꯖꯤꯠꯅ ꯁꯦꯝꯕꯅꯦꯕ ꯃꯥꯁꯤ ꯒ꯭ꯂꯦꯁꯤꯌꯦꯜ ꯗꯤꯄꯣꯖꯤꯠꯅꯦꯕ ꯌꯥꯔꯦꯀꯣ ꯑꯗꯨꯒ ꯖꯦꯐ꯭ꯔꯣꯟꯁꯦ ꯀꯗꯥꯏꯗ ꯐꯪꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯂꯣꯀꯦꯜ ꯚꯦꯔꯥꯏꯇꯤ ꯑꯣꯐ ꯁꯦꯐ꯭ꯔꯣꯟꯁꯦ ꯖꯦꯐ꯭ꯔꯣꯟ ꯍꯥꯏꯕ ꯂꯣꯀꯦꯜ ꯚꯦꯔꯥꯏꯇꯤ ꯑꯣꯐ ꯁꯦꯐ꯭ꯔꯣꯟꯁꯦ ꯀꯗꯥꯏꯗ ꯐꯪꯉꯦꯕ ꯀꯔꯦꯋꯥꯁꯇ ꯐꯪꯉꯦꯕ ꯑꯗꯨ ꯖꯦꯐ꯭ꯔꯣꯟꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯖꯦꯐ꯭ꯔꯣꯟꯁꯦ ꯂꯣꯀꯦꯜ ꯚꯦꯔꯥꯏꯇꯤ ꯑꯣꯐ ꯁꯦꯐ꯭ꯔꯣꯟ ꯌꯥꯔꯦꯀꯣ ꯃꯊꯪꯗ ꯍꯧꯖꯤꯛ ꯑꯁꯤꯒꯤ ꯃꯇꯦꯛꯁꯤ ꯔꯤꯚꯤꯖꯟ ꯑꯃꯨꯛꯇꯪ ꯇꯧꯔꯝꯁꯤ ꯔꯤꯚꯤꯖꯟ ꯇꯧꯔꯝꯁꯤ ꯃꯇꯦꯛꯁꯤ ꯀꯃꯥꯏꯅ ꯇꯧꯔꯝꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯕꯤꯇ꯭ꯋꯤꯟ ꯍꯨꯏꯆ ꯇꯨ ꯔꯤꯚꯔ ꯄꯟꯖꯥꯕ ꯍꯤꯃꯥꯂꯌꯥ ꯂꯥꯏꯟꯁ ꯄꯟꯖꯥꯕ ꯍꯤꯃꯥꯂꯌꯥ ꯀꯔꯝꯕ ꯇꯨꯔꯦꯜ ꯑꯅꯤ ꯃꯔꯛꯇ ꯂꯩ ꯍꯥꯏ ꯇꯥꯔꯗꯤ ꯏꯟꯗꯁ ꯔꯤꯚꯔ ꯑꯃꯁꯨꯡ ꯁꯨꯠꯂꯦꯖ ꯔꯤꯚꯔ ꯑꯅꯤ ꯃꯔꯛꯇ ꯂꯩꯔꯦ ꯃꯊꯪꯗ ꯕꯤꯇ꯭ꯋꯤꯟ ꯍꯨꯏꯆ ꯇꯨ ꯔꯤꯚꯔ ꯀꯨꯃꯥꯎꯟ ꯍꯤꯃꯥꯂꯌꯥ ꯂꯥꯏꯟꯁ ꯀꯨꯃꯥꯎꯟ ꯍꯤꯃꯥꯂꯌꯥꯁꯤ ꯀꯔꯝꯕ ꯇꯨꯔꯦꯜ ꯑꯅꯤ ꯃꯔꯛꯇ ꯂꯩꯕꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯁꯨꯠꯂꯦꯖ ꯔꯤꯚꯔ ꯑꯃꯁꯨꯡ ꯀꯥꯂꯤ ꯔꯤꯚꯔ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩ ꯀꯣ ꯃꯊꯪꯗ ꯕꯤꯇ꯭ꯋꯤꯟ ꯍꯨꯏꯆ ꯇꯨ ꯔꯤꯚꯔꯁ ꯅꯦꯄꯥꯜ ꯍꯤꯃꯥꯂꯌꯥ ꯂꯥꯏꯟꯁ ꯅꯦꯄꯥꯜ ꯍꯤꯃꯥꯂꯌꯥꯁꯤ ꯀꯔꯝꯕ ꯇꯨꯔꯦꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯀꯥꯂꯤ ꯑꯃꯁꯨꯡ ꯇꯤꯁꯇꯥ ꯔꯤꯚꯔ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩ ꯃꯊꯪꯗ ꯕꯤꯇ꯭ꯋꯤꯟ ꯍꯨꯏꯆ ꯇꯨ ꯔꯤꯚꯔ ꯑꯁꯥꯝ ꯍꯤꯃꯥꯂꯌꯥ ꯂꯥꯏꯟꯁ ꯑꯁꯥꯝ ꯍꯤꯃꯥꯂꯌꯥꯁꯤ ꯀꯔꯝꯕ ꯇꯨꯔꯦꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯗꯤꯍꯥꯡ ꯑꯃꯁꯨꯡ ꯇꯤꯁꯇꯥ ꯔꯤꯚꯔ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯌꯦꯕꯀꯣ ꯃꯊꯪꯗ ꯕꯤꯇ꯭ꯋꯤꯟ ꯍꯨꯏꯆ ꯇꯨ ꯍꯤꯃꯥꯂꯌꯥ ꯀꯥꯁꯃꯤꯔ ꯍꯤꯃꯥꯂꯌꯥ ꯂꯣꯀꯦꯇꯦꯠ ꯀꯥꯁꯃꯤꯔ ꯍꯤꯃꯥꯂꯌꯥꯁꯤ ꯀꯔꯝꯕ ꯍꯤꯃꯥꯂꯌꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯀꯥꯁꯃꯤꯔ ꯍꯤꯃꯥꯂꯌꯥ ꯂꯥꯏꯟꯁ ꯕꯤꯇ꯭ꯋꯤꯟ ꯒ꯭ꯔꯦꯠ ꯑꯦꯟ ꯂꯦꯁꯔ ꯍꯤꯃꯥꯂꯌꯥ ꯒ꯭ꯔꯦꯠ ꯑꯃꯁꯨꯡ ꯂꯦꯁꯔ ꯍꯤꯃꯥꯂꯌꯥ ꯃꯔꯛꯇ ꯂꯩꯌꯦꯕ ꯀꯥꯁꯃꯤꯔ ꯍꯤꯃꯥꯂꯌꯥꯁꯤ ꯀꯔꯝꯕ ꯂꯩꯌꯦꯕ ꯒ꯭ꯔꯦꯠ ꯑꯃꯁꯨꯡ ꯂꯦꯁꯔ ꯍꯤꯃꯥꯂꯌꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯌꯦꯕꯀꯣ ꯒ꯭ꯔꯦꯠ ꯑꯃꯁꯨꯡ ꯂꯦꯁꯔ ꯍꯤꯃꯥꯂꯌꯥꯁꯤ ꯒ꯭ꯂꯦꯁꯤꯌꯦꯜ ꯗꯤꯄꯣꯖꯤꯠ ꯉꯥꯛꯇꯅꯦꯕ ꯃꯊꯪꯗ ꯋꯦꯌꯔ ꯗꯁ ꯀꯔꯦꯋꯥꯁ ꯐꯣꯔꯝ ꯀꯔꯦꯋꯥꯁꯁꯦ ꯐꯣꯔꯃꯦꯁꯟ ꯇꯧꯕꯁꯤ ꯀꯗꯥꯏꯗ ꯐꯪꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯀꯥꯁꯃꯤꯔ ꯍꯤꯃꯥꯂꯌꯥꯗ ꯐꯪꯉꯦꯕꯀꯣ ꯃꯊꯪꯗ ꯂꯦꯀꯣꯁꯇ꯭ꯔꯥꯏꯟ ꯗꯤꯄꯣꯖꯤꯠꯁꯦ ꯃꯥꯁꯨ ꯀꯥꯏꯗ ꯐꯪꯉꯦ ꯍꯥꯏꯕꯗ ꯀꯔꯦꯋꯥꯁ ꯐꯣꯔꯃꯦꯁꯟꯗ ꯐꯪꯉꯦꯕ ꯀꯔꯦꯋꯥꯁꯇ ꯐꯪꯉꯦꯕꯀꯣ ꯍꯥꯏꯗꯤ ꯀꯥꯁꯃꯤꯔ ꯍꯤꯃꯥꯂꯌꯥꯗ ꯂꯦꯀꯣꯁꯇ꯭ꯔꯥꯏꯟ ꯗꯤꯄꯣꯖꯤꯠ ꯐꯪꯉꯦꯕ ꯑꯗꯨꯅ ꯖꯦꯐ꯭ꯔꯣꯟꯁꯤ ꯀꯥꯏꯗ ꯐꯪꯒꯦ ꯍꯥꯏꯕ ꯖꯦꯐ꯭ꯔꯣꯟꯁꯤꯁꯨ ꯀꯥꯏꯗ ꯐꯪꯉꯦ ꯀꯔꯦꯋꯥꯁꯇ ꯀꯥꯁꯃꯤꯔ ꯍꯤꯃꯥꯂꯌꯥꯁꯇ ꯐꯪꯉꯦ ꯃꯊꯪꯗ ꯀꯥꯁꯃꯤꯔ ꯍꯤꯃꯥꯂꯌꯥ ꯑꯃꯁꯨꯡ ꯃꯥꯒꯤ ꯄꯥꯁꯦꯁ ꯑꯍꯨꯝ ꯂꯩꯌꯦꯕꯀꯣ ꯌꯦꯡꯉꯁꯤ ꯑꯗꯨ ꯌꯦꯡꯉꯨ ꯀꯥꯁꯃꯤꯔ ꯍꯤꯃꯥꯂꯌꯥꯒꯤ ꯀꯩꯗꯧꯕ ꯄꯥꯁꯦꯁ ꯑꯍꯨꯝ ꯂꯩ ꯁꯤ ꯀꯥꯁꯃꯤꯔ ꯍꯤꯃꯥꯂꯌꯥ ꯂꯩꯔꯦ ꯁꯤꯁꯦ ꯁꯤ ꯌꯦꯡꯉꯨ ꯁꯤ ꯀꯥꯁꯃꯤꯔ ꯍꯤꯃꯥꯂꯌꯥꯁꯦ ꯑꯁꯤꯒꯤ ꯄꯥꯁꯦꯁ ꯑꯍꯨꯝ ꯂꯩ ꯀꯔꯤ ꯄꯥꯁꯦꯁ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯄꯥꯁꯦꯁ ꯍꯥꯏꯗꯤ ꯆꯤꯡꯁꯦ ꯀꯩꯅꯣ ꯑꯣꯏꯌꯦ ꯑꯩꯈꯣꯏꯒꯤ ꯆꯤꯡꯁꯦ ꯐꯥꯎꯔꯒ ꯆꯠꯄ ꯌꯥꯕ ꯂꯝꯕꯤ ꯍꯥꯏꯇꯥꯔꯦ ꯄꯥꯁꯦꯁ ꯀꯣ ꯆꯤꯡ ꯐꯥꯎꯔꯒ ꯆꯠꯅꯕ ꯁꯦꯝꯕ ꯂꯝꯕꯤ ꯀꯥꯁꯃꯤꯔ ꯍꯤꯃꯥꯂꯌꯥꯒꯤ ꯑꯗꯨꯅ ꯀꯥꯁꯃꯤꯔ ꯍꯤꯃꯥꯂꯌꯥꯒꯤ ꯄꯥꯁ ꯀꯌꯥ ꯂꯩ ꯍꯥꯏꯕ ꯃꯇꯝꯗ ꯑꯍꯨꯝ ꯂꯩ ꯕꯟꯍꯦꯜ ꯄꯥꯁ ꯐꯣꯇꯤꯂꯥ ꯄꯥꯁ ꯑꯃꯁꯨꯡ ꯈꯔꯗꯨꯡꯂꯥ ꯄꯥꯁ ꯃꯔꯨ ꯑꯣꯏ ꯑꯍꯨꯝꯁꯦ ꯀꯩꯀꯩ ꯍꯥꯏꯕ ꯀꯥꯁꯃꯤꯔ ꯍꯤꯃꯥꯂꯌꯥꯒꯤ ꯄꯥꯁ ꯑꯍꯨꯝ ꯂꯩ ꯕꯅꯤꯍꯜ ꯄꯥꯁ ꯐꯣꯇꯤꯂꯥ ꯄꯥꯁ ꯑꯃꯁꯨꯡ ꯈꯔꯗꯨꯡꯂꯥ ꯄꯥꯁ ꯕꯅꯤꯍꯜ ꯄꯥꯁꯁꯦ ꯄꯤꯔ ꯄꯟꯖꯜ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯦꯝ ꯗ ꯊ꯭ꯔꯤ ꯄꯥꯁꯦꯁ ꯏꯟ ꯀꯥꯁꯃꯤꯔ ꯍꯤꯃꯥꯂꯌꯥ ꯑꯦꯟ ꯏꯠꯁ ꯌꯦꯡꯉꯣ ꯀꯥꯁꯃꯤꯔ ꯍꯤꯃꯥꯂꯌꯥ ꯄꯥꯁ ꯑꯍꯨꯝꯗ ꯀꯩꯒꯣ ꯕꯟꯍꯦꯜ ꯄꯥꯁ ꯄꯤꯔ ꯄꯟꯖꯜ ꯑꯗꯩ ꯐꯣꯇꯤꯂꯥ ꯖꯪꯁꯀꯔ ꯑꯗꯨꯒ ꯈꯔꯗꯨꯡꯂꯥꯅ ꯂꯗꯥꯛ ꯔꯦꯟꯖ ꯀꯣ ꯌꯦꯡꯉꯣ ꯑꯁꯤꯗ ꯗꯤꯄꯣꯖꯤꯁꯟ ꯂꯦꯟ ꯍꯥꯏꯕ ꯗꯤꯄꯣꯖꯤꯁꯟ ꯇꯧꯔꯒ ꯁꯦꯝꯕ ꯂꯦꯟꯁꯦ ꯃꯈꯜ ꯃꯔꯤ ꯂꯩꯌꯦꯕꯀꯣ ꯗꯤꯄꯣꯖꯤꯁꯟ ꯇꯧꯔꯒ ꯁꯦꯝꯕ ꯗꯤꯄꯣꯖꯤꯁꯟꯅꯦꯜ ꯂꯦꯟꯁꯤ ꯃꯈꯜ ꯃꯔꯤ ꯂꯩꯌꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯃꯣꯔꯦꯟ ꯏꯁꯀꯔ ꯑꯗꯩ ꯑꯥꯎꯠꯋꯥꯁ ꯄ꯭ꯂꯦꯟ ꯑꯗꯒꯤ ꯗ꯭ꯔꯝ ꯂꯦꯟ ꯑꯣꯚꯔ ꯁꯦꯞ ꯀꯣ ꯃꯥꯏ ꯑꯣꯚꯦꯜ ꯁꯦꯞ ꯑꯣꯏꯕ ꯗ꯭ꯔꯝ ꯂꯦꯟꯅ ꯑꯣꯚꯔ ꯁꯦꯞ ꯑꯣꯏꯕꯀꯣ ꯗꯤꯄꯣꯖꯤꯁꯅꯦꯜ ꯂꯦꯟꯁꯤ ꯀꯩꯀꯩꯅꯦ ꯍꯥꯏꯕ ꯃꯣꯔꯦꯟ ꯏꯁꯀꯔ ꯑꯥꯎꯠ ꯋꯥꯁ ꯄ꯭ꯂꯦꯟ ꯑꯃꯁꯨꯡ ꯗ꯭ꯔꯝ ꯂꯦꯟ
ꯃꯣꯔꯦꯟ ꯏꯁꯀꯔ ꯑꯥꯎꯠꯋꯥꯁ ꯄ꯭ꯂꯦꯟ ꯑꯃꯁꯨꯡ ꯗ꯭ꯔꯝꯂꯦꯟ ꯁꯨꯃꯥꯏꯅ ꯃꯈꯜ ꯃꯔꯤ ꯂꯩꯀꯣ ꯗꯤꯄꯣꯖꯤꯁꯅꯦꯜ ꯂꯦꯟꯁꯦ ꯑꯩꯈꯣꯏ ꯀꯥꯁꯃꯤꯔ ꯍꯤꯃꯥꯂꯌꯥꯒꯤ ꯄꯥꯁ ꯃꯈꯜ ꯑꯍꯨꯝꯗꯣ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯕꯅꯤꯌꯜ ꯄꯤꯔ ꯄꯟꯖꯜ ꯐꯣꯇꯣꯂꯥ ꯖꯟꯁꯀꯔ ꯈꯥꯔꯗꯨꯡꯂꯥꯅ ꯂꯗꯥꯛ ꯔꯦꯟꯖ ꯂꯩꯔꯦ ꯃꯊꯪꯗ ꯁꯤꯝ ꯂꯩꯔꯦ ꯀꯣ ꯃꯊꯪꯗ ꯂꯦꯛꯁ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯀꯥꯁꯃꯤꯔ ꯍꯤꯃꯥꯂꯌꯥꯁꯤ ꯒ꯭ꯂꯦꯁꯤꯌꯦꯜ ꯗꯤꯄꯣꯖꯤꯠꯇ ꯍꯪꯕꯗꯤ ꯃꯥꯅꯦ ꯍꯥꯏꯒꯗꯕꯅꯤꯀꯣ ꯀꯥꯁꯃꯤꯔ ꯍꯤꯃꯥꯂꯌꯥꯁꯤ ꯒ꯭ꯂꯦꯁꯤꯌꯦꯜ ꯗꯤꯄꯣꯖꯤꯠ ꯑꯩꯅ ꯍꯟꯖꯤꯟ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯤ ꯄꯩꯈꯥꯗ ꯍꯪꯕꯩꯅꯦꯕꯀꯣ ꯀꯥꯁꯃꯤꯔ ꯍꯤꯃꯥꯂꯌꯥꯁꯤ ꯒ꯭ꯂꯦꯁꯤꯌꯦꯜ ꯗꯤꯄꯣꯖꯤꯠ ꯍꯥꯏꯁꯤ ꯃꯥꯅꯦꯕ ꯃꯊꯪꯗ ꯂꯦꯛ ꯑꯃꯨꯛ ꯂꯦꯛꯁꯤꯗꯤ ꯄꯥꯠ ꯈꯔ ꯌꯦꯡꯁꯦ ꯗꯥꯜ ꯂꯦꯛ ꯑꯃꯁꯨꯡ ꯋꯨꯂꯔ ꯂꯦꯛ ꯖꯦꯂꯝ ꯇꯨꯔꯦꯟꯗꯒꯤ ꯃꯣꯏꯁꯦ ꯀꯩꯅꯣ ꯇꯧꯋꯦꯕ ꯖꯦꯂꯝ ꯇꯨꯔꯦꯟꯗꯒꯤ ꯗꯥꯜ ꯂꯦꯛꯁꯦ ꯐ꯭ꯔꯦꯁ ꯋꯥꯇꯔ ꯂꯦꯛꯅꯦꯕ ꯑꯗꯨꯅ ꯃꯃꯤꯡ ꯆꯠꯄ ꯐ꯭ꯔꯦꯁ ꯋꯥꯇꯔ ꯂꯦꯛ ꯑꯅꯤ ꯍꯥꯏꯕ ꯇꯥꯔꯗꯤ ꯗꯥꯜ ꯂꯦꯛ ꯑꯃꯁꯨꯡ ꯋꯨꯂꯔ ꯂꯦꯛ ꯀꯣ ꯃꯃꯤꯡ ꯆꯠꯄ ꯐ꯭ꯔꯦꯁ ꯋꯥꯇꯔ ꯂꯦꯛ ꯑꯅꯤ ꯍꯥꯏꯌꯣ ꯍꯥꯏ ꯇꯥꯔꯗꯤ ꯀꯔꯤ ꯍꯥꯏꯕ ꯗꯥꯜ ꯂꯦꯛ ꯋꯨꯂꯔ ꯂꯦꯛ ꯐ꯭ꯔꯦꯁ ꯋꯥꯇꯔ ꯂꯦꯛꯁꯅꯦ ꯃꯈꯣꯏꯁꯦ ꯅꯦꯝ ꯇꯨ ꯐ꯭ꯔꯦꯁ ꯋꯥꯇꯔ ꯂꯦꯛꯁ ꯃꯃꯤꯡ ꯆꯠꯄ ꯂꯦꯛ ꯑꯅꯤ ꯍꯥꯏꯕ ꯇꯥꯔꯗꯤ ꯀꯔꯤ ꯍꯥꯏꯕ ꯗꯥꯜ ꯂꯦꯛ ꯑꯃꯁꯨꯡ ꯋꯨꯂꯔ ꯂꯦꯛꯁ ꯂꯩꯔꯦ ꯃꯊꯪꯗ ꯁꯣꯜ ꯋꯥꯇꯔ ꯂꯦꯛꯁ ꯇꯨꯝꯃꯤ ꯆꯦꯟꯕ ꯂꯦꯛꯁ ꯑꯅꯤ ꯍꯥꯏꯌꯣ ꯍꯥꯏ ꯇꯥꯔꯒꯅ ꯁꯥꯡꯁꯣ ꯄꯥꯡꯒꯣꯡꯁꯣ ꯑꯗꯨꯒ ꯁꯣ ꯃꯣꯔꯤꯔꯤ ꯀꯣ ꯇꯨꯝꯃꯤ ꯆꯦꯟꯕ ꯂꯦꯛ ꯑꯅꯤ ꯍꯥꯏꯌꯣ ꯍꯥꯏ ꯇꯥꯔꯒꯅ ꯄꯥꯡꯒꯣꯡ ꯁꯣ ꯑꯃꯁꯨꯡ ꯁꯣ ꯃꯣꯔꯤꯔꯤ ꯁꯣꯜ ꯋꯥꯇꯔ ꯂꯦꯛꯁꯅꯤ ꯃꯈꯣꯏꯁꯦ ꯇꯨꯝꯃꯤ ꯆꯦꯟꯕ ꯀꯩꯅꯣ ꯂꯦꯛꯅꯦ ꯑꯁꯤꯅ ꯂꯗꯥꯛꯇ ꯂꯩꯌꯦꯕꯀꯣ ꯀꯔꯤ ꯍꯥꯏꯕ ꯄꯥꯡꯒꯣꯡ ꯁꯣ ꯑꯃꯁꯨꯡ ꯁꯣ ꯃꯣꯔꯤꯔꯤꯁꯦ ꯁꯣꯜ ꯋꯥꯇꯔ ꯂꯦꯛꯁꯅꯦꯕ ꯌꯥꯔꯕ ꯑꯗꯨꯅ ꯃꯣꯏꯁꯦ ꯇꯨꯝꯃꯤ ꯆꯦꯟꯕ ꯂꯦꯛꯅꯦꯕ ꯑꯗꯨꯅ ꯄꯩꯈꯥꯗ ꯄꯥꯡꯒꯣꯡ ꯁꯣ ꯑꯃꯁꯨꯡ ꯁꯣ ꯃꯣꯔꯤꯔꯤꯁꯤ ꯀꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯂꯗꯥꯛꯇ ꯂꯩ ꯍꯥꯏꯔꯅꯤ ꯌꯥꯔꯕ ꯑꯗꯨꯒ ꯗꯥꯜ ꯂꯦꯛ ꯑꯃꯁꯨꯡ ꯋꯨꯂꯔ ꯂꯦꯛꯁꯤꯅ ꯀꯔꯝꯕ ꯇꯨꯔꯦꯟꯒ ꯃꯔꯤ ꯂꯩꯅꯕ ꯍꯥꯏ ꯇꯥꯔꯗꯤ ꯖꯦꯂꯝ ꯔꯤꯚꯔꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯔꯅꯤꯀꯣ ꯀꯔꯤ ꯍꯥꯏꯕ ꯑꯃꯨꯛꯀ ꯍꯥꯏꯔꯛꯀꯦ ꯗꯥꯜ ꯂꯦꯛ ꯑꯃꯁꯨꯡ ꯋꯨꯂꯔ ꯂꯦꯛꯁꯤ ꯀꯔꯝꯕ ꯇꯨꯔꯦꯟꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕ ꯖꯦꯂꯝ ꯔꯤꯚꯔꯒ ꯀꯣ ꯃꯊꯪꯗ where does glacial deposits of Jhelum rivers located Jhelum rivers की glacial deposit कदाइदा लेगी है बको यंग सिदा glacial deposits of Jhelum located at Srinagar da lay बकरेबा glacial deposits of Jhelum की glacial deposit उनकी मपई पेशिन में से कदाइ लैब Srinagar da lay glacial deposits of Jhelum is located at Srinagar da lay बको Jhelum river से meanders at its young stage से meander form तो meander form तो Jhelum river से meander semi at its young stage तो मासी श्रीनगर लेब glacial deposits of Jhelum located at Srinagar अवना Jhelum तुरेंगी glacial deposits से कदाइ लेब तो श्रीनगर लेब को which river form meanders in its young stage तुरें मखादा तुरें ममिंग अनि हुम पिरम लेने अदुगा young stage से meander form तो तुरें करम मना था Jhelum खुद का दबको मथंगा यंगसी हिमाचल उत्तराखंड हिमाचल नत्रग उत्तराखंड हिमालय से dunes formation मतंग ने नासी ख्वाई जाओ dunes सेन दुनिया साइट उगरे को the between which two rivers Himachal or Uttarakhand Himalaya lies Himachal नत्रग Uttarakhand Himalaya से करम तुरे अनि मत लेबनन प्रखादा हंगता lies between Kali in east and Ravi in west Kali east Kali da दोगो Ravi na west na Ravi को सीधा करेगा हिमाचल नत्रग उत्तराखंड हिमालय से करम तुरे अनि मत लेबनन प्रखादा हंगता आरवा नंग खुंगदब से करेबा हिमाचल नत्रग उत्तराखंड हिमालय से करम तुरे अनि मत लेबनन हंगबा तारबा नंग खुंगदब से lies between Kali in the east and Ravi in the west east na Kali lay Kali marakta the west na Ravi nakanda lay na khungadab ko mathangda in which Himalayas dune formation takes place karam Himalaya dune formation je karam Himalaya da pangthok punai da di dune formation je Himachal natra Uttarakhand Himalaya da pangthok na hai khungadab in which Himalayas dune formation takes place karam Himalaya da dune formation pangthok punai na hang batari pekhada na khungadab se dune formation takes place in Uttarakhand natra Himachal Himalaya se pangthok khungadab ko adoga is dune a longitudinal valley or not dune je longitudinal valley da mara na tabra hai mane ko longitudinal valley ne ko tangda dune formation je sin dune formation je kai da ubna tam sin between lesser Himalaya among Shivalik ani ga magtu eba dune formation je kai da eba sin between lesser Himalaya among Shivalik ani ga magtu lai eba kai ba dune formation je why laite geography na awai mun ka ngau ramen hoji para men matam laite matam je par men nam na pha ma si ba bu ge khot kira kha khom da ya de na kha ngau dam ne ko
ꯁꯤ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯌꯥꯝ ꯐꯥꯎꯕꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯦꯕ ꯖꯤꯑꯣꯒ꯭ꯔꯥꯐꯤ ꯍꯤꯁꯇ꯭ꯔꯤ ꯄꯣꯂꯤꯇꯤ ꯌꯥꯎꯗꯅ ꯏꯀꯣꯅꯣꯃꯤꯛꯁ ꯀꯣ ꯑꯗꯨꯅ ꯗꯨꯟ ꯐꯣꯔꯃꯦꯁꯟꯁꯦ ꯀꯥꯏꯗ ꯎꯒꯦ ꯃꯇꯝꯗ ꯁꯤꯟ ꯕꯤꯇ꯭ꯋꯤꯟ ꯂꯦꯁꯔ ꯍꯤꯃꯥꯂꯌꯥ ꯑꯃꯁꯨꯡ ꯁꯤꯋꯥꯂꯤꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯎꯏꯌꯦꯕ ꯑꯗꯨꯒ ꯏꯁꯥꯅꯁꯨ ꯄꯥꯖꯕ ꯌꯦꯡꯉꯨ ꯀꯣꯆꯤꯡ ꯑꯃꯨꯛ ꯀ꯭ꯂꯥꯁ ꯌꯥꯎꯔꯦ ꯖꯤꯑꯣꯒ꯭ꯔꯥꯐꯤ ꯍꯤꯁꯇ꯭ꯔꯤ ꯆꯍꯤ ꯑꯃ ꯑꯗꯨꯝ ꯆꯪꯒꯅꯤ ꯀꯣꯆꯤꯡ ꯀ꯭ꯂꯥꯁ ꯆꯠꯂꯒ ꯌꯥꯎꯔꯦ ꯑꯣꯟꯂꯥꯏꯟꯗꯁꯨ ꯌꯥꯎꯔꯁꯨ ꯍꯧꯖꯤꯛ ꯁꯦꯝꯕ ꯂꯩꯔꯗꯤ ꯄꯔꯤꯈꯥꯁꯨ ꯀꯨꯏꯗ꯭ꯔꯦ ꯁꯤꯟ ꯕꯤꯇ꯭ꯋꯤꯟ ꯗꯨꯟ ꯐꯣꯔꯃꯦꯁꯟꯁꯦ ꯁꯤꯟ ꯕꯤꯇ꯭ꯋꯤꯟ ꯍꯥꯏꯗꯤ ꯎꯏꯌꯦꯕ ꯂꯦꯁꯔ ꯍꯤꯃꯥꯂꯌꯥ ꯑꯃꯁꯨꯡ ꯁꯤꯋꯥꯂꯤꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯎꯏꯌꯦꯕꯀꯣ ꯑꯗꯣ ꯆꯍꯤ ꯃꯌꯥꯝ ꯂꯩꯕꯤꯔꯒꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯦꯝꯕꯤꯌꯨ ꯄꯥꯕꯤꯌꯨ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯞꯅ ꯇꯞꯅ ꯇꯥꯔꯛꯀꯅꯤ ꯌꯦꯡꯉꯒ ꯁꯤꯁꯨ ꯑꯩꯒꯤꯁꯤꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯗꯤ ꯌꯦꯡꯕꯤꯌꯨ ꯒ꯭ꯌꯥꯟ ꯇꯥꯔꯗꯤꯀꯣ ꯃꯊꯪꯗ ꯍꯧꯖꯤꯛ ꯂꯩꯔꯝꯕꯗꯣ ꯗꯨꯟ ꯐꯣꯔꯃꯦꯁꯟꯁꯦ ꯂꯦꯁꯔ ꯍꯤꯃꯥꯂꯌꯥ ꯑꯃꯁꯨꯡ ꯁꯤꯋꯥꯂꯤꯛꯀꯤ ꯃꯔꯛꯇ ꯇꯧꯔꯦꯅ ꯍꯥꯏꯔꯦꯀꯣ ꯑꯗꯨꯒꯤ ꯃꯈꯥꯗ ꯀꯔꯤ ꯂꯩꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯂꯥꯔꯖꯦꯁ ꯗꯨꯟꯁꯤ ꯀꯥꯏꯗ ꯂꯩꯕꯅꯦ ꯋꯦꯌꯥꯔ ꯗꯁ ꯂꯥꯔꯖꯦꯁ ꯗꯨꯟꯁ ꯂꯣꯀꯦꯇꯦꯠ ꯂꯥꯔꯖꯦꯁ ꯗꯨꯟꯁꯤ ꯀꯥꯏ ꯂꯩ ꯍꯥꯏꯕ ꯃꯇꯝꯗ ꯂꯥꯔꯖꯦꯁ ꯗꯨꯟꯁꯤ ꯗꯦꯍꯔꯥꯗꯨꯟꯗ ꯑꯣꯐ ꯎꯠꯇꯔꯈꯥꯟꯗꯨꯅꯤꯀꯣ ꯂꯥꯔꯖꯦꯁ ꯗꯨꯟꯁꯤ ꯀꯥꯏꯅ ꯗꯦꯍꯔꯥꯗꯨꯟ ꯑꯣꯐ ꯎꯠꯇꯔꯈꯥꯟꯒꯤ ꯗꯦꯍꯔꯥꯗꯨꯟꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯂꯥꯔꯖꯦꯁ ꯗꯨꯟꯁꯤ ꯀꯥꯏꯅ ꯗꯦꯍꯔꯥꯗꯨꯟ ꯑꯣꯐ ꯎꯠꯇꯔꯈꯥꯟꯒꯤ ꯗꯦꯍꯔꯥꯗꯨꯟꯗꯨꯅꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯤꯁꯦ ꯀꯔꯤꯕ ꯎꯠꯇꯔꯈꯥꯟꯒꯤ ꯗꯦꯍꯔꯥꯗꯨꯟꯗꯨꯅꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯎꯠꯇꯔꯈꯥꯟꯒꯤ ꯗꯦꯍꯔꯥꯗꯨꯟꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯤꯁꯦ ꯃꯊꯪꯗ ꯋꯦꯌꯔ ꯏꯁ ꯗ ꯂꯥꯔꯖꯦꯁ ꯗꯨꯟ ꯂꯣꯀꯦꯇꯦꯠ ꯗꯦꯍꯔꯥꯗꯨꯟ ꯂꯩ ꯎꯠꯇꯔꯈꯥꯟꯗꯀꯣ ꯅꯦꯝ ꯗ ꯇ꯭ꯔꯥꯏꯕꯁ ꯑꯣꯐ ꯎꯠꯇꯔꯈꯥꯟ ꯍꯤꯃꯥꯂꯌꯥꯗ ꯂꯩꯕ ꯇ꯭ꯔꯥꯏꯕꯁꯦ ꯀꯩ ꯀꯧꯏ ꯃꯇꯝꯗ ꯎꯠꯇꯔꯈꯥꯟ ꯍꯤꯃꯥꯂꯌꯥ ꯅꯠꯇ꯭ꯔꯒ ꯍꯤꯃꯥꯆꯜ ꯂꯩꯕ ꯇ꯭ꯔꯥꯏꯕ ꯃꯃꯤꯡꯁꯦ ꯕꯣꯇꯤꯌꯥ ꯀꯧꯏ ꯕꯣꯇꯤꯌꯥ ꯅꯣꯃꯦꯗꯤꯛ ꯒ꯭ꯔꯨꯞꯁꯦ ꯃꯣꯏꯁꯦ ꯈꯣꯡꯅ ꯀꯣꯏꯆꯠ ꯆꯠꯄ ꯒ꯭ꯔꯨꯞꯅꯦꯕꯀꯣ ꯅꯣꯃꯦꯗꯤꯛ ꯒ꯭ꯔꯨꯞꯁꯅꯦꯕ ꯎꯠꯇꯔꯈꯥꯟ ꯍꯤꯃꯥꯂꯌꯥꯁꯤꯗ ꯁꯝꯃꯔ ꯒ꯭ꯔꯥꯁꯂꯦꯟ ꯑꯃ ꯐꯪꯉꯦꯕ ꯑꯗꯨꯅ ꯃꯃꯤꯡꯅ ꯕꯨꯒ꯭ꯌꯥꯜ ꯀꯧꯏ ꯕꯨꯒ꯭ꯌꯥꯜ ꯁꯝꯃꯔ ꯒ꯭ꯔꯥꯁꯂꯦꯟ ꯑꯃ ꯎꯠꯇꯔꯈꯥꯟ ꯍꯤꯃꯥꯂꯌꯥꯗ ꯐꯪꯉꯤ ꯃꯃꯤꯡꯅ ꯕꯨꯒ꯭ꯌꯥꯜ ꯀꯧꯏꯀꯣ ꯁꯝꯃꯔ ꯒ꯭ꯔꯥꯁꯂꯦꯟ ꯑꯃ ꯀꯩꯗꯧꯕ ꯎꯠꯇꯔꯈꯥꯟ ꯍꯤꯃꯥꯂꯌꯥꯗ ꯐꯪꯉꯤ ꯃꯃꯤꯡꯅ ꯕꯨꯒ꯭ꯌꯥꯜ ꯀꯧꯏꯀꯣ ꯁꯝꯃꯔ ꯒ꯭ꯔꯥꯁꯂꯦꯟꯗ ꯎꯠꯇꯔꯈꯥꯟ ꯍꯤꯃꯥꯂꯌꯥꯒꯤ ꯒ꯭ꯔꯥꯁꯂꯦꯟ ꯑꯃ ꯐꯪꯉꯤ ꯎꯠꯇꯔꯈꯥꯟ ꯍꯤꯃꯥꯂꯌꯥ ꯅꯠꯇ꯭ꯔꯒ ꯍꯤꯃꯥꯆꯜꯗ ꯁꯝꯃꯔ ꯒ꯭ꯔꯥꯁꯂꯦꯟ ꯑꯃ ꯐꯪꯉꯤ ꯃꯃꯤꯡꯅ ꯕꯨꯒ꯭ꯌꯥꯜ ꯀꯧꯏꯕ ꯕꯨꯒ꯭ꯌꯥꯜ ꯀꯣ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯎꯠꯇꯔꯈꯥꯟ ꯍꯤꯃꯥꯂꯌꯥꯁꯤꯗ ꯒ꯭ꯔꯥꯁꯂꯦꯟ ꯑꯃ ꯐꯪꯉꯤ ꯃꯃꯤꯡꯅ ꯀꯩ ꯀꯧꯗꯣꯏꯅꯣ ꯕꯨꯒ꯭ꯌꯥꯜ ꯀꯧꯏ ꯕꯨꯒ꯭ꯌꯥꯜ ꯑꯗꯨꯒ ꯖꯤꯑꯣꯒ꯭ꯔꯥꯐꯤꯒꯤ ꯇꯥꯔꯝꯁꯤꯡꯁꯤ ꯑꯗꯨꯝ ꯑꯁꯤꯒꯤ ꯇꯥꯔꯝꯁꯤꯡꯁꯤꯒꯤ ꯑꯃꯨꯛ ꯔꯤꯚꯤꯖꯟ ꯇꯧꯕ ꯚꯤꯗꯤꯑꯣ ꯑꯃꯃꯨꯛ ꯁꯦꯝꯂꯛꯀꯦ ꯃꯊꯪꯗ ꯕꯨꯒ꯭ꯌꯥꯜꯐꯥꯎ ꯂꯩꯔꯦ ꯃꯊꯪꯗ ꯎꯠꯇꯔꯈꯥꯟ ꯍꯤꯃꯥꯂꯌꯥꯒꯤ 3 ꯏꯝꯄꯣꯔꯇꯦꯟ ꯍꯤꯜ ꯁ꯭ꯇꯦꯁꯟ 3 ꯂꯩꯌꯦꯕꯀꯣ ꯎꯠꯇꯔꯈꯥꯟ ꯍꯤꯃꯥꯂꯌꯥꯒꯤ 3 ꯏꯝꯄꯣꯔꯇꯦꯟ ꯍꯤꯜ ꯁ꯭ꯇꯦꯁꯟ 3 ꯂꯩ ꯀꯩꯅꯣ ꯙꯔꯝꯁꯂꯥꯅꯦ ꯃꯨꯁꯣꯔꯤꯅꯦ ꯍꯤꯃꯥꯂꯌꯥ ꯃꯨꯁꯣꯔꯤꯗꯅꯦ ꯑꯩꯈꯣꯏ ꯑꯥꯏ ꯑꯦꯁ ꯇ꯭ꯔꯦꯅꯤꯡꯒ ꯇꯧꯔꯤꯁꯦ ꯃꯨꯁꯣꯔꯤꯒꯤ ꯂꯕꯁꯅꯥꯗꯅꯦꯕ ꯑꯥꯏ ꯑꯦꯁ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤꯁꯦꯀꯣ ꯃꯨꯁꯣꯔꯤꯒꯤ ꯂꯕꯁꯅꯥꯗ ꯑꯥꯏ ꯑꯦꯁ ꯇ꯭ꯔꯦꯅꯤꯡ ꯇꯧꯋꯦꯕ ꯑꯗꯨꯅ 3 ꯏꯝꯄꯣꯔꯇꯦꯟ ꯍꯤꯜ ꯁ꯭ꯇꯦꯁꯟ ꯑꯣꯐ ꯎꯠꯇꯔꯈꯥꯟ ꯍꯤꯃꯥꯂꯌꯥ 3 ꯏꯝꯄꯣꯔꯇꯦꯟ ꯍꯤꯜ ꯁ꯭ꯇꯦꯁꯟ ꯑꯣꯐ ꯎꯠꯇꯔꯈꯥꯟ ꯍꯤꯃꯥꯂꯌꯥꯒꯤ 3 ꯏꯝꯄꯣꯔꯇꯦꯟ ꯍꯤꯜ ꯁ꯭ꯇꯦꯁꯟꯗꯤ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ three important hill station of Uttarakhand Himalaya. Uttarakhand Himalaya के three important hill station दिखाई रहे को from the sin पर है तो रही हूँ Uttarakhand Himalaya के three important hill station नहीं प्रकार से हम अदो कई कहना ताड़ी number 1 दा धर्मशाला number 2 दा मुसोरी number 3 दा शिमला को मतलब दा region in Himalaya धर्मशाला मुसोरी में शिमला से कहीं लोकेटेड तो वेटा उत्तराखंड हिमालय नत्रगा वही हिमाचल ले है नेको मुसोरी से नुसी है मुसोरी से ना मरियम पामे मुसोरी लबसना दैट आई एस ट्रेनिंग तो बस ना मरी ये जो तो निंग बतो जी बहुत ही फंगरी तब कौन पाम पे है तब मंगम रहा होना बोली अब ट्राजी आई एस तो नते so मैं फंग की हुई है होना बदलो ले रहा मैं को मतलब मंगंदा बतो Dangda in which Himachal Mount Kanchenjunga located the Mount Kanchenjunga je Karamba Kanada Kada Lebanon Tardi Darjeeling Amsung Sikkim Himachal Lay Jiaoshiko Darjeeling Amsung Sikkim Himachal the Mount Kanchenjunga lay Quadigi Wang Washing to India quite Wang Washing Jiko Mount Kanchenjunga India quite Wang Washing Jiko the Mount Kanchenjunga however Mount Kanchenjunga is the highest peak of India. Kaya the Sikkim Amsung Darjeeling Himachal Lay. Karamba Himachal the Mount Kanchenjunga lay. There is Sikkim Amsung Darjeeling Himachal. Then the Pansprag Sulay Pansprag Sulpam Zilay go Pansprag Sumatan Mapam Zilay Pansprag Suko. Wait Prag Makal Mangalay. Kay no Hatadi Duna river station Tamakani Hiram Prag Makal Mangada
ꯑꯍꯥꯟꯕꯗ ꯗꯦꯕꯄ꯭ꯔꯌꯥꯒꯇ ꯑꯂꯛꯅꯟꯗꯥꯒ ꯎꯅꯕ ꯀꯅꯥꯒ ꯑꯂꯛꯅꯟꯗꯥꯒ ꯑꯩꯈꯣꯏꯒꯤ ꯚꯥꯒꯤꯔꯊꯤꯒ ꯎꯅꯐꯝꯁꯤꯅ ꯗꯦꯕꯄ꯭ꯔꯌꯥꯒ ꯀꯧꯏ ꯃꯊꯪꯗ ꯑꯂꯛꯅꯟꯗꯥꯒ ꯃꯟꯗꯥꯀꯤꯅꯤꯒ ꯎꯅꯐꯝꯁꯤꯅ ꯑꯂꯛꯅꯟꯗꯥ ꯑꯩ ꯈꯔ ꯀꯥꯎꯔꯦ ꯑꯂꯛꯅꯟꯗꯥꯒ ꯚꯥꯒꯤꯔꯊꯤꯒ ꯎꯅꯕꯁꯤꯅ ꯗꯦꯕꯄ꯭ꯔꯌꯥꯒ ꯀꯧꯏ ꯑꯗꯨꯒ ꯑꯂꯛꯅꯟꯗꯥꯒ ꯄꯤꯟꯗꯔꯒ ꯎꯅꯐꯝꯁꯤꯅ ꯀꯔꯅꯄ꯭ꯔꯌꯥꯒ ꯀꯧꯏ ꯃꯊꯪꯗ ꯑꯂꯛꯅꯟꯗꯥꯒ ꯗꯣꯂꯤꯒꯪꯒꯥꯒ ꯎꯅꯐꯝꯁꯤꯅ ꯕꯤꯁꯅꯨꯄ꯭ꯔꯌꯥꯒ ꯀꯧꯏ ꯑꯗꯨꯒ ꯑꯂꯛꯅꯟꯗꯥꯒ ꯃꯟꯗꯥꯀꯤꯅꯤꯒ ꯎꯅꯐꯝꯁꯤꯅ ꯅꯟꯗꯄ꯭ꯔꯌꯥꯒ ꯀꯧꯏ ꯑꯗꯨꯃꯥꯏꯅ ꯃꯈꯜ ꯃꯔꯤ ꯈꯛꯇꯪ ꯅꯤꯡꯁꯤꯡꯂꯦ ꯑꯩ ꯃꯉꯥꯁꯨꯕꯗꯨ ꯀꯥꯎꯔꯦ ꯃꯊꯪꯗ ꯑꯩ ꯔꯤꯚꯔ ꯁꯤꯁꯇꯦꯝꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯀꯥꯟꯗ ꯑꯗꯨꯝ ꯇꯥꯛꯂꯛꯀꯦ ꯌꯥꯅꯤ ꯃꯊꯪꯗ ꯃꯥꯎꯟꯠ ꯀꯟꯆꯦꯟꯖꯨꯡꯒꯁꯦ ꯀꯔꯝꯕ ꯍꯤꯃꯥꯆꯜꯗ ꯂꯩꯔꯝ ꯇꯥꯔꯗꯤ ꯁꯤꯛꯀꯤꯝ ꯑꯃꯁꯨꯡ ꯗꯥꯔꯖꯤꯂꯤꯡ ꯍꯤꯃꯥꯆꯜꯗ ꯂꯩꯔꯦꯀꯣ ꯃꯊꯪꯗ ꯅꯦꯝ ꯗ ꯇ꯭ꯔꯥꯏꯕ ꯂꯣꯀꯦꯇꯦꯠ ꯏꯟ ꯗꯥꯔꯖꯤꯂꯤꯡ ꯑꯦꯟ ꯁꯤꯛꯀꯤꯝ ꯍꯤꯃꯥꯂꯌꯥ ꯁꯤꯛꯀꯤꯝ ꯍꯤꯃꯥꯂꯌꯥ ꯑꯃꯁꯨꯡ ꯗꯥꯔꯖꯤꯂꯤꯡ ꯍꯤꯃꯥꯂꯌꯥꯗ ꯂꯩꯕ ꯇ꯭ꯔꯥꯏꯕꯁꯦ ꯀꯔꯤ ꯇ꯭ꯔꯥꯏꯕ ꯀꯧꯏ ꯍꯥꯏꯕꯗ ꯃꯣꯏꯁꯦ ꯀꯩꯅꯣ ꯃꯇꯝꯗ ꯂꯦꯞꯆꯥ ꯅꯠꯇ꯭ꯔꯒ ꯕꯨꯇꯤꯌꯥ ꯇ꯭ꯔꯥꯏꯕ ꯀꯧꯏꯀꯣ ꯂꯦꯞꯆꯥ ꯆꯥꯕ ꯂꯦꯞꯐꯝ ꯐꯝꯕ ꯀꯥꯏꯅ ꯂꯦꯞꯆꯥ ꯆꯥꯕ ꯂꯦꯞꯂꯒ ꯆꯥꯕꯁꯦ ꯂꯦꯞꯆꯥ ꯆꯥꯕ ꯀꯧꯏ ꯃꯅꯤꯄꯨꯔꯤ ꯂꯣꯟꯗꯗꯤ ꯅꯤꯡꯁꯤꯡꯉꯣ ꯇ꯭ꯔꯥꯏꯕꯁꯦ ꯀꯩꯀꯧ ꯂꯦꯞꯆꯥ ꯅꯠꯇ꯭ꯔꯒ ꯕꯨꯇꯤꯌꯥ ꯇ꯭ꯔꯥꯏꯕ ꯀꯧꯏꯀꯣ ꯗꯥꯔꯖꯤꯂꯤꯡ ꯅꯠꯇ꯭ꯔꯒ ꯁꯤꯛꯀꯤꯝ ꯍꯤꯃꯥꯆꯜꯗ ꯂꯩꯕ ꯇ꯭ꯔꯥꯏꯕꯁꯦ ꯀꯩꯀꯧ ꯂꯦꯞꯆꯥ ꯇ꯭ꯔꯥꯏꯕ ꯀꯧꯏꯀꯣ ꯗꯥꯔꯖꯤꯂꯤꯡ ꯅꯠꯇ꯭ꯔꯒ ꯁꯤꯛꯀꯤꯝꯗ ꯂꯩꯕ ꯇ꯭ꯔꯥꯏꯕꯁꯦ ꯀꯩꯀꯧ ꯂꯦꯞꯆꯥ ꯇ꯭ꯔꯥꯏꯕ ꯀꯧꯏ ꯍꯥꯏꯕ ꯗꯥꯔꯖꯤꯂꯤꯡ ꯅꯠꯇ꯭ꯔꯒ ꯁꯤꯛꯀꯤꯝꯗ ꯂꯩꯕ ꯇ꯭ꯔꯥꯏꯕꯁꯦ ꯀꯔꯤ ꯀꯧꯏ ꯅꯠꯇ꯭ꯔꯒ ꯂꯦꯞꯆꯥ ꯇ꯭ꯔꯥꯏꯕ ꯕꯨꯇꯤꯌꯥ ꯇ꯭ꯔꯥꯏꯕ ꯀꯧꯏꯕ ꯂꯦꯞꯆꯥ ꯇ꯭ꯔꯥꯏꯕ ꯅꯠꯇ꯭ꯔꯒ ꯕꯨꯇꯤꯌꯥ ꯇ꯭ꯔꯥꯏꯕ ꯍꯥꯏꯗꯤ ꯗꯥꯔꯖꯤꯂꯤꯡ ꯅꯠꯇ꯭ꯔꯒ ꯁꯤꯛꯀꯤꯝꯗ ꯂꯩꯕ ꯇ꯭ꯔꯥꯏꯕꯁꯦ ꯂꯦꯞꯆꯥ ꯇ꯭ꯔꯥꯏꯕ ꯅꯠꯇ꯭ꯔꯒ ꯕꯨꯇꯤꯌꯥ ꯇ꯭ꯔꯥꯏꯕ ꯀꯧꯏ ꯃꯊꯪꯗ ꯑꯦꯕꯁꯦꯟꯁ ꯑꯣꯐ ꯁꯤꯋꯥꯂꯤꯛ ꯗꯣꯔꯁꯁꯤ ꯉꯁꯥꯏꯁꯨ ꯌꯥꯎꯈ꯭ꯔꯦꯀꯣ ꯗꯣꯔꯁꯁꯤ ꯉꯁꯥꯏ ꯌꯥꯎꯈ꯭ꯔꯦ ꯗꯣꯔꯁ ꯍꯥꯏꯗꯤ ꯀꯩꯅꯣ ꯏꯟ ꯗ ꯏꯁꯇꯔꯟ ꯍꯤꯃꯥꯂꯌꯥꯁ ꯒꯦꯠ ꯔꯤꯄ꯭ꯂꯦꯁ ꯕꯥꯏ ꯗꯣꯔꯁ ꯃꯍꯨꯠ ꯁꯤꯟꯈꯤꯕ ꯗꯣꯔꯁ ꯁꯣꯛ ꯑꯟꯀꯟꯁꯣꯂꯤꯗꯦꯇꯦꯠ ꯗꯤꯄꯣꯖꯤꯠ ꯒꯨꯗ ꯐꯣꯔ ꯇꯤ ꯀꯜꯇꯤꯚꯦꯁꯟꯒꯤꯗꯃꯛꯇ ꯌꯥꯝꯅ ꯑꯐꯕ ꯍꯥꯏꯗꯤ ꯆꯥꯅꯩ ꯍꯥꯏꯇꯥꯔꯦ ꯒꯨꯗ ꯐꯣꯔ ꯇꯤ ꯀꯜꯇꯤꯚꯦꯁꯟ ꯑꯁꯤ ꯌꯥꯎꯔꯛꯏꯁꯦꯀꯣ ꯗꯣꯔꯁꯦ ꯀꯩꯗꯧꯕ ꯒꯨꯗ ꯐꯣꯔ ꯇꯤ ꯀꯜꯇꯤꯚꯦꯁꯟ ꯀꯣ ꯑꯦꯕꯁꯦꯟꯁ ꯑꯣꯐ ꯁꯤꯋꯥꯂꯤꯛ ꯃꯣꯏꯗ ꯁꯤꯋꯥꯂꯤꯛ ꯍꯤꯃꯥꯂꯌꯥꯒꯤ ꯁꯤꯋꯥꯂꯤꯛꯇꯣ ꯁꯟꯗꯣꯛꯇꯦꯕ ꯁꯤꯋꯥꯂꯤꯛ ꯐꯪꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯗꯥꯔꯖꯤꯂꯤꯡ ꯑꯃꯁꯨꯡ ꯁꯤꯛꯀꯤꯝ ꯍꯤꯃꯥꯆꯜꯒꯤ ꯍꯤꯃꯥꯂꯌꯥ ꯑꯗꯨꯅ ꯂꯦꯞꯆꯥ ꯅꯠꯇ꯭ꯔꯒ ꯕꯨꯇꯤꯌꯥ ꯇ꯭ꯔꯥꯏꯕ ꯀꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯦꯕꯁꯦꯟꯁ ꯑꯣꯐ ꯁꯤꯋꯥꯂꯤꯛ ꯑꯁꯤꯗ ꯀꯩꯅꯣꯝꯃ ꯅꯤꯡꯁꯤꯡꯉꯝꯖꯧ ꯚꯦꯂꯤ ꯑꯣꯐ ꯐ꯭ꯂꯥꯋꯔ ꯅꯦꯁꯅꯦꯜ ꯄꯥꯔꯛꯁꯦ ꯎꯠꯇꯔꯈꯟꯗ ꯂꯩꯌꯦꯕꯀꯣ ꯚꯦꯂꯤ ꯑꯣꯐ ꯀꯩ ꯍꯥꯏꯕ ꯐ꯭ꯂꯥꯋꯔ ꯅꯦꯁꯅꯦꯜ ꯄꯥꯔꯛꯁꯦ ꯀꯥꯏꯗ ꯂꯩꯌꯦꯕ ꯎꯠꯇꯔꯈꯟꯗ ꯂꯥꯏꯁꯤ ꯑꯦꯛꯖꯥꯝꯗ ꯍꯪꯉꯤ ꯈꯪꯖꯤꯜꯂꯣ ꯚꯦꯂꯤ ꯑꯣꯐ ꯐ꯭ꯂꯥꯋꯔ ꯅꯦꯁꯅꯦꯜ ꯄꯥꯔꯛꯁꯤ ꯀꯥꯏꯗ ꯂꯩꯌꯦꯕ ꯂꯥꯏꯁ ꯏꯟ ꯎꯠꯇꯔꯈꯟꯗ ꯂꯩꯌꯦꯕ ꯀꯔꯤ ꯍꯥꯏꯕ ꯚꯦꯂꯤ ꯑꯣꯐ ꯐ꯭ꯂꯥꯋꯔ ꯅꯦꯁꯅꯦꯜ ꯄꯥꯔꯛꯀꯤ ꯚꯦꯂꯤꯁꯦ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕ ꯃꯇꯝꯗ ꯂꯥꯏꯁ ꯏꯟ ꯎꯠꯇꯔꯈꯟ ꯑꯃꯨꯛꯀ ꯍꯥꯏꯔꯛꯀꯦ ꯚꯦꯂꯤ ꯑꯣꯐ ꯐ꯭ꯂꯥꯋꯔ ꯅꯦꯁꯅꯦꯜ ꯄꯥꯔꯛꯁꯤ ꯀꯩꯗꯧꯕ ꯀꯥꯏꯗ ꯂꯩ ꯍꯥꯏꯕ ꯂꯥꯏꯁ ꯏꯟ ꯎꯠꯇꯔꯈꯟꯗ ꯂꯩꯌꯦꯕꯀꯣ ꯃꯊꯪꯗ ꯀꯔꯝꯕ ꯃꯐꯝꯗ ꯁꯤꯋꯥꯂꯤꯛ ꯂꯩꯇꯕꯒꯦꯕꯀꯣ ꯀꯔꯝꯕ ꯍꯤꯃꯥꯆꯜ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯃꯈꯜꯒꯤ ꯍꯤꯃꯥꯆꯜꯗ ꯁꯤꯋꯥꯂꯤꯛ ꯑꯁꯤ ꯂꯩꯇꯕꯒꯦ ꯍꯥꯏꯕꯀꯣ ꯗꯣꯔꯁꯇ ꯁꯤꯋꯥꯂꯤꯛ ꯂꯩꯇꯦꯕ ꯗꯣꯔꯁꯦ ꯁꯤꯗ ꯇꯤ ꯀꯜꯇꯤꯚꯦꯁꯟ ꯌꯥꯝꯅ ꯀꯥꯟꯅꯩꯌꯦꯕ ꯁꯣꯞ ꯑꯟꯀꯟꯁꯣꯂꯤꯗꯦꯇꯦꯠ ꯗꯤꯄꯣꯖꯤꯠꯁ ꯃꯃꯥꯡꯗꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤꯀꯣ ꯗꯣꯔꯁ ꯍꯥꯏꯕ ꯃꯐꯝꯁꯦ ꯃꯊꯪꯗ ꯍꯧꯖꯤꯛ ꯍꯤꯃꯥꯆꯜ ꯅꯠꯇ꯭ꯔꯒ ꯎꯠꯇꯔꯈꯟ ꯍꯤꯃꯥꯂꯌꯥꯁ ꯂꯣꯏꯔꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯍꯤꯃꯥꯆꯜ ꯅꯠꯇ꯭ꯔꯒ ꯎꯠꯇꯔꯈꯟ ꯍꯤꯃꯥꯂꯌꯥꯁꯦ ꯑꯦꯕꯁꯦꯟꯁ ꯑꯣꯐ ꯁꯤꯋꯥꯂꯤꯛ ꯂꯩꯇꯦꯕꯀꯣ ꯑꯁꯤꯗ ꯑꯦꯕꯁꯦꯟꯁ ꯑꯣꯐ ꯁꯤꯋꯥꯂꯤꯛꯁꯦ ꯗꯣꯔꯁ ꯐꯪꯉꯤ ꯑꯦꯕꯁꯦꯟꯁ ꯑꯣꯐ ꯁꯤꯋꯥꯂꯤꯛ ꯂꯩꯇꯕ ꯃꯐꯝꯁꯤꯗ ꯗꯣꯔꯁ ꯂꯩ ꯗꯣꯔꯁꯁꯤ ꯇꯤ ꯀꯜꯇꯤꯚꯦꯁꯟ ꯑꯃꯁꯨꯡ ꯁꯣꯞ ꯑꯟꯀꯟꯁꯣꯂꯤꯗꯦꯇꯦꯠ ꯗꯤꯄꯣꯖꯤꯠꯀꯤꯗꯃꯛꯇ ꯐꯥꯎꯏ ꯃꯊꯪꯗ ꯑꯁꯤꯗ ꯔꯤꯚꯤꯖꯟ ꯑꯣꯏꯅ ꯍꯪꯕ ꯌꯥꯕꯁꯦ which is the place when absence of Shivalik but rich in tea cultivation Shivality ꯂꯩꯇꯕ ꯑꯗꯨꯒ ꯇꯤ ꯀꯜꯇꯤꯚꯦꯁꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯔꯤꯆ ꯑꯣꯏꯕ ꯃꯐꯝꯗꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯗꯤ ꯍꯤꯃꯥꯆꯜ ꯅꯠꯇ꯭ꯔꯒ ꯎꯠꯇꯔꯈꯟ ꯍꯤꯃꯥꯂꯌꯥꯁꯦꯀꯣ ꯎꯠꯇꯔꯈꯟ ꯍꯤꯃꯥꯂꯌꯥ ꯅꯠꯇ꯭ꯔꯒ ꯍꯤꯃꯥꯆꯜꯁꯦ ꯇꯤ ꯀꯜꯇꯤꯚꯦꯁꯟꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯃꯣꯏꯁꯦ ꯁꯤꯋꯥꯂꯤꯛꯁꯨ ꯂꯩꯇꯦꯕ ꯑꯗꯨꯅ ꯑꯔꯨꯅꯥꯆꯜ ꯍꯤꯃꯥꯂꯌꯥ ꯌꯦꯡꯉꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯔꯛꯏꯁꯦ ꯑꯔꯨꯅꯥꯆꯜ ꯍꯤꯃꯥꯂꯌꯥ ꯑꯃꯨꯛ ꯌꯦꯡꯉꯁꯤꯀꯣ ꯑꯔꯨꯅꯥꯆꯜ ꯍꯤꯃꯥꯂꯌꯥꯁꯦ ꯏꯝꯄꯣꯔꯇꯦꯟ ꯄꯤꯛꯁ ꯑꯔꯨꯅꯥꯆꯜ ꯍꯤꯃꯥꯂꯌꯥꯁꯀꯤ ꯏꯝꯄꯣꯔꯇꯦꯟ ꯄꯤꯛꯁꯇꯤ ꯀꯥꯡꯇꯨ ꯑꯃꯁꯨꯡ ꯅꯝꯆꯥ ꯕꯔꯋꯥꯁꯤ ꯉꯁꯥꯏ ꯌꯥꯎꯈ꯭ꯔꯦ ꯏꯁ ꯄꯥꯔꯠ ꯑꯣꯐ ꯍꯤꯃꯥꯂꯌꯥꯁꯀꯤ ꯏꯁ ꯄꯥꯔꯠ ꯅꯝꯆꯥꯞ ꯀꯤꯞꯒꯦꯟ ꯅꯤꯡꯁꯤꯡꯉꯣ ꯍꯥꯏꯕꯗꯣ ꯑꯩꯅ ꯀꯥꯎꯗꯅꯕ ꯅꯝꯆꯥꯞ ꯀꯤꯞꯒꯦꯟ ꯃꯊꯪꯗ ꯏꯝꯄꯣꯔꯇꯦꯟ ꯄꯤꯛꯁꯦ ꯀꯅꯥꯒꯤ ꯑꯔꯨꯅꯥꯆꯜ ꯍꯤꯃꯥꯂꯌꯥꯒꯤ ꯏꯝꯄꯣꯔꯇꯦꯟ ꯄꯤꯛꯁꯤ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯥꯡꯇꯨ ꯑꯃꯁꯨꯡ ꯅꯝꯆꯥ ꯕꯔꯋꯥ ꯀꯥꯡꯇꯨ ꯑꯃꯁꯨꯡ ꯀꯔꯤ ꯅꯝꯆꯥ ꯕꯔꯋꯥ
ꯀꯥꯡꯇꯨ ꯃꯃꯤꯡꯁꯤ ꯅꯩꯔꯤ ꯀꯥꯡꯇꯨ ꯑꯃꯁꯨꯡ ꯅꯝꯆꯥ-ꯕꯔꯋꯥ ꯀꯣ ꯑꯗꯨꯅ ꯀꯩꯅꯣ ꯃꯇꯝꯗ ꯅꯦꯝ ꯇꯨ ꯏꯝꯄꯣꯔꯇꯦꯟ ꯄꯤꯛꯁ ꯑꯣꯐ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ ꯍꯥꯏ ꯇꯥꯔꯗꯤ ꯏꯝꯄꯣꯔꯇꯦꯟ ꯄꯤꯛꯁ ꯃꯔꯨꯑꯣꯏꯕ ꯏꯝꯄꯣꯔꯇꯦꯟ ꯄꯤꯛ ꯑꯅꯤ ꯍꯥꯏꯌꯣꯕ ꯑꯣꯐ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯏꯝꯄꯣꯔꯇꯦꯟ ꯄꯤꯛ ꯑꯅꯤ ꯍꯥꯏꯕꯗ ꯀꯥꯡꯇꯨ ꯑꯃꯁꯨꯡ ꯅꯝꯆꯥ-ꯕꯔꯋꯥꯅꯦꯕꯀꯣ ꯑꯗꯨꯅ ꯏꯟ ꯍꯨꯏꯁ ꯍꯤꯃꯥꯂꯌꯥꯁ ꯀꯥꯡꯇꯨ ꯑꯃꯁꯨꯡ ꯅꯝꯆꯥ-ꯕꯔꯋꯥ ꯂꯣꯀꯦꯇꯦꯠ ꯀꯥꯡꯇꯨ ꯑꯃꯁꯨꯡ ꯅꯝꯆꯥ-ꯕꯔꯋꯥꯁꯤ ꯀꯔꯝꯕ ꯍꯤꯃꯥꯂꯌꯥꯗ ꯂꯩꯕꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯏꯟ ꯍꯨꯏꯁ ꯍꯤꯃꯥꯂꯌꯥ ꯀꯥꯡꯇꯨ ꯑꯃꯁꯨꯡ ꯅꯝꯆꯥ-ꯕꯔꯋꯥ ꯂꯣꯀꯦꯇꯦꯠ ꯀꯔꯝꯕ ꯍꯤꯃꯥꯂꯌꯥꯗ ꯀꯥꯡꯇꯨ ꯑꯃꯁꯨꯡ ꯅꯝꯆꯥ-ꯕꯔꯋꯥꯁꯤ ꯂꯩꯕꯅꯣ ꯏꯟ ꯍꯨꯏꯁ ꯅꯦꯝ ꯏꯝꯄꯣꯔꯇꯦꯟ ꯄꯤꯛꯁ ꯑꯣꯐ ꯀꯔꯤꯕ ꯏꯝꯄꯣꯔꯇꯦꯟ ꯄꯤꯛꯁ ꯑꯣꯐ ꯀꯥꯡꯇꯨ ꯑꯦꯟ ꯅꯝꯆꯥ-ꯕꯔꯋꯥ ꯀꯥꯡꯇꯨ ꯑꯃꯁꯨꯡ ꯅꯝꯆꯥ-ꯕꯔꯋꯥꯒꯤ ꯏꯝꯄꯣꯔꯇꯦꯟ ꯄꯤꯛꯇꯤ ꯀꯩꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯅꯠꯇꯦ ꯁꯣꯏꯔꯦꯅ ꯍꯥꯏꯁꯤ ꯃꯣꯟꯗꯔꯪꯗ ꯄꯥꯔꯤ ꯁꯨꯝ ꯀꯨꯏꯅ ꯄꯥꯔꯒ ꯑꯗꯨꯝ ꯉꯥꯎꯕꯖꯥꯠꯅꯤ ꯑꯗꯨꯅ ꯄꯣꯃꯣꯗꯣꯔꯣ ꯇꯦꯛꯅꯤꯛ ꯁꯤꯖꯤꯟꯅꯧ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯃꯤꯅꯤꯠ ꯀꯩꯅꯣ ꯄꯥꯔꯒ ꯑꯃꯨꯛ ꯄꯣꯊꯥꯕꯀꯣ ꯐꯔꯦ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯇ ꯏꯝꯄꯣꯔꯇꯦꯟ ꯄꯤꯛ ꯑꯔꯨꯅꯥꯆꯜ ꯍꯤꯃꯥꯂꯌꯥꯁꯇ ꯏꯝꯄꯣꯔꯇꯦꯟ ꯄꯤꯛ ꯑꯅꯤ ꯂꯩꯌꯦꯕꯀꯣ ꯀꯥꯡꯇꯨ ꯑꯃꯁꯨꯡ ꯅꯝꯆꯥ-ꯕꯔꯋꯥ ꯍꯥꯏꯅ ꯑꯗꯨꯅ ꯑꯔꯨꯅꯥꯆꯜ ꯍꯤꯃꯥꯂꯌꯥꯗ ꯂꯩꯕ ꯏꯝꯄꯣꯔꯇꯦꯟ ꯄꯤꯛ ꯑꯅꯤꯗꯣ ꯀꯩꯀꯩꯅꯣ ꯍꯥꯏꯕ ꯀꯥꯡꯇꯨ ꯑꯃꯁꯨꯡ ꯅꯝꯆꯥ-ꯕꯔꯋꯥ ꯀꯣ ꯅꯝꯆꯥ-ꯈꯨꯏꯒꯦꯟ ꯑꯗꯨꯅ ꯏꯟ ꯍꯨꯏꯁ ꯍꯤꯃꯥꯂꯌꯥ ꯀꯥꯡꯇꯨ ꯑꯃꯁꯨꯡ ꯅꯝꯆꯥ-ꯕꯔꯋꯥ ꯂꯣꯀꯦꯇꯦꯠ ꯀꯥꯡꯇꯨ ꯑꯃꯁꯨꯡ ꯅꯝꯆꯥ-ꯕꯔꯋꯥꯁꯤ ꯑꯔꯨꯅꯥꯆꯜ ꯍꯤꯃꯥꯂꯌꯥꯁꯇ ꯂꯩ ꯅꯦꯝ 3 ꯏꯝꯄꯣꯔꯇꯦꯟ ꯔꯤꯚꯔ ꯑꯣꯐ ꯑꯔꯨꯅꯥꯆꯜ ꯍꯤꯃꯥꯂꯌꯥ ꯑꯔꯨꯅꯥꯆꯜ ꯍꯤꯃꯥꯂꯌꯥꯒꯤ ꯏꯝꯄꯣꯔꯇꯦꯟ ꯔꯤꯚꯔ ꯑꯍꯨꯝꯗꯨ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯀꯃꯦꯡ ꯁꯨꯕꯥꯟꯁꯤꯔꯤ ꯗꯤꯕꯥꯡ ꯀꯣ ꯑꯔꯨꯅꯥꯆꯜ ꯍꯤꯃꯥꯂꯌꯥꯁꯀꯤ ꯏꯝꯄꯣꯔꯇꯦꯟ ꯔꯤꯚꯔ ꯇꯨ ꯀꯩꯀꯩꯅꯣ ꯀꯃꯦꯡ ꯁꯨꯕꯥꯟꯁꯤꯔꯤ ꯗꯤꯕꯥꯡ ꯀꯃꯦꯡ ꯁꯨꯕꯥꯟꯁꯤꯔꯤ ꯑꯃꯁꯨꯡ ꯗꯤꯕꯥꯡ ꯏꯝꯄꯣꯔꯇꯦꯟ ꯔꯤꯚꯔꯁ ꯑꯣꯐ ꯀꯃꯦꯡ ꯑꯣꯐ ꯑꯔꯨꯅꯥꯆꯜ ꯍꯤꯃꯥꯂꯌꯥꯁꯤ ꯀꯩꯀꯩꯅꯣ ꯀꯃꯦꯡ ꯁꯨꯕꯥꯟꯁꯤꯔꯤ ꯑꯃꯁꯨꯡ ꯗꯤꯕꯥꯡ ꯅꯦꯝ 3 ꯏꯝꯄꯣꯔꯇꯦꯟ ꯔꯤꯚꯔꯁ ꯑꯣꯐ ꯑꯔꯨꯅꯥꯆꯜ ꯍꯤꯃꯥꯂꯌꯥꯒꯤ ꯏꯝꯄꯣꯔꯇꯦꯟ ꯔꯤꯚꯔ ꯑꯍꯨꯝꯗꯨ ꯀꯩ ꯀꯩꯅꯣ ꯀꯃꯦꯡ ꯁꯨꯕꯥꯟꯁꯤꯔꯤ ꯑꯃꯁꯨꯡ ꯗꯤꯕꯥꯡ ꯑꯗꯨꯒ ꯇ꯭ꯔꯥꯏꯕꯁ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯔꯨꯅꯥꯆꯜ ꯍꯤꯃꯥꯂꯌꯥꯗ ꯂꯩꯕ ꯇ꯭ꯔꯥꯏꯕꯁꯅꯦꯕ ꯃꯃꯤꯡ ꯍꯥꯏꯔꯛꯇꯣꯏꯅꯦꯕꯀꯣ ꯃꯁꯤꯡꯗꯤ ꯈꯔ ꯌꯥꯝꯃꯦ ꯇ꯭ꯔꯥꯏꯕꯁꯦ ꯋꯦꯁꯇꯒꯤ ꯏꯁꯇꯅꯦ ꯂꯥꯛꯇꯣꯏꯁꯤꯀꯣ ꯋꯦꯁꯇꯒꯤ ꯏꯁꯇ ꯁꯨꯃꯥꯏꯅ ꯏꯟꯗꯤꯌꯥ ꯀꯩꯅꯣ ꯗꯥꯏꯔꯦꯛꯁꯟ ꯋꯦꯁꯇꯒꯤ ꯏꯁꯇ ꯂꯥꯛꯄꯁꯦ ꯃꯣꯟꯄꯥ ꯑꯕꯣꯔ ꯃꯤꯁꯃꯤ ꯅꯨꯏꯁꯤ ꯅꯥꯒꯥ ꯑꯗꯩ ꯆꯤꯡꯒꯤ ꯃꯃꯤꯡꯅ ꯗꯄ꯭ꯂꯥ ꯃꯦꯔꯤ ꯑꯕꯣꯔ ꯇ꯭ꯔꯥꯏꯕꯁꯦ ꯃꯣꯟꯄꯥ ꯑꯕꯣꯔ ꯃꯤꯁꯃꯤ ꯅꯤꯁꯤ ꯅꯥꯒꯥ ꯆꯤꯡꯅ ꯗꯐ꯭ꯂꯥ ꯃꯦꯔꯤ ꯋꯦꯁꯇꯒꯤ ꯏꯁꯇ ꯆꯠꯄꯗ ꯑꯕꯣꯔ ꯑꯗꯩꯗꯤ ꯀꯔꯤ ꯃꯤꯁꯃꯤ ꯅꯩꯁꯤ ꯑꯔꯨꯅꯥꯆꯜ ꯍꯤꯃꯥꯂꯌꯥꯒꯤ ꯏꯝꯄꯣꯔꯇꯦꯟ ꯔꯤꯚꯔꯁ ꯍꯥꯏꯔꯦ ꯀꯃꯦꯡ ꯁꯨꯕꯥꯟꯁꯤꯔꯤ ꯗꯤꯕꯥꯡ ꯂꯩꯔꯦꯀꯣ ꯃꯊꯪꯗ ꯅꯦꯝ 5 ꯇ꯭ꯔꯥꯏꯕꯁ ꯐ꯭ꯔꯣꯝ ꯏꯁ ꯇꯨ ꯋꯦꯁꯇꯒꯤ ꯇ꯭ꯔꯥꯏꯕ 5 ꯍꯥꯏꯌꯣꯌꯦ ꯏꯁ ꯇꯨ ꯋꯦꯁꯇꯗꯤ ꯑꯁꯤ ꯂꯩꯔꯦ ꯅꯥꯒꯥ ꯅꯦꯁꯤ ꯃꯤꯁꯃꯤ ꯑꯕꯣꯔ ꯃꯣꯟꯄꯥ ꯗꯄ꯭ꯂꯥ ꯃꯦꯔꯤ ꯑꯕꯣꯔ ꯃꯤꯁꯃꯤ ꯗꯄ꯭ꯂꯥ ꯃꯦꯔꯤ ꯑꯕꯣꯔ ꯃꯤꯁꯃꯤ ꯅꯦꯁꯤ ꯑꯍꯨꯝ 5 ꯐꯔꯦ ꯍꯧꯖꯤꯛ ꯑꯩ ꯀꯔꯤ ꯃꯁꯤ ꯏꯔꯝꯗ꯭ꯔꯦ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯁꯤ ꯊꯝꯕ ꯌꯥꯔꯦ ꯃꯊꯪꯒꯤ ꯑꯃꯨꯛ ꯔꯤꯚꯤꯖꯟꯒꯤ ꯍꯥꯏꯔꯒꯦ ꯁꯤ ꯆꯤꯡ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯇ꯭ꯔꯥꯏꯕꯁꯤꯡꯁꯤꯅ ꯇꯥꯕ ꯃꯊꯪꯗ ꯃꯊꯪꯒꯤꯁꯤꯁꯨ ꯀꯩꯅꯣ ꯇ꯭ꯔꯥꯏꯕ ꯃꯈꯜꯅꯤꯀꯣ ꯄꯤꯔꯤꯁꯦ ꯃꯊꯪꯒꯤꯁꯨ ꯇ꯭ꯔꯥꯏꯕ ꯃꯈꯜꯅꯤ ꯄꯤꯔꯤꯁꯦ ꯌꯦꯡꯉꯁꯤ ꯑꯗꯣ ꯑꯁꯤꯗ ꯃꯔꯨꯑꯣꯏꯕ ꯑꯝꯇꯪ ꯍꯥꯏꯔꯝꯒꯦ ꯍꯧꯖꯤꯛ ꯃꯃꯥꯡꯒꯤꯗꯨꯗ ꯑꯩ ꯄꯟꯈ꯭ꯔꯕꯅꯦ ꯑꯗꯣ ꯑꯃꯨꯛꯀ ꯅꯤꯡꯁꯤꯡꯉꯝꯁꯦꯕ ꯖꯨꯃꯤꯡ ꯀꯜꯇꯤꯚꯦꯁꯟꯁꯦ ꯖꯨꯝ ꯀꯜꯇꯤꯚꯦꯁꯟꯅꯤ ꯀꯔꯝꯕ ꯍꯤꯃꯥꯂꯌꯥꯗ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯅꯣ ꯍꯥꯏꯕ ꯖꯨꯝ ꯀꯜꯇꯤꯚꯦꯁꯟꯁꯦ ꯀꯔꯝꯕ ꯍꯤꯃꯥꯂꯌꯥꯗ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯅꯣ ꯍꯪ ꯇꯥꯔꯗꯤ ꯑꯁꯤꯗ ꯀꯩ ꯑꯔꯨꯅꯥꯆꯜ ꯍꯤꯃꯥꯂꯌꯥꯁꯤꯗ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯋꯦꯅ ꯈꯨꯝꯒꯗꯕꯀꯣ ꯖꯨꯃꯤꯡ ꯀꯜꯇꯤꯚꯦꯁꯟꯁꯤ ꯀꯔꯝꯕ ꯍꯤꯃꯥꯂꯌꯥꯗ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯅꯣ ꯍꯪ ꯇꯥꯔꯗꯤ ꯀꯔꯤ ꯈꯨꯝꯒꯗꯕ ꯑꯔꯨꯅꯥꯆꯜ ꯍꯤꯃꯥꯂꯌꯥꯗ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯋꯦꯅ ꯈꯨꯝꯒꯗꯕꯀꯣ ꯖꯨꯝ ꯀꯜꯇꯤꯚꯦꯁꯟꯁꯦ ꯀꯔꯝꯕ ꯍꯤꯃꯥꯂꯌꯥꯗ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯋꯦ ꯍꯥꯏꯅ ꯈꯨꯝꯒꯗꯕ ꯑꯔꯨꯅꯥꯆꯜ ꯍꯤꯃꯥꯂꯌꯥꯁꯤꯗꯀꯣ ꯃꯊꯪꯗ ꯏꯁꯇꯔꯟ ꯄꯨꯔꯕꯥꯟꯆꯜ ꯍꯤꯜꯁꯇꯀꯣ
Name 5 tribes from name the, which tribes are included in Eastern Provincial Hills. Karam tribes in Eastern Provincial Hills they have name the tribes included in Eastern Provincial Hills. Eastern Provincial Hills karam tribes sidi yaw tribes in the 𝗘𝗫𝗣𝗚𝗜𝗦𝗜𝗢 Naga haiba name the tribes sigi Eastern Provincial Hills yaw ching han khare yengsi 𝗘𝗫𝗣𝗚𝗦𝗜𝗢 Naga Hills Manipur Hills Mizo Losai Hills Provincial natraga Eastern Provincial Hills Eastern natraga Provincial Hills ta Eastern thangba Himalaya gi Eastern thangba side ta leiba sing di kai gano tamda Eastern natraga Provincial Hills sing di kai gano tamda 𝗘𝗫𝗣𝗚𝗦𝗦𝗢 Naga Hills Manipur Hills Mizo natraga Losai Hills asina sing asine ko kai Eastern natraga Provincial Hills Himalaya gi east thangba leiba sing di kai gano tamda 𝗘𝗫𝗣𝗚𝗦𝗦 Naga Hills Manipur Hills Mizo natraga Losai Hills asina sing asine ba amko nisang che Eastern natraga Himalaya gi Eastern natraga Provincial Hills sing da leiba sing kai gano 𝗘𝗫𝗣𝗚𝗦𝗦 Naga Hills Manipur Hills Mizo Losai Hills sing sine ko aduga haiba sing leiba tribe sing kai gano Naga Manipur Mizo odi asi sing ne ko Naga ne Manipur ne Mizo ne moi sing purba Naga aduga Losai Hills Losai एक ट्राइब का नाम है लुसाई ऐसी ट्राइब अमगी ममिंग ने को लुसाई एक ट्राइब का नाम है हिंदी दो निरम में नगा मणिपुर मिजो से मोरी पूर्वांचल हिमालय सु को तोंगान को नगा ने मणिपुर नि मिजो ने से कई को पूर्वांचल हिमालय को नगा ने कई को नगा ने मणिपुर नि मिजो ने तोंगान कई को पूर्वांचल हिमालय को नगा मणिपुर मसुंग मिजो से कई तोंगान पूर्वांचल हिमालय को ही है को asai siam kan revision tau jabe kan tau re nijing mangjing na re Eastern na to Purbanchal Hills te kai ching yaw de 𝗘𝗫𝗣𝗚𝗦𝗦 Naga Hill Manipur Hill Mizo na to Losai Hill yaw am kara ke Eastern na to Purbanchal Hill ka kai hill yaw sing yaw ba 𝗘𝗫𝗣𝗚𝗦𝗦 Naga Hill Manipur Hill Mizo na to Losai Hill am ko sohara ke Eastern na to Purbanchal Hill ka kai yaw 𝗘𝗫𝗣𝗚𝗦𝗦 Naga Hill Manipur Hill Mizo na to Losai Hills yawi aduga Naga ने मणिपुर ने मिजो ने अहुम से पूर्वांचल हिमालय है ना को लोसाई हिल्स तो लोसाई एक ट्राइब का नाम है लोसाई है भाई ममिंग जिला लोसाई है ट्राइबल नाम की ममिंग ने को इंसाई ट्राइब है लोसाई की वही Eastern na to Purbanchal Hills jayaw ba sing di kai no hai ga dam ne ko Eastern na to Purbanchal Hills yaw di 𝗘𝗫𝗣𝗚𝗦𝗦 Naga Hill Manipur Hill Mizo na to Losai Hills yaw ya doga Purbanchal Hills jayaw Himalaya jayaw kai no da Naga Manipur Mizo leire mathang da tribes on to this chill hill na dam ne mathang da where does Losai tribes belong to Losai tribes karam ba sing da yaw no hai Losai Hills da yaw ko se mali khang hai Losai tab tai se yaw do Losai ko mathang da is 𝗘𝗫𝗣𝗚𝗦𝗦𝗢 belong to Himalaya 𝗘𝗫𝗣𝗣𝗚𝗦𝗢 adagi market se Himalaya da yaw bra si maru oi amna kare ba se yang se is kari 𝗘𝗫𝗣𝗚𝗦𝗦𝗢 kare ba 𝗘𝗫𝗣𝗚𝗦𝗦𝗢 kasi ne lona is 𝗘𝗫𝗣𝗚𝗦𝗦𝗢 belong to Himalaya Himalaya yaw bra ba Himalaya manung chande moi de ko kana se 𝗘𝗫𝗣𝗣𝗚𝗦𝗢 ching ma ming ni 𝗘𝗫𝗣𝗣𝗚𝗦𝗢 kasi market moi kari ba Himalaya ki manung chande kari sing che 𝗘𝗫𝗣𝗣𝗚𝗦𝗢 𝗘𝗫𝗣𝗣𝗚𝗦𝗢 hai ba sing che kana manung chande Himalaya ki manung chande ha ko 𝗘𝗫𝗣𝗣𝗚𝗦𝗢 amko 𝗘𝗫𝗣𝗣𝗣𝗚𝗦𝗢 moi Himalaya manung chande ko gandar ba thang da Arunachal Himalaya Purbanchal Himalaya sai tam gre Purbanchal Himalaya illa ka yaw hem tam da 𝗘𝗫𝗣𝗚𝗦𝗦𝗢 Naga Hills Manipur Hills Mizo Hill Losai Hill da Losai ko ba tribal am leiren hai gre the world highest peak the Mount Everest mathang da Mount K2 di hoi pakisan ko pai Kashmir lai hai mathang da Karakoram re sa Mount Kanchenjunga na Sikkim adigi Sikkim kano da Sikkim Darjeeling Sikkim Himalaya da lai Himalaya region da ko asida ira highest peak che Arunachal gi Kangto highest peaks Arunachal gi Kangto 7090 Nagaland gi na
ꯁ꯭ꯇꯦꯇꯤꯁꯇꯤꯛꯀꯤ ꯑꯩꯈꯣꯏ ꯑꯋꯥꯡꯕ ꯄꯤꯛꯅꯤꯀꯣ ꯑꯔꯨꯅꯥꯆꯜꯒꯤꯅ ꯀꯥꯡꯇꯣ ꯅꯥꯒꯥꯂꯦꯟꯒꯤꯅ ꯁꯃꯔꯥꯝ ꯄꯤꯛ ꯁꯃꯔꯥꯇꯤ ꯄꯤꯛ ꯃꯊꯪꯗ ꯃꯅꯤꯄꯨꯔꯒꯤꯅ ꯃꯥꯎꯟ ꯏꯁꯣ ꯇꯦꯅꯤꯄꯨꯁꯨ ꯀꯧꯏ ꯃꯤꯖꯣꯔꯥꯝꯒꯤꯅ ꯐ꯭ꯋꯥꯡꯄꯨꯏ ꯕ꯭ꯂꯨ ꯃꯥꯎꯟꯇꯦꯟꯁꯨ ꯀꯧꯏꯀꯣ ꯑꯃꯨꯛꯀ ꯅꯤꯡꯁꯤꯡꯁꯤ ꯍꯥꯏꯌꯦꯁ ꯄꯤꯛꯁꯤ ꯑꯔꯨꯅꯥꯆꯜꯒꯤ ꯑꯣꯏꯅ ꯀꯥꯡꯇꯣ ꯅꯥꯒꯥꯂꯦꯟꯒꯤ ꯑꯣꯏꯅ ꯁꯔꯥꯃꯇꯤ ꯃꯅꯤꯄꯨꯔꯒꯤ ꯃꯥꯎꯟ ꯏꯁꯣ ꯇꯦꯅꯤꯄꯨ ꯃꯤꯖꯣꯔꯥꯝꯒꯤ ꯑꯣꯏꯅ ꯐ꯭ꯋꯥꯡꯄꯨꯏ ꯕ꯭ꯂꯨ ꯃꯥꯎꯟꯇꯦꯟ ꯀꯧꯏ ꯃꯊꯪꯗ ꯕꯔꯥꯛ ꯔꯤꯚꯔ ꯍꯥꯏꯅ ꯃꯊꯪ ꯇꯧꯐꯝꯁꯤꯀꯣ ꯕꯔꯥꯛ ꯔꯤꯚꯔꯁꯤ ꯃꯤꯖꯣꯔꯥꯝꯒꯤ ꯃꯣꯂꯥꯁꯦꯁ ꯕꯦꯁꯤꯟ ꯑꯗꯒꯤ ꯍꯧꯔꯛꯄꯅꯦꯕꯀꯣ ꯕꯔꯥꯛ ꯔꯤꯚꯔꯁꯤ ꯃꯤꯖꯣꯔꯥꯝꯒꯤ ꯃꯣꯂꯥꯁꯦꯁ ꯕꯦꯁꯤꯟꯗꯒꯤ ꯍꯧꯔꯛꯄꯅꯦ ꯁꯣꯞ ꯑꯟꯀꯟꯁꯣꯂꯤꯗꯦꯇꯦꯠ ꯗꯤꯄꯣꯖꯤꯠ ꯍꯥꯏ ꯁꯣꯞ ꯑꯟꯀꯟꯁꯣꯂꯤꯗꯦꯇꯦꯠ ꯗꯤꯄꯣꯖꯤꯠꯅ ꯁꯦꯝꯕꯁꯤ ꯗꯣꯔ ꯍꯥꯏꯒꯤ ꯌꯥꯎꯕ꯭ꯔꯥ ꯗꯣꯔ ꯍꯥꯏꯅ ꯑꯗꯨꯅꯤ ꯈꯨꯠꯁꯦ ꯕ꯭ꯂꯔ ꯆꯠꯄ ꯁꯣꯞ ꯑꯟꯀꯟꯁꯣꯂꯤꯗꯦꯇꯦꯠ ꯗꯤꯄꯣꯖꯤꯠ ꯀꯔꯤꯕ ꯗꯣꯔ ꯑꯗꯨꯅ ꯕꯔꯥꯛ ꯔꯤꯚꯔꯁꯤ ꯍꯥꯏꯌꯦꯁ ꯄꯤꯛ ꯑꯣꯐ ꯑꯔꯨꯅꯥꯆꯜꯗ ꯀꯩ ꯀꯧꯏ ꯉꯁꯥꯏꯗꯣ ꯀꯥꯡꯇꯣ ꯑꯁꯤꯁꯦ ꯍꯥꯏꯌꯦꯁ ꯄꯤꯛ ꯑꯣꯐ ꯑꯔꯨꯅꯥꯆꯜꯗ ꯀꯥꯡꯇꯣ ꯀꯧꯏ ꯃꯊꯪꯗ ꯍꯥꯏꯌꯦꯁ ꯄꯤꯛ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯃꯥꯎꯟ ꯏꯁꯣ ꯇꯦꯅꯤꯄꯨꯁꯨ ꯀꯧꯏ ꯃꯊꯪꯗ ꯍꯥꯏꯌꯦꯁ ꯄꯤꯛ ꯑꯣꯐ ꯅꯥꯒꯥꯂꯦꯟꯅ ꯁꯃꯔꯥꯇꯤ ꯄꯤꯛ ꯀꯧꯏ ꯑꯗꯨꯒ ꯍꯥꯏꯌꯦꯁ ꯄꯤꯛ ꯑꯣꯐ ꯃꯤꯖꯣꯔꯥꯝꯅ ꯐ꯭ꯋꯥꯡꯄꯨꯏ ꯕ꯭ꯂꯨ ꯃꯥꯎꯟꯇꯦꯟ ꯀꯧꯔꯦ ꯃꯊꯪꯗ ꯕ꯭ꯂꯨ ꯃꯥꯎꯟꯇꯦꯟ ꯍꯥꯏꯔꯒ ꯀꯔꯝꯕ ꯆꯤꯡꯕꯨ ꯈꯪꯅꯩ ꯐ꯭ꯋꯥꯡꯄꯨꯏ ꯑꯣꯐ ꯃꯤꯖꯣꯔꯥꯝ ꯃꯊꯪꯗ ꯃꯣꯂꯥꯁꯦꯁ ꯕꯦꯁꯤꯟ ꯁꯤꯆꯨꯋꯦꯇꯦꯠ ꯑꯣꯟ ꯍꯨꯏꯆ ꯔꯤꯚꯔ ꯃꯣꯂꯥꯁꯦꯁ ꯕꯦꯁꯤꯟꯁꯤ ꯀꯔꯝꯕ ꯇꯨꯔꯦꯟꯗ ꯂꯩꯕꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯕꯔꯥꯛ ꯔꯤꯚꯔꯗꯀꯣ ꯕꯔꯥꯛ ꯔꯤꯚꯔꯗ ꯂꯩ ꯃꯣꯂꯥꯁꯦꯁ ꯕꯦꯁꯤꯟ ꯁꯤꯆꯨꯋꯦꯇꯦꯠ ꯑꯣꯟ ꯍꯨꯏꯆ ꯔꯤꯚꯔ ꯃꯣꯂꯥꯁꯦꯁ ꯕꯦꯁꯤꯟꯁꯤ ꯀꯔꯝꯕ ꯇꯨꯔꯦꯟꯗ ꯂꯩꯕꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯕꯔꯥꯛ ꯔꯤꯚꯔꯗ ꯃꯤꯖꯣꯔꯥꯝꯗ ꯂꯩꯕꯅꯦꯕꯀꯣ ꯕꯔꯥꯛ ꯔꯤꯚꯔꯁꯦ ꯑꯁꯤꯗ ꯃꯤꯖꯣꯔꯥꯝꯒꯤ ꯃꯣꯂꯥꯁꯦꯁ ꯕꯦꯁꯤꯟ ꯂꯩꯌꯦꯕ ꯑꯁꯤ ꯄꯔꯤꯈꯥꯗ ꯍꯪꯉꯤ ꯃꯣꯂꯥꯁꯦꯁ ꯕꯦꯁꯤꯟꯁꯤ ꯀꯔꯝꯕ ꯇꯨꯔꯦꯟꯗ ꯂꯩꯕꯅꯣ ꯍꯥꯏꯅ ꯕꯔꯥꯛ ꯔꯤꯚꯔꯗ ꯂꯩꯌꯦꯕ ꯃꯣꯂꯥꯁꯦꯁ ꯕꯦꯁꯤꯟꯁꯦ ꯃꯤꯖꯣꯔꯥꯝꯒꯤꯅꯤ ꯃꯥꯁꯦ ꯕꯔꯥꯛ ꯇꯨꯔꯦꯟꯗ ꯂꯩꯌꯦꯕꯀꯣ मासे शॉप अनकंट्रोलेटेड डिपॉजिट डोरसु को हाईएस्ट पीक ऑफ इंडिया ना कंचनजुंगा ने को हाईएस्ट पीक ऑफ इंडिया ना करेबो कंचनजुंगा ने को मथंगदा गोलसे मथंगदा general orientation of Jammu Kashmir Himalaya amsung Arunachal Himalaya yengsi general orientation of Jammu Kashmir Himalaya amsung kano si Arunachal Himalaya si yengam je ko jaboi Jammu Kashmir Himalaya general orientation si northwest ki southwest pone ko जम्मू कश्मीर हिमालय से माई ओरिएंटेशन एग्जाम दंगी को मागी ओरिएंटेशन जम्मू कश्मीर की हिमालय की ओरिएंटेशन जी कदोबा नॉर्थ वेस्ट तगिना साउथ वेस्ट अदुगा अरुणाचल हिमालय की जो नॉर्थ साउथ वेस्ट तगी होय चपना नॉर्थ ईस्ट चलेबको अनि जी खेना बजी खंगने को जनतारबा अरुणाचल हिमालय की साउथ वेस्ट होरलगा नॉर्थ ईस्ट चटबा जम्मू कश्मीर नॉर्थ वेस्ट तगी साउथ वेस्ट पूर्वांचल गिना नॉर्थ ईस्ट साउथ पूर्वांचल हिमालय की ओरिएंटेशन नॉर्थ तगी साउथ को मणिपुर लोकताक लेक कैबुल लमजाव नेशनल पार्क फ्लोटिंग नेशनल पार्क स्टेट एनिमल संगाई डियर को स्पेलिंग लाल जोंग में ओजा में आंग नहीं यूनियन मणिपुर की लोकताक लेक से कैबुल लमजाव नेशनल पार्क लोकताक लेक कैबुल लमजाव नेशनल पार्क लइए फ्लोटिंग नेशनल पार्क ने स्टेट एनिमल ने संगाई जु लइए मफम जिदा को हजिक पासेस खरे येंगसे पासेस याम नंबर होय पासेस खरे येंगसे नॉर्थ वेस्ट साउथ ईस्ट लेसर हिमालय दुन्स लॉन्गिट्यूडिनल वैलीज दुन जिंग है लॉन्गिट्यूडिनल वैली ने हाय गेम को दुन जिंग लॉन्गिट्यूडिनल वैली रहना तब रहा हम दुन जिंग लॉन्गिट्यूडिनल वैली ने लेसर हिमालय शिवालिक्स तंग पासेस करे यंग से पासेस इन हिमालयस जम्मू कश्मीर लेरे जिन हाईएस्ट पीक काराकोरम लेरे माउंटेन बु क्रॉस तौबा यानबा सेमदुने पासेस आइसे सिले काराकोरम मिनटका पैसानो को बाय कश्मीर सी मचेर हकली से पासेस ने सी पासेस सिना गिलगित बिलिस्तान सिना बुर्जिल पास सिना पीर पंजल सिना बनिहल सिना सिले पास ने सिना सिदि पासेस सिदि तोंगानो हदि सि मैप सिदि नोआइते सेंग्रे को अद हाईएस्ट मोटोरेबल रोड से कहीं एग्जाम द हंगर लुमलिंगला
𝗚𝗓𝗓𝗏 को 𝗚𝗓𝗓𝗏 से हाईएस्ट मोटोरेबल रोड एग्जाम नंबर हुई हाईएस्ट मोटोरेबल रोड से कहीं तुम 𝗚𝗓𝗓 ने भी इंडिया को इनको तो पास मम्मी जिंग तरक से हूँ अहमद कराकोरम पास मिंटका पास अगिल पास बनिहल पास बुर्जिल पास ꯄꯤꯔ पास गिलगित बल्तिस्तान जोजिला ꯎꯝꯂꯤꯡꯂꯥ सिने हुजी हाईएस्ट मोटोरेबल रोड और इधर मतंग दा अशीदी हाईएस्ट मोटोरेबल रोड जे हाँ दी कना और मतलब खाटुंगला पास और मने हुजी ती करी ꯎꯝꯂꯤꯡꯂꯥ और को हाईएस्ट मोटोरेबल पास है करेबा हाईएस्ट मोटोरेबल पास है हाँ दी करी और में बा खाटुंगला पास और मने हुजी ती करी और मतलब ꯎꯝꯂꯤꯡꯂꯥ पास और है बा यार बा और नगर और तंदा जम्मू असी मरो ऐसी सिंह खंगजिलो जम्मू कश्मीर श्रीनगर देगिना लेबा पास है बनिहल पास मुसुंग पीर पंचल ने बंगा से यावग्रमे माजिका कश्मीर हिमालय दा लेबा पास मखल अमनी कश्मीर हिमालय दा लेबा पास ने को साइ यावगिदो को सि कश्मीर हिमालय दा मरो पास उम तमगिदा बनिहल पास पीर पंजन अदगी पीर पंजन लय पास ममिंग पास है बदी चिंग चिंग मिजान बयान चिंग जे हुतलग सेम लंबी है तारे दुने पास है चिंग जे छांग लय मैंने चट पे याद रहना मणिपुर जो चिंग जे हुआ सेम तो पास का होएबा बनिहल पास पीर पंजन लय फोतिलाना जंस्कर खाटुंगलाना लद्दाख रेंज से लय को खाटुंगलांग से हाईएस्ट मोटोरेबल रोड पास और मैं तो ओइले हुजी ꯎꯝꯂꯤꯡꯂꯥ न मो छिनग्रे हायरे को अदु सिदा जम्मू टू कश्मीर श्रीनगर चट के तारे बनिहल पास पीर पंजन पास सीनब तारे अति कश्मीर टू गिलगित बुर्जिल चट पतारे अरे कश्मीर टू लेह न जोजिला पास ही नब तारे सिंबापुर रता मारो करो रता मारो तो हरे सिंबापुर को कश्मीर जम्मू दे इन कश्मीर चके दी कहीं ना दो श्रीनगर चके दी बनियल न पीर पंजन श्रीनगर तब कश्मीर टू गिलगित चके न बुर्जिल कश्मीर टू लेह चके न जोजिला पास को पास मकल सिंगजम तयंगम जमुका काराकोरम पास मिंटका पास अगिल पास मरियल पास बुर्जिल पास पीर पंजल पास गिलगित बल्तिस्तान जोजिला ꯎꯝꯂꯤꯡꯂꯥ हाईएस्ट मोटोरेबल रोड से काय लेबो ꯎꯝꯂꯤꯡꯂꯥ दा हाना दि खाटुंगला पास और मनेबा अदुगा जम्मू दि कश्मीर चके हाय ताडी न श्रीनगर चके ताडी करी पासी न दोबा बनियल न तो पीर पंजल उन कश्मीर टू गिलगित चके न बुर्जिल कश्मीर टू लेह चके न जोजिला पास से नगदम को अदे पासिंग जी या तो इन हंगी पासिंग जी मरु खरा नहीं ओई नहीं न दबा यादे तो ना हाईएस्ट पास ऑफ हिमालय नेम द हाईएस्ट पास ऑफ हिमालय की हाईएस्ट पास कहीं तो ꯎꯝꯂꯤꯡꯂꯥ पास ने को हाँ दी करी खाटुंगला और मने हुजी करी ꯎꯝꯂꯤꯡꯂꯥ पास और को अदना नेम द हाईएस्ट मोटोरेबल रोड जो कना नो ꯎꯝꯂꯤꯡꯂꯥ पास इन हाईएस्ट मोटोरेबल रोड ने हुजी कनो में सॉरी हाईएस्ट पास ने काराकोरम पास को हाईएस्ट पास ऑफ हिमालय नेम द हाईएस्ट पास ऑफ हिमालय ख्वादी वांगबा पास है काराकोरम पास ही नहीं बसी से काराकोरम पास एक हाईएस्ट पास ऑफ हिमालय ने को मतलब हाईएस्ट मोटोरेबल रोड है ना ꯎꯝꯂꯤꯡꯂꯥ पास ने वो हाना खाटुंगला पास और मतलब इन हुई पास हाईएस्ट प्रोजेक्ट लॉन्च का तो करम प्रोजेक्ट लॉन्च हाईएस्ट प्रोजेक्ट लॉन्च तो सॉरी हिमान है ना प्रोजेक्ट में लॉन्च तो करम पास लॉन्च तो उन्होंने तंगड़ी ꯎꯝꯂꯤꯡꯂꯥ पास तो कोसी यार से ꯎꯝꯂꯤꯡꯂꯥ पास सीधा हाईएस्ट मोटोरेबल रोड सीधा हिमान को वो प्रोजेक्ट में लॉन्च तो है तो ना हिंग प्रकार हिमान है प्रोजेक्ट करम पास लॉन्च तो उन्होंने तंगड़ी ꯎꯝꯂꯤꯡꯂꯥ पास तो लॉन्च तो है ना कुंगदा को मतलब नेम द पास यूज फॉर जम्मू टू कश्मीर श्रीनगर जम्मू दी कश्मीर नत्र श्रीनगर लाम सिन पास तो करी पास नो हाय तारी याव द सिदा येंगलो बनियल पास नत्र पीर पंजल मोजी कश्मीर हिमालय दा लय को मतलब नेम द पास यूज कश्मीर टू गिलगित कश्मीर दे गिलगित पोसिन पास तो ब्राजील निजे ब्राजील के माने बुर्जिल द नेम द पास फॉर कश्मीर टू ले कश्मीर दे ले सब सिन पास ने कहना तो जोजिला पास ने को जोजिला पास मतलब नेम द हाईएस्ट मोटोरेबल पास बिफोर ꯎꯝꯂꯤꯡꯂꯥ पास ओइदिगा ख्वादगी हाईएस्ट मोटोरेबल रोड और पास तो कहना था खाटुंगला पास ने को खाटुंगला पास मतलब which pass contains Kulu to which pass connect कर्म पास समझना हम लोग कनेक्ट कुल्लू टू लाहौल एंड स्पीति वैली कुल्लू दगिना लाहौल अमसुंग स्पीति वैली समझना पास तो करेना अदो सुमकन पेस्ट येंस जिले रोहतांग पास
Kulu to Lahore and Spiti Valley samjinaba pass si kai ko Rohtang Pass ko Rohtang Pass di Kulu to Lahore and Spiti Valley neba Rohtang Pass na samjinaba Kulu to Lahore and Spiti Valley matangda name the pass used to cross Lahore and Spiti Valley that is Rohtang Pass ko which pass is 𝗙𝗪𝗓𝗓 situated karamba pass da 𝗙𝗪𝗓𝗓 situated like 𝗙𝗪𝗓𝗓 situated in Rohtang Pass like 𝗙𝗪𝗓𝗓 pass by 𝗙𝗪𝗓𝗓 situated kai like Rohtang Pass exam na hangati 𝗙𝗪𝗓𝗓 pass kai like no hana Rohtang Pass like ne ko 𝗙𝗪𝗓𝗓 is the highest tunnel of the world kwai di wang tunnel ne world gi ko longest highway single tube tunnel so longest highway single tube tunnel ne tunnel si 9.02 km wang ne ko which pass is 𝗙𝗪𝗓𝗓 situated 𝗙𝗪𝗓𝗓 se karamba pass like no Rohtang Pass like ko aduna Lahore and Spiti Valley to Leh chatpa pass si karino Lahore and Spiti Valley dagina Leh bok chatpa pass na 𝗑𝗪𝗪𝗪 pass ko 𝗑𝗪𝗪𝗪 pass se Lahore and Spiti Valley to Leh chatle ko aham yung pass se aham Rohtang Pass na Kulu dagina Lahore amsung Spiti Valley da saminare tang Lahore dagina Spiti Valley dagina Leh bok tam karin chale 𝗑𝗪𝗪𝗪 pass na chale matang da 𝗙𝗪𝗓𝗓 ko ba ma Rohtang Pass da laire ko 𝗙𝗪𝗓𝗓 si karam tam the highest tunnel of the world with its height na kya na 9.02 km ne ko matang da name the longest highway single tube tunnel si kan 𝗙𝗪𝗓𝗓 ne kai da level Rohtang Pass da name the tri-junction of INC Indian Nepal China ko Indian Nepal amsung China gi tri-junction ji kai ko tam da singarang peninsular plateau da su yaw ngang video da ko Indian Nepal China gi tri-junction pass si kai ko Lipu Lake ko Indian Nepal China gi Lipu Lake ko sila ise tri-junction ko India Nepal amsung China gi tri-junction ji Lipu Lake ko si Lipu Lake name the pass which is known as Indian China Nepal tri-junction INC Indian Nepal China Lipu Lake pass Indian Nepal China gi tri-junction ne matang the name the disputed territory of India amsung Nepal gi disputed territory se kai na da 𝗪𝗪𝗪 ko India amsung Nepal gi disputed territory se kai ko da 𝗪𝗪𝗪 disputed territory of India amsung Nepal gi disputed territory se kai ko 𝗪𝗪𝗪 ko kenapa name the disputed territory of India amsung Nepal gi disputed territory se kai ko 𝗪𝗪𝗪 ko name the disputed territory of India amsung Nepal gi disputed territory se kai ko 𝗪𝗪𝗪 ko tang the tri-junction of India China Bhutan amsung Bhutan gi tri-junction na kari ko noi pass ke video mo dongan na siya makikita ko pass hindi ko sila ibig siyang drive 이게 tri-junction jemaru oye sim likham je loko sila yaur yung tri-junction of India China amsung Bhutan gi tri-junction ke 𝗪𝗪𝗪 ko 𝗪𝗪𝗪 tri-junction of India China amsung Bhutan amsung Bhutan gi tri-junction ke 𝗪𝗪𝗪 ko yung 𝗪𝗪𝗪 has ke tri-junction of India China amsung Bhutan gi tri-junction ne kai ko 𝗪𝗪𝗪 ko India China amsung Bhutan gi tri-junction kai ko 𝗪𝗪𝗪 ko matang da India China amsung Myanmar tri-junction amsung la yabo Diffu pass ko ba amana Bhutan ga India China Nepal gi na Lipu la ko India China amsung Nepal INC gi na kare ba Lipu Lake
India si nam su Nepal lipul le ko ero India si nam butang ina sida 𝗘𝗫𝗓𝗏 ko re kare ba si 𝗘𝗫𝗓𝗏 ko India si nam su Nepal ina kai do na 𝗘𝗫𝗓 India si nam su butang ina 𝗘𝗫𝗓 India si nam Nepal ina lipul le ko do ga Tri-junction of India Myanmar masung Sina ina 𝗣𝗑𝗢 pass ko kare ba 𝗣𝗑𝗢 pass si 𝗣𝗑𝗢 pass ko India si nam su Myanmar ina 𝗣𝗑𝗢 pass name the state in which east of Bhutan gi state le state si kari no hai ko name the states in the east of Bhutan gi east le state si kari no hai tardi Arunachal ne ko Arunachal tare masan Bhutan gi east le state ti kai na tum Arunachal ore ne madang da lo silak le ajik para se North West Himalaya orientation orientation mu yeng chung sai orientation Jammu Kashmir gi adagi orientation yeng re ko Kashmir orientation Arunachal orientation yeng re ji atop orientation ai di leibai mong du ne ko hira khara yaw je mu yeng si North East Himalaya orientation je northwest Himalaya orientation je northwest gi south east ne ko Arunachal Himalaya gi na west to east ne ko sai ju hai Arunachal Himalaya gi na southwest to northeast ne southwest to northeast मतलब पूर्वांचल की ना north to south ने को पूर्वांचल की ना north to south ने तो average white decreases from west to east average white decrease or from west to east west is the decrease or या hunter है वो को और ना प्रकार what is general orientation of northwest Himalaya general orientation है वो dari northwest to southeast ने वो को मतलब what is the general orientation of Arunachal Himalaya general orientation kai no tari west to east ne mutang the Purbanchal Himalaya what is the general orientation of Purbanchal Himalaya general orientation kai no tari north to south ne mutang the average white decreases from west to east have ko from which direction to direction karma direction the average white of Himalaya decreases Himalaya average white hanthar ko na tari west tagi east hanthari hai ga daw ko where does the old mountains Appalachians located old mountain है अरीबा mountain Appalachians से करा ले बनो है इधर क्वेश्चन आंसर करना ही ना अगला से तो लो चला नहीं where does the old mountain old fall mountain young fall mountain का तो को the Appalachians have old mountain ji kai le bana da North America da le ko Appalachians have old mountain ji kai le North America da le tang da old mountain Aravalli di India da Ural mountain jo old mountain ko where does the Block mountain Hirsch mountain located adu Block mountain Hirsch mountain ji kai le Germany da le ko moro ba sing father fa ya ti ko Hirsch mountain Block mountain Hirsch mountain example ji Block mountain example Hirsch mountain ji kai le Germany da le matang da 𝗘𝗫𝗪𝗜 से कायदा फंगे है 𝗘𝗫𝗪𝗜 से कायदा फंगे ताड़ी lowland region in northern India अमसुंग southern Nepal को 𝗘𝗫𝗪𝗜 से कायदा फंगे है lowland region ने in northern India अमसुंग southern mountain के मतलब द Mount Krakatoa से कायदा ले है ताड़ी इंडोनेशिया ले है को करे है Mount Krakatoa से कायदा ले है इंडोनेशिया ले मतलब द between which two Himalayas 𝗘𝗫𝗣𝗟𝗓 अमसुंग 𝗘𝗫𝗣𝗟𝗓 located 𝗘𝗫𝗣𝗟 अमसुंग 𝗘𝗫𝗣𝗟 हारिब दुनानी करम हिमालय ने मरक्त ले तारी दुन जिंग करम हिमालय मरक्त ले यन यावग्रे लेसर हिमालय अमसु शिवालिक के मरक्त ले यन यावग्रे को दुन सिदा दुनानी करी दुन 𝗘𝗫𝗣𝗟 अमसुंग 𝗘𝗫𝗣𝗟 से लेसर हिमालय अमसुंग शिवालिक ने मरक्त ले हारि मतंग द highest peak in peninsular India ngang peninsular pe tunai nam da yaugre ko anai modi ko kai da anai malai hills da le ko highest peak in peninsular India peninsular ri hoi makha thang ba peninsular plateau na mu chauna nei na gi bane video mamang video da si de nei na ring mamang da au na hai peninsular da kwai wang masing ji ka anai modi ko kai da le ba anai malai hills da matang the white mountain har dolagiri Nepal da le ko cover with white snow white mountain ji kai le ba dolagiri Nepal le ko tang the name the city name the country in which white mountain located cover with snow kari
ꯅꯦꯄꯥꯜꯗ ꯂꯩꯀꯣ ꯋꯥꯏꯠ ꯃꯥꯎꯟꯇꯦꯟꯁꯦ ꯙꯣꯂꯥꯒꯤꯔꯤ ꯀꯧꯋꯦꯕ ꯁ꯭ꯅꯣꯅ ꯃꯊꯪꯗ ꯗꯤꯌꯣꯃꯥꯂꯤ ꯍꯥꯏꯌꯦꯁ ꯄꯤꯛ ꯑꯣꯐ ꯑꯣꯔꯤꯁꯥꯒꯤ ꯈ꯭ꯋꯥꯏ ꯋꯥꯡꯕ ꯆꯤꯡꯁꯦ ꯀꯩ ꯀꯧꯋꯦ ꯑꯗꯨꯅ ꯗꯤꯌꯣꯃꯥꯂꯤ ꯀꯧꯋꯦꯕꯀꯣ ꯑꯣꯔꯤꯁꯥꯒꯤ ꯈ꯭ꯋꯥꯏ ꯋꯥꯡꯕ ꯆꯤꯡꯁꯦ ꯀꯩ ꯀꯧꯋꯦ ꯗꯤꯌꯣꯃꯥꯂꯤ ꯀꯧꯋꯦ ꯃꯊꯪꯗ ꯏꯟ ꯋꯤꯆ ꯁ꯭ꯇꯦꯠ ꯃꯥꯎꯟ ꯇꯤ ꯂꯣꯀꯦꯇꯦꯠ ꯃꯥꯎꯟ ꯇꯤꯁꯤ ꯀꯔꯝꯕ ꯁ꯭ꯇꯦꯠꯇ ꯂꯩꯕꯅꯣ ꯍꯥꯏꯕ ꯃꯥꯎꯟ ꯇꯤꯁꯤ ꯅꯥꯒꯥꯂꯦꯟꯗ ꯂꯩꯀꯣ ꯑꯩꯈꯣꯏ ꯊꯪꯅꯕ ꯅꯥꯒꯥꯂꯦꯟꯗ ꯃꯥꯎꯟꯇꯦꯟ ꯅꯤꯌꯔ ꯗꯣꯂꯤꯒꯪꯒꯥꯒ ꯀꯩꯅꯣ ꯎꯅꯐꯝꯁꯦ ꯀꯔꯤ ꯀꯧꯋꯦ ꯃꯇꯝꯗ ꯕꯤꯁꯅꯨ ꯄ꯭ꯔꯌꯥꯒ ꯀꯧꯋꯦ ꯑꯂꯛꯅꯟꯗꯥ ꯎꯅꯐꯝꯁꯦ ꯑꯗꯨꯒ ꯃꯥꯎꯟꯇꯦꯟ ꯅꯤꯌꯔ ꯗꯣꯂꯤꯒꯪꯒꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯃꯥꯎꯟꯇꯦꯟꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯅꯟꯗꯥ ꯄꯔꯕꯠ ꯅꯟꯗꯥ ꯗꯦꯕꯤ ꯀꯣ ꯃꯊꯪꯗ ꯒꯣꯔꯤ ꯆꯦꯟ ꯄꯤꯛꯁꯤ ꯀꯥꯏ ꯂꯩꯌꯦꯕ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯇ ꯂꯩꯌꯦꯕꯀꯣ ꯒꯣꯔꯤ ꯆꯦꯟ ꯄꯤꯛꯁꯤ ꯀꯥꯏ ꯂꯩꯌꯦ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ ꯍꯧꯖꯤꯛ ꯄꯔꯥ ꯂꯣꯏꯁꯤꯜꯂꯛꯂꯦ ꯃꯊꯪꯗ ꯅꯣꯔꯗꯔꯟ ꯄ꯭ꯂꯦꯟꯁ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯑꯃꯨꯛ ꯇꯧꯔꯅꯤ ꯃꯊꯪꯗ ꯋꯥꯠ ꯏꯁ ꯗ ꯅꯦꯝ ꯑꯣꯐ ꯗꯤ ꯃꯥꯎꯟꯇꯦꯟ ꯕꯤꯇ꯭ꯋꯤꯟ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯅꯦꯄꯥꯜ ꯃꯔꯛꯇ ꯂꯩꯕ ꯃꯥꯎꯟꯇꯦꯟꯁꯤ ꯀꯩꯀꯣ ꯀꯥꯟꯆꯤꯟꯖꯨꯡꯒ ꯀꯧꯏ ꯀꯥꯟꯆꯤꯟꯖꯨꯡꯒꯁꯤ ꯀꯔꯝꯕ ꯀꯩꯅꯣꯗ ꯂꯩ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯀꯤꯝ ꯑꯃꯁꯨꯡ ꯗꯥꯔꯖꯤꯂꯤꯡ ꯍꯤꯃꯥꯆꯜꯒꯤ ꯔꯤꯖꯟꯗ ꯂꯩꯌꯦꯀꯣ ꯀꯥꯟꯆꯤꯟꯖꯨꯡꯒꯁꯤ ꯈ꯭ꯋꯥꯏ ꯍꯥꯏꯌꯦꯁ ꯄꯤꯛ ꯗꯥꯔꯖꯤꯂꯤꯡ ꯑꯃꯁꯨꯡ ꯁꯤꯀꯤꯝ ꯍꯤꯃꯥꯆꯜꯗ ꯂꯩꯌꯦꯅ ꯌꯥꯎꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯔꯥ ꯂꯣꯏꯁꯤꯜꯂꯛꯂꯦ ꯑꯗꯨꯅ ꯄꯦꯅꯤꯟꯁꯨꯂꯔ ꯄ꯭ꯂꯦꯇꯨ ꯑꯁꯤꯁꯤꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯇꯧꯈ꯭ꯔꯦꯕ ꯑꯗꯨ ꯑꯃꯨꯛ ꯌꯦꯡꯕꯤꯔꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯊꯪ ꯇꯧꯗꯣꯏꯁꯦ ꯅꯣꯔꯗꯔꯟ ꯄ꯭ꯂꯦꯟꯁ ꯑꯩꯅ ꯃꯦꯞꯀꯨꯝꯕꯁꯤꯡꯁꯤꯗꯤ ꯀꯥ ꯍꯦꯟꯅ ꯇꯧꯗ꯭ꯔꯕꯅꯤ ꯒ꯭ꯌꯥꯟꯁꯨ ꯇꯧꯔꯒꯁꯨ ꯍꯥꯏꯗꯤ ꯁꯦꯡꯁꯨ ꯁꯦꯡꯗꯦ ꯑꯗꯨꯒ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯗ ꯒ꯭ꯌꯥꯟ ꯇꯥꯔꯣꯏ ꯏꯔꯝꯂꯒ ꯏꯊꯣꯛꯂꯒ ꯑꯃꯨꯛ ꯐꯖꯅ ꯇꯧꯁꯦꯕ ꯃꯦꯞꯀꯨꯝꯕꯁꯤ ꯏꯊꯣꯛꯂꯒꯅ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯏꯗꯅ ꯃꯊꯪ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯅꯣꯔꯗꯔꯟ ꯄ꯭ꯂꯦꯟꯁ ꯑꯃꯁꯨꯡ ꯑꯥꯏꯂꯦꯟꯁꯤꯅꯤ ꯂꯦꯛꯆꯔ ꯄꯔꯃꯥꯔ ꯁꯥꯔꯒꯤ ꯂꯦꯛꯆꯔ 11 ꯀꯣ ꯁꯣ ꯇꯧꯔꯁꯤ ꯊꯦꯡꯛ ꯌꯨ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯍꯥꯏꯕꯈꯤꯕ ꯌꯥꯎꯔꯗꯤ ꯉꯥꯛꯄꯤꯒꯅꯤ